mai nu pa jun dum hai ai thi bodi chung thi roi ado koi bodi ai ne ngamin gai koi ni hai ado koi ri ba khuding maksu ai loim ba adum yomban mari thamme ana ado mai na ne ma na nga isina ko masida adum ya. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu kurumzari and a very good evening. EPOM Media miyang tabir pumna magpu ahan ba magtada Suraj Khongban tabam na taram nok chabagalone kai khopna bocheri ngasi sumiyam gidamakta EPOM Media na every Wednesday amadi Saturday da mayam gidamakta puduna lakcheri Crime Diaries Humpudra suba episode haibadi 70 suba episode yorokpasi aduki mate Crime Diaries ki family sing EPOM Media ki family sing bu hanan thagachari amadi mayam gi support mayam gi ekhoi gi spirit tuna ekhoi gi EPOM Media na mayam gidamakta seba tabjari ba Crime Diaries Humpudra suba episode yorokpa haibasi aduki mate yamna thagachari mayambu aduga ekhoina Crime Diaries ki motto haibadi every nook and corner Manipur state sida ekhoina park sana sandoga crime si mitigate tognabagi ekhoigi wakhalonda ekhoina pothok chariba motto si mayam fulfill tawminasi loinana mayam ahenba subscriber amadi ahenba viewers kayam hena pakthok chawthokna puthok minaraga mayam Crime Diaries ki platform si mayam da akhoigi saktak minaraga Crime Diaries ki kanaba aphaba akhoigi pangal leiba aibaduma mayam gi maikedi ge khone nizage amadi mayam asigi pangal thawra sima mayam pina biu haina thamjage loinana akhoigi Crime Diaries ki machada moina khone disclaimer ona thamjari ba akhoigi minors oiriba below 18 years sing avoid to honminasi haibasi masu mayam da ningsing jari waro biro amadi akhoigi EPOM Media na puthok chari ba Crime Diaries की platformasi legal platform na chade haibasi masu mayam na thamjari loinana Crime Diaries की motto di ekhoigi Manipur state sida pak sanna every nook and corner da sandok charaga Manipur sida gi crime haibasi karamba mongda khone mitigate toba yabage haibagi wakhalon da puthok chaba duguma platform ni haibasi masu mayam gyan taminasi loinana ngasi maksuk ekhoigi series 9 sponsor tobirakli ba ekhoigi Lairen Jewelers mayam gi ekhoigi seba toduna mayam gi damakta pangthok piri ba dugum laba Lairen Jewelers ni ahan bada sagol bani pa kaithel da hangjare ani subada kwa kaithel segaro thoda babok lekai da leiba sida mayam gi damakta ekhoigi hangduna leijare haibasi masu thamjage loinana ani suba ekhoigi sponsor sina Sakhwat Khongthang Training Institute sagol ban Bijoy Govinda da leiba sida mayamna ekhoigi mamang da su thamjakre training makhal mathel kaya ekhoigi home care ekhoigi skin care hair care kaya amagi product kaya ama saba tamnabagi damakta training gi ekhoigi platform si mayam gi damakta thamjabani training asi ekhoi isa apamba singna ekhoigi skills to extract tawraga sendan lambi da su ekhoi si independent oiba ngamba amadi ekhoi economy su chawkhat hanba loina entrepreneurship ki ekhoigi wakhalon leibiba singna su entrepreneurship oikhatpa yana bagi ekhoigi stepping stone duma oiba yaraba dugumba platform ni haina mayam na thamjage mayam suksoi soitana ekhoigi Sakhwat Khongthang Training Institute Sagolban Bijoy Govinda da lakpiraga apamba course khanbiraga sungsoi soina tambiu haina thamjage loina mamang da su thamjaki ba ekhoigi Crime Diaries ki oza Robita Leimagi Kuthang dagi lakpa magi home dagi magi hostel dagi magi boarding dagi magi office dagi lakpa singda 50% discount pigani haina su thamjari ba ekhoigi yamna phajarba wakhalon si oza Robita Leimagi mafam dagi ekhoigi training si yawning basing na su sungsoi soidana mafam asida lengsin biraklaga training course asibu yawbiraga isagi senthan lambi thambiu haibasi ma thamjage loinana 50% ge discount si masu able to biu haina thamjage loinana ekhoigi mamang ge episode so khoina thamjaki ba ngasi ma horen midnight oigadoribani ekhoigi film mami gi lairembi part 2 mayam gi damakta ngasi sungsoi soida khudol tambirani ekhoigi EPOM Media gi app ta ekhoi kakpi graba singna su ngai biro horen midnight gi ekhoina release tawjaga do ba mami gi lairemi part 2 yeng biro aduga kakkitriba singna su ekhoigi discounted rate ta ekhoigi EPOM Media gi app ta gi lobiraga mami gi lairembi part 2 sima su mayam witness oi biu haina thamjage ngasi gi
Ipo Media na puthokchariba Crime Diary Sumpudra Sube episode ki damakta su studio da khoi gi Oza Robitale ma su mayang gi damakta lengsin duna leizare aduga ngasigi Oza na thambiriba topic se yamna unfortunate oiba khoi gi mapa gi sagai na masak khangdraba macha haina khoi gi yamna macha si yamna dosa taba yamna khoi gi identity mangbagi wakhalon su mali aduga sungsoi soidana si crime di relate oiragani haibasi masu mayamna dum khangbiramgani mayam ahan basi khoi gi humpuda surak pasi mayam support to boyna khoi mayamna like sumatang hana mayamda thambirau haina thamjage mayam thaga chari loinena khoi ngasigi pomidana puthokchaba crime diaries humpudra suba episode yengbiriba support to video pomna mapu hana thaga chari aduga ngasigi khoi topic se thuna hojana bidamta ojabu hana mayam taram nogminasi ojabu taram nokchari han mamakta Media ki subscribers sing aduga Crime Diaries ki viewers sing bu ai maikai dagi koknona khurumjari aduga suraj pusu taram noksari thaga chari aduga Media ki team bu su aina thagat pa phongdoksari koigi kainose ngasigi wari je sida sigi thogdok sida aina nungai ti se angang dugi yam nungai tabako ado sumaina koigi yam kainose nupi je masak yam phajaraga koigi magi maraibak se masana lepangam jadaba mina lepkhiba inkhalakpada sigi thogdok se am thoe yam nungai te ko mangba punsi duma mangba haitare hanjan hanjan aduga irai laina koigi kainose wakhanje koina lepangam draga koigi pangpangaga nupi gi thongna pangan yaudраga koigi mina pu mai kaida chatpa mi thajaruba adumbadagi ju isada thogdok adum thokiba isagi raibak se lepkhiba mayam su yawineba masak ipa phajaraga sigi ibema ju yam phajai masa nungaite yam angang oina naha oina mange maya maraibak se thengkhang anirak maraibak tiba masana sukhang khangjadana masana su ya ya jadana do sugumbogi wari je aina lithora ije nupi jingjina yam chek sannabaneba moina migi sanaba mohendaba masaje ko adugi punsigi step amaje yamna lumna haina wakhal laina lawba yam laina mina puningba mai kaida heta puba jingam handanaba yam hena singnabagi lithok charakpaneba masa masara thogdok thokiba nupi jingjina ju amatta masaje leiba yadre moi aingonda thokraga ju makha taba isai naw jing nupi jingdade koida thokriba sumaina thoktanaba na moju chela wari ji lithokpa laeba ko amta lotpa ngamnadre ado phajai sigi bema ji june mi ngawi aduga majidi koigi noiju noide mayang ju khangde ketang mi je paklap taba masaje mai tai mai mamai ka kai maida je pa e ngawi adagi mu maje magi mita se am phajai mami sengba am nungai ko maje koigi mami se lawrap targa koi kajan ge yakode am ong taba do oi mai mami se adi masin ban ma daga sambur ga thunga mana ga wanga thorpa ga yeng bada masin ma je koigi nupi gi sabeng launa koigi dumaina yam yang na ngang de ba man wai li je ko wangang ba je lumtap ngang ba do yam nuksi yam tap jai ing jai ko yam kheng ba yam mi ngam ba phau ba ta masin je yo troga ta adumba ngang na te ma do yam angang oina na ha oina sai ma do jai kontra sudri do yam nauna marai bak thi ko masak yam phajai yam nungai te ada aina sigi wari je mapagi sagai na masak khangdraba masa haijne ko aduna angang kaya da marai bak thi halle eba mama do laigraga masa yauna marai bak thi reine aduga wari je haudingai mamangda khoigi kainose palem panthogi sangai je handak laiba yumsa kaisa sije saturday ni adoi laiba yumsa kaisa numit tarani panba de 28 sidani ko maya ado yam nuksiye mayamna ina ngamu sangarani sida yumsangani na khoigi pam yumjau se palem panthogi sangai je pam sakpa je na haijagi baduda yangam ngamba kainu mayam loina lakpiyu khoi ningon gai pulam nongminna ji na haibaduda ngamba nga pangmana pangba sieng pangmana pangba tawna ji haibaduda akhoi khoigi ningon gai lakani ada khoi kolokki khoi mo gai lakani na adagi khoi nga keji 10 pangjara age ana paisa gp da ka pakpa adagi sieng thila age hayeng hangsit ni haibaduda na alu thila age thau thila age na mai magi mai mathang mayam na thodang je lobire yam nungai jai aduga atai jingju adumak pau biro aduga khoi sanghawi thorong je sinjaramge mayam punna haiba numisida
ꯑꯩꯈꯣꯏ ꯅꯤꯉꯣꯟꯈꯩ ꯅꯣꯛꯃꯤꯟꯅꯔꯒ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯦ ꯆꯪꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯤꯒꯤ ꯆꯦꯕꯥꯎꯁꯦ ꯍꯥꯟꯅ ꯑꯩ ꯀꯠꯆꯔꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯂꯥꯎꯊꯣꯛꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯏ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯦꯕ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯁꯥꯈꯤꯕ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯝꯈꯤꯕ ꯑꯗꯣ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯄ ꯅꯤꯉꯣꯜꯁꯤꯡꯁꯨ ꯍꯧꯖꯤꯛ ꯁꯪꯒꯥꯏ ꯁꯪꯒꯥꯔꯝꯗꯥꯏꯁꯤꯗ ꯂꯦꯞꯇꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯣꯟꯅ ꯍꯣꯔꯦꯟ ꯑꯗꯨꯒꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯖꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯤ ꯍꯥꯟꯅ ꯋꯥꯔꯤ ꯂꯤꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤ ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯦ ꯃꯁꯥꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯃꯥꯁꯦꯀꯣ ꯀ꯭ꯂꯥꯁ 11ꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯏꯟꯈꯠꯂꯛꯄꯁꯤꯗ ꯃꯣꯏꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯑꯦꯕ ꯀ꯭ꯂꯥꯁ 9 10ꯁꯦ ꯑꯗ ꯕꯣꯔꯗꯤꯡꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥ ꯌꯥꯝ ꯍꯥꯏꯌꯦ ꯌꯥꯝ ꯍꯥꯏ ꯅꯨꯄꯥꯁꯦ ꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯦ ꯃꯁꯛ ꯐꯖꯔꯨꯕꯗ ꯅꯨꯄꯥꯁꯦ ꯑꯃꯅ ꯍꯥꯏꯕ ꯁꯤꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯅꯨꯄꯥ ꯑꯃꯈꯛ ꯅꯨꯡꯁꯤꯅꯩꯕ ꯕꯣꯔꯗꯤꯡꯁꯤꯗꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯁꯦ ꯀꯧꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯉꯥꯡꯅꯕ ꯃꯇꯝ ꯃꯣꯏ ꯁꯥꯏꯠ ꯑꯃꯗ ꯍꯦꯛꯇ ꯀꯧꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯃꯥꯗꯤ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯗꯤ ꯍꯧꯅ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯕ ꯉꯝꯗꯕ ꯃꯤ ꯑꯣꯏꯌꯦꯕ ꯊꯣꯛꯅꯤꯡꯉꯒꯁꯨꯅꯦ ꯃꯉꯣꯟꯗ ꯈꯜꯂꯤꯕꯁꯦ ꯑꯩ ꯃꯕꯨꯛ ꯅꯨꯡꯗ ꯃꯊꯃꯣꯏꯗ ꯁꯤ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯔꯣ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯣꯏꯔꯣ ꯃꯃꯥꯟꯅꯕꯤꯗ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯥꯟꯗꯕ ꯖꯒꯥꯁꯦ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯃꯥꯒꯤ ꯑꯁꯣꯏꯕ ꯁꯣꯟꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯊꯧꯅꯥ ꯀꯌꯥ ꯂꯩꯖꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯥꯏ ꯏꯟꯈꯠꯂꯛꯄꯁꯤꯗ ꯃꯥꯁꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯌꯦꯡꯅꯐꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯁꯤ ꯃꯥꯁꯤꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯁꯦꯟꯅꯗꯅ ꯃꯥꯒ ꯀꯣꯏꯅꯩꯁꯨ ꯂꯣꯏ ꯁꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯇꯅ ꯍꯥꯏꯔꯛꯇꯅꯕꯒꯤ ꯃꯥꯅ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯁꯤꯅ ꯃꯣꯏꯁꯦ 10ꯁꯦ ꯊꯥꯅꯔꯦ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯅꯔꯦꯀꯣ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯅꯔꯦ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯅꯔꯒ ꯃꯥꯒꯤ ꯂꯩꯅꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯃꯣꯏꯁꯦ ꯂꯝꯁꯦ ꯂꯥꯞꯅꯩꯌꯦꯕ ꯂꯥꯞꯅꯕꯅꯤꯅ ꯃꯣꯏꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯨꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 10ꯁꯦ ꯊꯥꯗꯣꯛꯄ ꯂꯣꯏꯔꯀꯥꯟ ꯑꯗꯨꯒ 11 ꯃꯥꯏꯗꯣ ꯃꯥꯅ 12ꯇꯅꯦ 12 12 ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯅꯨꯄꯥꯁꯤꯒꯤ ꯀꯔꯤ ꯑꯃꯈꯛ ꯃꯥꯒ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯃꯈꯛꯀ ꯃꯥꯁꯨ 11ꯗ ꯇꯝꯃꯛꯄ ꯑꯗꯨꯗ ꯅꯋꯥꯏꯁꯨ ꯃꯣꯏꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯔꯝꯕ ꯃꯥꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯜꯂꯒ ꯑꯗꯨꯒꯤꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯄꯥꯎ ꯄꯤꯔꯦꯕ ꯃꯥꯗꯤ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯦ ꯈꯣꯠꯂꯦ ꯇꯝ ꯂꯩꯔꯝꯃꯦꯅ ꯃꯣꯏꯗꯤ ꯀ꯭ꯂꯥꯁ 11 ꯆꯍꯤꯁꯤꯃ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯐꯣꯟ ꯅꯝꯕꯔ ꯀꯩ ꯂꯧꯅꯔ ꯇꯧꯅꯔꯦꯕ ꯑꯗ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯆꯥꯛ ꯀꯠꯄ ꯑꯃꯈꯛ ꯍꯥꯏꯒꯠꯂꯛꯀꯅꯤ ꯑꯗꯣ ꯂꯥꯏꯁꯪꯗꯨꯗ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅꯁꯨ ꯅꯨꯄꯥꯒꯤ ꯃꯃꯥꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯪꯁꯨ ꯄꯨꯂꯞ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯀ ꯃꯣꯏꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯁꯤ ꯅꯨꯄꯥꯁꯤꯅ ꯑꯁ ꯅꯪ ꯅꯋꯥꯏꯒ ꯍꯧꯖꯤꯛꯅ ꯅꯁꯛꯇꯣ ꯐꯖ ꯊꯣꯛꯑꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯁꯛꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯅꯪꯁꯦ ꯀꯥꯏꯅꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯥꯝꯅ ꯍꯦꯟꯅ ꯉꯥꯎꯖꯕꯗꯣ ꯍꯥꯟꯅꯗꯒꯤ ꯉꯥꯎꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦ ꯀꯥꯏꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯇꯣꯛꯅꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯅ ꯃꯉꯣꯟꯗ ꯑꯗꯩ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯁꯦ ꯁꯥꯟꯅꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯃꯃꯥꯟꯅꯕꯈꯩꯗꯒ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯐꯖ ꯊꯣꯛꯑꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯉꯋꯥꯏꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯦ ꯍꯧꯖꯤꯛꯁꯤꯅ ꯍꯦꯟꯅ ꯀꯥꯏꯅꯒ ꯂꯩꯁꯥꯕꯤꯒ ꯐꯥꯒꯠꯂꯛꯑꯕꯅꯤꯅ ꯀꯥꯏꯅꯒ ꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯃꯨꯔꯦꯗ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯅ ꯁꯦꯟꯅ ꯉꯝꯍꯧꯗ꯭ꯔꯗꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯤꯅ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯅꯣꯏꯁꯨꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯑꯍꯟ ꯈꯔꯁꯨ ꯊꯤꯟꯗꯣꯏꯅꯤ ꯅꯣꯏꯁꯨ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯒ ꯑꯍꯟ ꯈꯔꯁꯤꯅ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯥꯁꯤꯒ ꯇꯣꯡꯉꯦ ꯑꯍꯜ 2 ꯑꯃ ꯇꯣꯡꯉꯦ ꯃꯅꯤꯡꯁꯤꯗ ꯃꯣꯏ 4 ꯃꯃꯥꯟꯅꯕ ꯑꯃꯒ ꯅꯨꯄꯥꯁꯤꯒꯅ ꯃꯥꯏ ꯀꯥꯔꯁꯦ ꯃꯃꯥꯡꯗ ꯐꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯁꯦ ꯊꯤꯟꯕ ꯆꯠꯂꯦꯕ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯍꯜ 2ꯁꯦ ꯍꯥꯟꯅ ꯊꯥꯗꯔꯝꯃꯦ ꯑꯗꯨꯒ ꯈꯔ ꯊꯧꯔꯛꯑꯦ ꯊꯧꯔꯛꯑꯒ ꯑꯆꯥꯄꯣꯠ ꯂꯩꯈꯤꯁꯤꯅ ꯍꯥꯏꯌꯦꯕ
ꯑꯆꯥꯄꯣꯠ ꯂꯩꯕꯁꯦ ꯃꯃꯥꯟꯅꯕꯗꯨꯅ ꯂꯥꯛꯑꯣ ꯏꯕꯥꯅꯤ ngātang wari sajaramazani ibani ꯂꯩꯔꯨꯁꯨ ꯂꯥꯛꯑꯣ ꯅꯪ ꯆꯥꯅꯤꯡꯕ ꯈꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔ ꯄꯨꯊꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯣ ꯍꯦꯛ ꯀꯨꯝꯈꯤꯕꯒꯅꯦ ꯃꯃꯥꯟꯅꯕꯁꯤꯅ ꯍꯩꯃꯥ ꯑꯩ ꯀꯩꯅꯣ ꯒꯥꯔꯤꯗ ꯄꯜꯁ ꯂꯩꯍꯧꯔꯦꯅ ꯑꯩꯈꯣꯏ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒꯅꯦ ꯑꯗꯨꯝ ꯊꯣꯡꯁꯦ ꯒꯥꯡ ꯊꯤꯡꯖꯤꯜꯂ ꯑꯗꯨꯝ ꯊꯧꯔꯕ ꯀꯟꯅ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯞꯄꯒ ꯃꯈꯣꯡ ꯊꯤꯜꯂ ꯂꯥꯎꯔ ꯂꯩꯍꯧꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯃꯅꯨꯡꯗꯩ ꯂꯣꯛ ꯇꯧꯁꯜꯂꯦ ꯑꯗꯣ ꯃꯥꯅ ꯍꯦꯛꯇ ꯂꯥꯎꯕꯒ ꯊꯤꯟꯕꯒ ꯑꯩ ꯊꯝꯃꯝꯃꯨ ꯌꯥꯝ ꯊꯨꯅ ꯊꯝꯃꯝꯃꯨ ꯍꯥꯏꯁꯤꯅꯤ ꯑꯩ ꯊꯝꯃꯝꯃꯨ ꯌꯥꯝ ꯊꯝꯃꯝꯃꯨ ꯁꯨꯃꯥꯏꯅ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯕ ꯑꯗꯨꯒ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯔꯤꯃꯤ ꯌꯨꯝꯗ ꯆꯩꯕꯗ ꯂꯣꯏꯅꯤ ꯊꯝꯃꯣ ꯃꯥꯅ ꯊꯤꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯔꯔꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯅ ꯑꯣꯏꯅ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯈꯥꯝꯃꯒ ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯡꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯨꯄꯥꯗꯨꯅ ꯑꯗꯨꯒ ꯃꯥꯁꯦ ꯐꯥꯕ ꯈꯣꯠꯄ ꯃꯆꯤꯟ ꯃꯦꯟꯕ ꯑꯗꯒꯤ ꯒꯥꯔꯤ ꯁꯤꯠꯁꯤꯒꯤ ꯃꯈꯥꯗ ꯅꯝꯁꯤꯟꯗꯅ ꯇꯧꯔꯒ ꯂꯥꯞꯅ ꯆꯤꯡ ꯑꯃꯗ ꯄꯣꯔꯛꯑꯦꯕꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡ ꯂꯦꯜꯂꯦ ꯑꯗꯨꯝ ꯑꯗꯩ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯍꯣꯏ ꯂꯥꯛꯑꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥ ꯌꯦꯡꯉꯨ ꯈꯣꯠꯂꯨ ꯏꯆꯥꯅ ꯄꯥꯝꯖꯃꯟꯗꯅ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯅꯪꯅ ꯏꯆꯥ ꯃꯃꯥꯏ ꯉꯥꯡꯂꯛꯇ꯭ꯔꯒꯗꯤ ꯀꯦꯁ ꯅꯨꯡ ꯇꯧꯔ ꯏꯆꯥ ꯖꯦꯜ ꯆꯪꯉꯒꯗꯤ ꯏꯆꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅ ꯃꯃꯥ ꯍꯣꯏ ꯀꯅꯥꯏ ꯅꯨꯄꯥꯒꯤ ꯃꯟꯗꯣꯝꯆꯥ ꯃꯄꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯏꯖꯔꯦꯕꯀꯣ ꯑꯗ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯃꯥꯁꯨ ꯏꯖꯠ ꯃꯥꯡꯉꯕꯅꯤꯅꯀꯣ ꯆꯦꯜꯂꯨꯔꯦꯅ ꯊꯣꯛꯑꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯆꯦꯜꯂꯨꯕꯁꯦ ꯌꯥꯝ ꯂꯨꯅ ꯈꯟꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯨꯔꯒ ꯑꯩ ꯂꯩꯔꯔꯣꯏ ꯍꯥꯏꯔꯒ ꯊꯣꯛ ꯍꯦꯛꯇ ꯂꯩꯅꯗꯦꯕ ꯃꯇꯝꯗꯨꯗ ꯆꯦꯜꯂꯨꯔꯗꯤ ꯂꯣꯏꯔꯦ ꯌꯥꯅꯤꯡꯒꯦꯔꯥ ꯌꯥꯅꯤꯡꯉꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯤꯇꯪꯗꯤ ꯈꯪꯅꯕ ꯀꯣꯏꯅꯕ ꯆꯦꯟꯁꯤ ꯈꯣꯠꯁꯤꯗꯤ ꯍꯥꯏꯅꯗꯕ ꯎꯟꯅꯕ ꯑꯗꯨꯃꯥꯏꯅ ꯅꯝꯗꯅ ꯐꯥꯕꯁꯤ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯤ ꯌꯨꯝ ꯄꯥꯟꯅꯩꯁꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯀꯩꯁꯨ ꯀꯦꯁ ꯇꯧꯅꯗꯦꯕ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯔꯁꯨ ꯃꯁꯥꯅ ꯌꯥꯈꯤꯗꯅ ꯅꯝꯗꯅ ꯅꯨꯃꯤꯠꯁꯦ ꯆꯦꯟꯁꯤ ꯍꯥꯏꯅꯗꯅ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤ ꯀꯣꯏ ꯆꯧꯁꯤ ꯍꯥꯏꯔꯒ ꯅꯝꯗꯅ ꯆꯦꯜꯂꯕ ꯑꯗꯨꯝ ꯀꯦꯁ ꯄꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯕ ꯑꯣꯏꯔꯁꯨ ꯃꯁꯥꯅ ꯆꯦꯟꯁꯤ ꯍꯥꯏꯅꯔ ꯆꯦꯟꯕ ꯅꯠꯇꯦꯅ ꯑꯗ ꯃꯥꯁꯨ ꯃꯥꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯍꯥꯏꯐꯦꯠ ꯀꯣꯏꯅꯔꯝꯃꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯟꯅꯈꯤꯕꯁꯨ ꯅꯠꯇꯦꯕ ꯕꯣꯔꯗꯤꯡꯗ ꯀꯣꯏꯅꯕ ꯍꯥꯏꯁꯤ ꯀꯌꯥꯝ ꯎꯅꯔꯝꯗꯣꯏꯅꯣ ꯀꯌꯥꯝ ꯀꯣꯏꯅꯔꯝꯗꯣꯏꯅꯣꯕ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜ 10ꯗꯣ ꯊꯥꯕꯩ ꯃꯥꯏ ꯕꯣꯔꯗꯤꯡ ꯂꯣꯏ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀ꯭ꯂꯥꯁ 11 ꯂꯣꯏꯔꯦ 12 ꯑꯗꯩ ꯁ꯭ꯀꯨꯜ ꯄꯨꯟꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯗꯨꯁꯨ ꯑꯇꯣꯞꯄ ꯕꯣꯔꯗꯤꯡ ꯑꯃꯗ ꯑꯃꯨꯛ ꯂꯩꯈꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯗꯨꯅ ꯁꯨꯟ ꯎꯅꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯅꯣꯡꯃꯈꯛ ꯑꯃꯨꯛ ꯐꯣꯟꯗ ꯑꯅꯤꯔꯛꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯪ ꯅꯁꯛ ꯎꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯤ ꯂꯥꯏꯁꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯀꯠꯂꯤ ꯍꯥꯏꯔꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗꯅꯦ ꯑꯗꯨꯝ ꯐꯥꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯗꯨꯝ ꯂꯦꯞꯍꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯁꯥꯒꯩꯅꯁꯨ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯀꯨꯏꯅ ꯊꯝꯃꯣꯏ ꯅꯪ ꯅꯁꯥꯅ ꯅꯨꯄꯥꯁꯦ ꯄꯥꯝꯃꯦꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯒꯩ ꯆꯦꯜꯂꯃꯤꯅ ꯍꯣꯡꯗꯣꯛꯀꯅꯤꯅ ꯉꯟꯅ ꯍꯣꯡꯗꯣꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯃꯣꯏꯁꯦ ꯆꯥꯛ ꯍꯣꯇꯦꯜ ꯐꯝꯕ ꯆꯤꯡ ꯂꯝꯕꯤ ꯑꯃꯗꯀꯣ ꯆꯥꯛ ꯍꯣꯇꯦꯜꯁꯦ ꯌꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯐꯝꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯄꯣꯠ ꯆꯩꯁꯦ ꯁꯤꯠꯂꯦ ꯑꯗꯨꯅ ꯃꯣꯏ ꯃꯤ ꯑꯇꯣꯞꯄ ꯊꯝꯗꯦ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯩ ꯃꯣꯏꯈꯩꯁꯤꯅ ꯑꯗꯨꯝ ꯇꯧꯔꯝꯕꯅꯦꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯦ ꯁꯥ ꯁꯦꯝꯕ ꯊꯣꯡꯖꯤꯜꯂꯛꯄ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯄꯣꯠ ꯇꯝꯕ ꯄꯩꯁꯥ ꯂꯧꯁꯟꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯗ ꯃꯥꯁꯤꯁꯨꯅꯦ ꯃꯧ ꯑꯅꯧꯕꯤ ꯃꯁꯛꯁꯨ ꯐꯖꯈ꯭ꯔꯕ ꯅꯍꯥꯗꯣ ꯃꯣꯏꯅ ꯚꯦꯟꯗꯔꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯦꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯚꯦꯟꯗꯔꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯈꯤꯇꯪ ꯆꯠꯂ ꯐꯝꯕꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯃꯧ ꯅꯍꯥꯗꯣ ꯌꯦꯡꯉꯨꯅꯦ ꯀꯣꯟ ꯐꯦꯡꯍꯜꯂꯦ ꯑꯗꯩ ꯚꯦꯟꯗꯔꯗꯨꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯗꯤꯜ ꯂꯦꯟꯅꯤꯡꯕ ꯀꯥꯡꯕꯨꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯑꯦ ꯗꯤꯜ ꯂꯦꯜꯂꯦ ꯃꯤꯅ ꯌꯨ ꯌꯣꯟꯐꯝꯗ ꯂꯩꯔꯕꯅꯤꯅ ꯃꯤꯅ ꯋꯥ ꯉꯥꯡꯕꯗꯣ ꯉꯝꯍꯜꯂꯦꯗꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯕꯛ ꯑꯃ ꯀꯟꯅ ꯆꯦꯜꯂꯒ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯔꯦꯕ ꯑꯉꯥꯡ ꯑꯣꯏꯅꯁꯨꯌꯦꯡꯉꯨ ꯃꯁꯥꯒꯤ ꯀ꯭ꯂꯥꯁ 12ꯇꯨꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯚꯦꯟꯗꯔꯗꯨꯗ ꯑꯃꯨꯛꯁꯨ ꯐꯝꯕ ꯌꯥꯎꯍꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯦ ꯍꯤꯁꯥꯞꯁꯦ ꯏꯁꯜꯂꯨꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯏꯗꯨꯗ ꯀꯣꯂꯣꯝꯗꯣ ꯐꯠꯀ ꯃꯨꯜꯂꯒ ꯅꯝꯕꯔꯒ ꯏꯔꯝꯕ ꯁꯤꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒ ꯍꯥꯏꯔꯝꯕ ꯑꯗꯨꯝꯕꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯑꯣꯐꯤꯁ ꯆꯠꯇꯕ ꯅꯨꯃꯤꯠꯇ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯨꯇꯤ ꯑꯣꯏꯕ ꯈꯣꯠꯄꯗ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯦ ꯉꯥꯡꯕꯤꯔꯦ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯣ ꯀꯩꯅꯣ ꯅꯪ ꯅꯅꯥꯛꯇ ꯅꯛꯁꯟꯒꯤꯗꯣ ꯀꯩꯅꯣ ꯑꯅ ꯑꯃꯨꯛ ꯇꯧꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯩ ꯍꯣꯇꯦꯜ ꯊꯣꯛꯑꯔꯣꯏꯒꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯗꯤ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯃꯣꯏꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯟꯅꯕ ꯆꯩꯅꯕꯁꯦ ꯃꯕꯥꯅꯤꯁꯦ ꯇꯣꯏꯈꯠꯂꯛꯑꯦꯕ ꯃꯀꯨꯕꯣꯛꯁꯤꯅꯁꯦ ꯃꯥꯁꯦ ꯂꯨꯅ ꯇꯧꯋꯦ ꯃꯀꯨꯕꯣꯛꯁꯤꯅ
mau nang chak cha thone thengene adaidi yani adu tawrano nang warani ngak pothawro iku tawbige kan hek tawbiba pon makta thangso adu lang lumne ai thangke thammu hek thangba sije manembo ka masanupi na kaleeba aduna mauji ka makubo ka yanare na moijina lana mudana tawreba makubo sida mana hausandana irang tawsandana aduna makubo sida ma yakre sineba mana manembo san kallije adai mau aduma hek haibaje yani mina thangada potuda nang kya thangningi hek haiba adaidi kaino nang wani mau ai tawrage adu an hairaju ko nang yam tawningbra nang thabak se yam tawningbra nang loi tawro thabak se adudi hek haiba aduma sum tawreba adai mu macha nupi je thabak se ta yawda da mau ji ding masaju lumma abaneba adui matam jida mau jina thabak sum tawbujida mapa jina hey nanam majina toyje madi masaju lumma bani nang yaksalo chalo ngang ajune kana mau ji mi chang mi macha je nusi aidi nusi de akoi ba je mau ji da khalli ana ina majina kai na semjan garmo khangde haiba amai taweba adai manemo ka makubo ka je khatna dana muksu maujida adamaina among no piseng nang laike leminawro adu asina hairakpagi manembok se phuba makubok sina manembok se mapam sakhiba mamong no pigi gi tamakta hakanda I phure na ko adu mapam da thanium lei adu ju makubok tuna lake ga diam tuna lao laoi ha ga nang amon chang pa yaro in tawdai chang ku de chang khiba adamaina maji adum hotel gi thabak mayam ji kanagi thongba thakba ngauba dei kole amang phengba sambaga sunglep lepte dei masa miron bai chang mawre ai ngamdre harbo du yahonba adei mapamgi mama hoi lakpaga je ena pamgi mi lakpa nang asi potha jaro haidaba dum yahonba adei mapamgi mama du na di masa nu piduna moigi mamangda koigi yulikli thindokpa thangdokpa insang tamba yungawba gei dugi nungai jade ba yamna ko mamite mapi ta kappa chatleba adei main tawdana tha chortana ngang ji ma poe duga ngang ji poe duga di mai nu pa sine yam thajadana ko thakpa chaba ngawba adagidi nupi koibse hawgaleba nupi ji message adum phare man hadoi khatna tana moini ji phuna dana yamna irang ji thoe mapang mi la puba adai amu hanjana hanba mana aigi iraibak sibu kari iraibak no mana pamena yengu phatlawna talak torga senbire adu hojingna amu swana tawba de yu benda jida na ha aise moina thambire thabak yaholle aduga mu nupa na nangonda ha kaino tawi nupa adu tawi nupa no jami do kaino tawi ba ngon jida na de mano nupi jung koi khalakpa na maji am ngai jade ba ko deidi mu kaino jina mana mu kaino je koigi nupa na no musu mangonda koi tan na ba nang number haro nang phone tawro su tawte na adu ju manem box na smith na re ga intor ko mauji maram dawna adaidi macha nu pa hala kanda ngange ba manem box na mi nu pa na koi tan na halli maje mau na tra mawala ina tra gana ima aina howrubra mina tana pa ngamhalli do nang na sagi ma ong na mina tana re ina tra amu tho e gaiba adaidi khatnare adu num ju phure mainu pa na maje do mana haire ai benda thoroi ge haiba adu ju moi mung na yadaba amaina moiji nupa ju nupi koi khalakpa monda hanna yengaktaba nupi ju sonda benda phamala thamanba adai manem bong na phangi makubok phangi badana pisalakpa adai mai nupa du phangi halakani dei phone torkani ju khangjalaktabi nupi je koiraga koi chatminnai adai mapalam da chatminnai ena chom torkpadagi maje sauning mandana ne khara phanaba maje tang gyan tanaba na maje mapam da lakhibane ba masaje puraga da mapam da leire duganda ne nupa ji mamana ba amkhak ko mamana bjina sum afaba sara phone tawreba noi ma sumai tawbani adu tawbani nupi koibani ado aingonda una sauji hai ngahan ai gari da chatminnai aina thawi mabani matungda tongi adoi pau sum pirakpa te mana du hai achi hai na deidi koigi phone je tawra nang wanga kanu ko noi sai ga iga yu thangminari nangi maram da hai ge nang taw ko nang wanga kanu haga phone je painara mainu pa ji khanganda ba ko ado snangbo kai nuai te ne kawru so ne mam cha du bua kawroi nupi ma tro nupi ngantani aduni adani na mana ga ngangbo ko je nupi do tahalle na saw halle na adudi adaidi smoi mungna kawroi hai kholi hai na dum mana pause pirakpa adaidi amu khakti
ꯀꯩꯅꯣꯁꯤꯅ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯉꯥꯡꯁꯦ ꯄꯤꯊꯣꯛꯈꯣ ꯑꯗꯨꯏꯗꯤ ꯅꯪ ꯅꯨꯡꯁꯤꯗꯅ ꯀꯧ ꯂꯥꯛꯀꯅꯤ ꯑꯉꯥꯡꯁꯤ ꯃꯥꯅ ꯌꯣꯛꯄ ꯉꯝꯗ꯭ꯔꯃꯤꯅ ꯏꯃꯥꯅ ꯇꯧꯔꯛꯄꯗ ꯅꯪ ꯁꯣꯏ ꯀꯧ ꯂꯥꯛꯀꯅꯤ ꯅꯨꯄꯤꯁꯤꯅꯗꯤ ꯉꯥꯎꯕ ꯈꯣꯠꯄ ꯐꯔꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯟꯖꯟꯅꯒꯦ ꯂꯩꯖꯩꯅꯦꯕ ꯄꯤꯊꯣꯛꯈꯣ ꯑꯉꯥꯡꯁꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩ ꯅꯝꯗꯅ ꯄꯨꯔ ꯂꯥꯛꯀꯦ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅꯁꯨ ꯑꯉꯥꯡ ꯂꯧꯔꯨꯅꯤ ꯑꯩ ꯑꯉꯥꯡ ꯂꯧꯔꯨꯅꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨ ꯄꯤꯊꯣꯛꯈꯣ ꯃꯥ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯑꯉꯥꯡ ꯐꯪꯉꯤ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯃꯨꯛꯁꯨ ꯑꯗꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯕꯥꯏꯅ ꯅꯨꯡꯗꯥꯡ ꯑꯃ ꯂꯥꯛꯑꯦ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗꯁꯨ ꯏꯟꯓꯜꯂꯤꯕ ꯖꯥꯠꯅꯦꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯔꯣꯏ ꯃꯣꯏꯅ ꯌꯣꯛꯑꯗꯤ ꯃꯥꯡꯉꯅꯤ ꯑꯉꯥꯡꯁꯦ ꯂꯧꯁꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅꯀꯣ ꯑꯗꯩ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯩ ꯏꯆꯥ ꯄꯨꯒꯦ ꯑꯩ ꯏꯆꯥ ꯂꯧ ꯂꯥꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ ꯑꯉꯥꯡꯁꯦ ꯅꯣꯡꯅꯤ ꯑꯩ ꯅꯥꯛꯇ ꯊꯝꯒꯦ ꯍꯥꯏ ꯑꯗ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯣꯏꯅꯁꯨ ꯀꯥꯏꯅꯅꯤꯡꯗꯕꯅꯤꯅ ꯍꯣꯏ ꯄꯨꯔꯣꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯥ ꯊꯦꯝꯃꯛꯈꯤꯒꯦ ꯏꯕꯦꯝꯃꯁꯦ ꯅꯪꯁꯨ ꯉꯥꯎꯕ ꯍꯜꯂꯣ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯄꯤꯔ ꯊꯥꯔꯛꯑꯦꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯤꯔꯛꯄꯗꯩꯗꯤ ꯋꯥ ꯅꯨꯡ ꯑꯝꯇ ꯉꯥꯡꯗ꯭ꯔꯦ ꯃꯥꯅ ꯑꯗꯨꯒ ꯃꯣꯏꯅ ꯑꯉꯥꯡ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯦ ꯀꯣꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯑꯗꯨꯝ ꯍꯣꯇꯦꯜ ꯆꯪꯃꯤꯟꯅꯈꯤꯕ ꯑꯗꯩ ꯅꯨꯄꯤꯗꯨꯒ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗ ꯑꯁ ꯚꯥꯏ ꯊꯥꯔꯛꯑꯣ ꯍꯥꯏꯔꯒ ꯊꯥꯍꯜꯂꯛꯑꯦꯗꯅ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯦꯟꯅꯤꯅ ꯃꯣꯏꯗꯤ ꯊꯥꯅꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯊꯥꯖꯟꯕ ꯇꯧꯔꯒ ꯑꯁꯨꯛ ꯌꯥꯝ ꯃꯔꯝ ꯆꯠ ꯑꯣꯛꯇ꯭ꯔꯕꯁꯤꯗꯤ ꯑꯩ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯃꯥꯁꯦ ꯈꯥꯏꯅꯔꯒꯦ ꯏꯃꯥꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯄ꯭ꯔꯙꯥꯟ ꯀꯩꯀꯩ ꯇꯧꯅꯔꯒ ꯃꯥ ꯏꯖꯗꯥꯕꯤꯒ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯊꯔꯒꯦ ꯐꯔꯦ ꯑꯉꯥꯡꯗꯣ ꯃꯥ ꯌꯣꯛꯆꯈ꯭ꯔꯖꯅꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩ ꯃꯔꯥꯏ ꯊꯤꯖꯔꯛꯁꯅꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯊꯔꯒꯦꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯨꯌꯦꯜꯞꯁꯦ ꯊꯥꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒ ꯚꯣꯠꯀꯥꯒ ꯂꯣꯏ ꯊꯥꯡꯅꯔꯒ ꯍꯣꯠꯅꯔꯦꯕ ꯇꯨꯌꯦꯜꯞ ꯊꯥꯗꯣꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯀꯣꯂꯦꯖ ꯀꯥꯔꯦ ꯗꯨꯀꯥꯟ ꯀꯥꯈꯠꯂꯛꯄꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯃꯥꯁꯦ ꯑꯁ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯗꯨꯝ ꯃꯥꯁꯦ ꯊꯦꯝꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯣꯠꯂꯝꯃꯣꯏ ꯈꯟꯖꯜꯂꯨꯅꯨ ꯀꯥꯏꯅ ꯑꯗꯨꯝ ꯊꯦꯝꯕꯤꯔꯛꯄ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯁꯥꯕꯗꯣ ꯑꯗꯣ ꯑꯁ ꯉꯁꯤꯗꯤ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯅꯪ ꯑꯁꯨꯝ ꯀꯩꯅꯣꯗꯨꯗ ꯏꯃꯨꯡꯗ ꯂꯩꯁꯟꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯛꯑꯣꯅ ꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯃꯥꯁꯤ ꯅꯨꯄꯤꯁꯦ ꯑꯝꯇꯪ ꯊꯣꯛꯑꯦꯕ ꯃꯥꯁꯦ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯏ ꯒꯥꯔꯤꯗ ꯁ꯭ꯋꯥꯏꯐꯥꯎ ꯊꯧꯔꯨꯁꯤ ꯈꯣꯠꯂꯨꯁꯤ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯖꯜꯂ ꯂꯩꯕ ꯈꯣꯠꯄꯗꯣ ꯅꯪꯁꯨ ꯋꯥꯈꯟꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯣꯠꯂꯝꯃꯣꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯆꯠꯃꯤꯟꯅꯔꯦ ꯃꯕꯥꯏꯅꯁꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯅꯝꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ ꯈꯣꯠꯁꯦꯅ ꯈꯥꯝꯃꯒ ꯃꯁꯥ ꯁꯨꯛꯈꯪ ꯈꯪꯗꯅ ꯀꯣꯏꯒꯦꯁꯨ ꯍꯥꯏꯗꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯝꯗꯅ ꯏꯖꯠꯁꯦ ꯂꯧꯔꯛꯄꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯂꯥꯎꯅ ꯈꯣꯡꯅꯔꯒ ꯑꯗꯨꯝ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯝ ꯏꯖꯠꯁꯦ ꯂꯧꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯞꯄꯦ ꯃꯥꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯗ ꯅꯨꯄꯥꯁꯤꯅ ꯊꯦꯝꯃꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦ ꯈꯣꯠꯄꯩꯅꯦꯅ ꯑꯗꯨꯏꯁꯨ ꯅꯪ ꯅꯨꯄꯤ ꯂꯩꯔꯤꯅꯤ ꯑꯩ ꯅꯨꯄꯥꯒꯤꯁꯨ ꯃꯃꯥꯟꯅꯕꯅꯤ ꯀꯩꯅ ꯈꯟꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯥꯏꯅꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯒ ꯃꯥ ꯑꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯟꯅꯗꯩꯁꯨ ꯕꯦꯟꯗꯔꯗ ꯀꯩꯗ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ ꯄꯤꯔꯤꯅꯦ ꯑꯩꯁꯦ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯉꯣꯟꯗ ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯩꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯏꯕꯨꯡꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯃꯥꯁꯤꯅ ꯀꯞꯄꯦꯕ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦ ꯈꯣꯠꯄꯩꯅꯦ ꯅꯪꯒꯤ ꯑꯋꯥꯕ ꯌꯦꯡ ꯉꯝꯗꯦ ꯈꯣꯠꯇꯦ ꯅꯪ ꯅꯨꯄꯥꯅꯗꯤ ꯅꯪꯒꯤ ꯀꯔꯤꯝ ꯈꯟꯕꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯋꯥ ꯂꯩꯔꯦ ꯅꯪ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯂ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯂ ꯌꯦꯡꯉꯨ ꯅꯪ ꯅꯨꯄꯥꯅꯗꯤ ꯅꯣꯡꯇ ꯅꯪꯁꯦ ꯐꯣꯟ ꯇꯧꯕꯤꯕ ꯅꯠꯇꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯣꯠꯂꯝꯗꯣꯏꯅꯣꯅ ꯌꯦꯡꯉꯣ ꯐꯣꯟꯕꯨ ꯇꯧꯕꯅꯦ ꯑꯃꯕꯨ ꯇꯧꯕꯅꯦ ꯑꯩꯅꯗꯤ ꯌꯦꯡꯉꯣ ꯑꯗꯨ ꯅꯪꯒꯤ ꯑꯁꯨꯛ ꯌꯥꯝ ꯋꯥꯖꯔꯛꯑꯒ ꯑꯩꯅ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔ ꯅꯪ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯈꯣꯠꯇꯕ ꯀꯥꯟꯗ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂ ꯁꯥꯎꯖꯜꯂꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯅꯦ ꯊꯣꯛꯂꯛꯎ ꯈꯣꯠꯂꯛꯎꯅ ꯑꯗꯨꯝ ꯀꯧꯊꯣꯛꯇꯅ ꯃꯕꯥꯅꯤꯁꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯁꯨ ꯃꯥꯅ ꯏꯖꯠ ꯂꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅꯔꯦꯕ ꯑꯗꯩꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯪ ꯍꯦꯛ ꯃꯥꯅꯅꯦ ꯂꯥꯞꯊꯣꯛꯑꯁꯨꯅꯦ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯂꯥꯞꯊꯣꯛꯆꯔꯁꯨ ꯃꯥ ꯅꯨꯄꯤ ꯂꯩꯕꯅꯦ ꯑꯩ ꯂꯥꯞꯊꯣꯛꯆꯔꯒꯦ ꯍꯥꯏꯁꯨ ꯑꯩ ꯂꯣꯏ ꯁꯟꯗꯣꯔꯛꯀꯅꯤ ꯚꯥꯏꯔꯦꯟ ꯆꯠꯍꯜꯂꯛꯀꯅꯤ ꯃꯤ ꯂꯣꯏ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯁꯨ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯑꯃꯁꯦ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯦꯕ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤꯅ ꯆꯦꯜꯂꯁꯤ ꯅꯪꯅ ꯑꯩ ꯂꯧꯒꯦ ꯍꯥꯏꯔꯒ ꯅꯌꯨꯝꯗ ꯄꯨꯁꯜꯂꯣ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯏꯕꯥꯅꯤ ꯂꯣꯏꯁꯟꯅꯔꯁꯤ ꯅꯪꯁꯨ ꯌꯦꯜꯂꯛꯑꯅꯨ ꯅꯪ ꯑꯩ ꯀꯔꯤꯝꯐꯥꯎ ꯍꯥꯏꯔꯣꯏ ꯅꯪꯉꯣꯟꯗ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯆꯥꯅꯕꯝꯗ ꯄꯥꯟꯖꯈꯤꯒꯦ ꯅꯨꯄꯤ ꯂꯩꯇꯕꯗ ꯅꯪꯅ ꯄꯨꯁꯟꯕꯁꯨ ꯉꯝꯗꯕꯅꯤꯅ ꯍꯥꯏꯔꯁꯨꯅꯦ ꯌꯥꯔꯣꯏ ꯅꯪ ꯑꯩ ꯅꯨꯄꯤꯅꯦ ꯍꯦꯛꯇ ꯍꯥꯏꯕ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯅꯪ ꯀꯥꯟꯅ ꯇꯧ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯇꯣꯞꯄ
ꯅꯨꯄꯥꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯛꯑꯁꯨꯅꯦ ꯃꯥꯅ ꯊꯨꯒꯥꯏꯕ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯅꯨꯄꯤꯅꯦ ꯃꯥꯗꯤꯅ ꯑꯗꯨꯒ ꯊꯑꯣꯏꯅ ꯆꯦꯜꯂꯁꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯅ ꯏꯁꯦ ꯀꯥꯃꯟꯗꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯀꯣꯏꯒꯦ ꯍꯥꯏꯔꯁꯦ ꯁꯟꯗꯣꯛꯄ ꯃꯌꯨꯝꯗ ꯄꯨꯁꯜꯂꯣꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯀꯞꯄꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯁꯦ ꯃꯊꯟꯇ ꯂꯦꯟꯊꯠꯆꯔꯦꯕ ꯂꯦꯟꯊꯠꯆꯔꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯪ ꯁꯨꯃꯥꯏꯅ ꯃꯥ ꯃꯈꯨꯠ ꯂꯦꯟꯊꯠꯂꯒ ꯏꯒ ꯃꯌꯥꯝ ꯇꯥꯔ ꯂꯩꯔꯦ ꯅꯪ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯗꯨꯀꯥꯟꯗ ꯂꯥꯛꯄꯁꯤꯗꯗꯤ ꯃꯥꯅ ꯈꯨꯕꯥꯡ ꯊꯥꯖꯤꯜꯂꯦꯕ ꯅꯪꯁꯦ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯆꯦꯟꯒꯗꯝꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯅꯤ ꯅꯪꯅ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯀꯅꯤꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯍꯣꯏ ꯆꯦꯜꯂꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯄꯨꯔ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗꯅꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯤ ꯃꯥꯅ ꯃꯤ ꯅꯦꯛꯑꯒ ꯃꯌꯨꯝꯒꯤ ꯃꯤꯗꯤ ꯑꯝꯇ ꯌꯥꯎꯍꯟꯗꯕꯤꯗ ꯑꯗꯣ ꯃꯌꯨꯝꯁꯤꯗ ꯁꯨꯡꯍꯥꯏ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯚꯔꯥꯁꯤꯗ ꯊꯝꯃꯦ ꯃꯕꯥꯅꯤ ꯃꯇꯝ ꯈꯔ ꯚꯔꯥꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯜꯂꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯝꯗ ꯄꯨꯁꯜꯂꯣ ꯍꯥꯏꯕꯅꯦꯅ ꯌꯥꯝ ꯉꯥꯡꯅꯔꯦꯕ ꯑꯩ ꯌꯨꯝꯗꯗꯤ ꯄꯨꯁꯟꯕ ꯉꯝꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯌꯥꯗ꯭ꯔꯗꯤ ꯃꯆꯥꯅꯨꯄꯥ ꯑꯝꯇꯅ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂ ꯆꯪꯉꯛꯄ ꯉꯝꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯗꯤ ꯂꯝꯗꯤ ꯀꯣꯏꯕ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯔꯤꯒꯥꯔꯠ ꯇꯧꯕ ꯀꯤꯕ ꯃꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯅꯨꯄꯤ ꯑꯃꯒ ꯄꯨꯁꯜꯂꯛꯀꯗꯕꯁꯦ ꯉꯝꯗꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕ ꯑꯗ ꯑꯩ ꯅꯨꯄꯤꯗ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ ꯄꯨꯁꯟꯕ ꯉꯝꯃꯣꯏꯅ ꯑꯗꯨꯒ ꯃꯣꯏꯁꯤꯁꯨ ꯅꯤꯡꯕꯣꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯀꯣꯏ ꯈꯣꯠꯂꯤ ꯍꯥꯏꯕꯝꯗꯤ ꯈꯔ ꯃꯥꯏ ꯅꯨꯄꯤ ꯍꯣꯏꯅꯁꯨ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯊꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯂꯧꯏ ꯈꯣꯠꯂꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯏꯃꯨꯡ ꯈꯪꯗꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯈꯪꯍꯟꯗꯦꯕ ꯑꯗꯨꯒ ꯚꯔꯥꯁꯤꯗ ꯑꯃꯨꯛ ꯊꯝꯕꯤꯔꯝꯃꯒ ꯊꯥ ꯑꯃꯨꯛ ꯊꯝꯃꯝꯃꯒ ꯃꯥꯁꯦ ꯑꯃꯨꯛ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯞꯄꯦꯀꯣ ꯑꯩꯁꯦ ꯀꯔꯤ ꯏꯔꯥꯏꯕꯛꯅꯣꯅ ꯁꯤꯕꯣ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯦꯛ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯇꯣꯛꯏꯗꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯀꯔꯤꯅꯣꯅ ꯃꯥꯁꯦ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯩ ꯚꯔꯥꯁꯤꯗꯤ ꯃꯥꯗꯤ ꯃꯌꯨꯝꯗꯗꯤ ꯑꯁꯣꯝꯗꯗꯤꯅꯦ ꯃꯥꯅ ꯃꯃꯥ ꯍꯣꯏ ꯀꯩꯀꯩ ꯑꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯁꯜꯂꯒ ꯊꯝꯃꯦ ꯃꯐꯝ ꯑꯃꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯈꯪꯉꯦ ꯑꯗꯨ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯅ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏꯅ ꯂꯩꯔꯤꯃꯦꯅ ꯍꯥꯏꯖꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯃꯌꯨꯝ ꯈꯪꯍꯟꯗꯦ ꯈꯣꯠꯍꯟꯗꯦꯗꯤ ꯃꯥ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃꯒꯤ ꯌꯨꯝꯗ ꯃꯥꯁꯦ ꯆꯪꯉ ꯂꯩꯔꯦꯕ ꯚꯔꯥꯗꯨ ꯃꯊꯟꯇ ꯂꯩꯕꯗꯣ ꯚꯔꯥ ꯅꯨꯡꯂꯥ ꯊꯤꯅꯤꯡꯉꯥꯏꯁꯦ ꯂꯩꯔꯛꯇꯗꯅ ꯑꯗꯨꯝꯕꯁꯨ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦ ꯍꯣꯏꯗ ꯈꯔꯅꯤ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯃꯁꯛꯁꯦ ꯐꯖꯕꯅꯤꯅ ꯅꯍꯥꯟꯅꯤꯅꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦꯕ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯑꯃꯨꯛ ꯐꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯐꯪꯕꯗꯩꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯑꯩꯁꯦ ꯅꯪꯒ ꯂꯧꯅꯔ ꯂꯩꯈ꯭ꯔꯦꯅ ꯏꯄꯥꯝꯅ ꯂꯩꯔꯤꯕꯅꯦ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅ ꯌꯨꯝꯗ ꯂꯩꯌꯣ ꯁꯤꯅꯦꯕ ꯑꯩ ꯀꯃꯥꯏꯅ ꯌꯨꯝ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯦ ꯃꯥꯅ ꯑꯩ ꯄꯨꯁꯜꯂꯣ ꯍꯥꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯑꯝꯗ ꯚꯔꯥꯗꯁꯨ ꯂꯩꯔꯅꯨ ꯅꯪ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯩꯌꯨ ꯚꯔꯥꯗ ꯂꯩꯔꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯆꯪꯉꯝꯒꯅꯦꯅ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯑꯝꯗ ꯑꯃꯨꯛ ꯊꯝꯕꯤꯔꯦꯕꯀꯣ ꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯔ ꯊꯝꯃꯤꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯑꯗꯨꯁꯨꯅꯦ ꯃꯥꯅ ꯆꯟꯗꯣꯟ ꯊꯤꯟꯒꯗꯕꯅꯤꯅ ꯑꯗꯩ ꯐꯤ ꯏꯟꯒꯗꯕꯅꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯑꯗꯨꯝ ꯌꯥꯟꯒꯗꯕꯅꯦꯅ ꯃꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯈꯣꯠꯄꯁꯤ ꯆꯟꯗꯣꯟ ꯊꯤꯜꯂꯦ ꯃꯥꯅ ꯌꯥꯗꯅ ꯑꯗꯩ ꯙꯨꯛ ꯊꯥꯎ ꯅꯨꯡꯇꯤꯒꯤ ꯀꯥꯏꯅ ꯑꯗꯨꯒꯗꯤ ꯃꯤꯈꯩꯅ ꯍꯣꯁꯇꯦꯜꯒꯤ ꯊꯪꯅꯕ ꯈꯣꯠꯄ ꯂꯩꯕꯈꯩꯅ ꯃꯧ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯃꯧ ꯃꯥꯜꯂꯤ ꯆꯟꯗꯣꯟꯁꯦ ꯊꯤꯜꯂꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯐꯤꯁꯨ ꯌꯥꯜꯂꯤ ꯅꯣꯏ ꯂꯩꯁꯥꯕꯤ ꯍꯣꯁꯇꯦꯜꯅꯤ ꯍꯥꯏꯔꯒ ꯑꯗꯨꯗꯣ ꯇꯧꯔꯒ ꯃꯥꯁꯦ ꯈꯪꯅꯔꯛꯑꯦꯕ ꯈꯪꯅꯔꯛꯄꯗꯩ ꯃꯥꯁꯦ ꯍꯣꯁꯇꯦꯜꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯔꯛꯑꯦꯕ ꯑꯗꯨ ꯍꯣꯡꯗꯣꯛꯑꯒ ꯃꯥꯁꯦ ꯚꯔꯥꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯂꯩꯁꯜꯂꯒꯅꯦ ꯃꯥꯁꯦ ꯑꯗꯨꯗ ꯃꯥ ꯃꯆꯥ ꯃꯤꯔꯣꯜ ꯍꯧꯔꯦꯕ ꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕꯀꯣ ꯁꯨꯡꯂꯥꯛ ꯑꯃꯨꯛ ꯂꯥꯛꯇꯕꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯅꯨꯄꯤꯁꯦ ꯁꯥꯟꯅꯕꯅꯦꯕ ꯁꯨꯡꯂꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯝ ꯚꯔꯥꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯃꯃꯥ ꯍꯣꯏꯁꯨ ꯀꯣꯟꯇꯪꯗꯗꯤ ꯈꯪꯉꯛꯑꯦ ꯃꯥꯅ ꯏꯔꯦꯟꯅ ꯃꯌꯨꯝ ꯄꯨꯁꯟꯗ꯭ꯔꯦꯁꯦꯀꯣ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯏꯁꯨ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑ ꯌꯦꯡꯁꯜꯂꯒ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯥ ꯍꯣꯏꯁꯨ ꯂꯣꯏ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯄꯨꯁꯜꯂꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯃꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯀꯣꯂꯦꯖ ꯅꯨꯡꯗꯦꯖ ꯆꯠꯂꯤ ꯃꯃꯥꯅ ꯂꯣꯏ ꯍꯣꯠꯅꯩ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯃꯣꯏ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯅꯁꯨꯅꯦ ꯃꯥꯁꯦ ꯂꯧꯒꯦꯅ ꯀꯟꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯂꯧꯖꯒꯦ ꯃꯥ ꯑꯗꯣ ꯀꯩꯅꯣ ꯂꯨꯍꯣꯡꯁꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ
ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥ ꯃꯧꯅꯤꯅ ꯑꯩꯈꯣꯏ ꯄꯨꯁꯜꯂꯒ ꯃꯌꯨꯝꯗ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯒꯤ ꯃꯥ ꯂꯧꯔꯒ ꯊꯝꯅꯕ ꯂꯩꯅꯕ ꯑꯩ ꯌꯨꯝ ꯑꯃ ꯇꯣꯉꯥꯟ ꯁꯥꯒꯦ ꯀꯥꯏꯅ ꯅꯨꯄꯥꯗꯨꯅꯅꯦ ꯇꯣꯉꯥꯟꯅ ꯂꯝ ꯑꯃ ꯂꯩꯔꯒꯀꯣ ꯃꯣꯏ ꯈꯨꯟ ꯊꯪꯅꯕꯩꯗ ꯇꯣꯉꯥꯟꯅ ꯌꯨꯝꯒꯁꯦ ꯁꯥꯖꯔꯦꯕ ꯄꯥꯈꯪꯁꯤꯅ ꯑꯗꯣ ꯃꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯅꯪ ꯑꯉꯥꯡꯁꯦ ꯊꯝꯃꯝꯃꯣ ꯑꯗꯨꯝ ꯅꯌꯨꯝ ꯄꯥꯜꯂꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯗꯧꯔꯒꯦ ꯑꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯌꯦꯡꯍꯧꯔꯒꯦ ꯑꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏꯔꯦꯕ ꯍꯣꯏ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯁꯦ ꯑꯃꯨꯛ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒ ꯌꯦꯠꯅꯗꯅꯕ ꯃꯥ ꯐꯖꯅꯁꯨ ꯄꯨꯁꯟꯕꯤꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒ ꯃꯥꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯈꯤꯕ ꯐꯔꯦꯅ ꯃꯥꯁꯦ ꯑꯃꯨꯛ ꯈꯟꯖꯔꯦꯕꯀꯣ ꯑꯗꯨꯁꯨꯅꯦ ꯍꯦꯛꯇ ꯃꯥꯅ ꯊꯨꯒꯥꯏꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯨꯔ ꯑꯃꯨꯛ ꯆꯠꯄ ꯅꯨꯄꯤꯁꯦ ꯑꯗꯨꯏ ꯄꯥꯎꯁꯦ ꯑꯃꯨꯛ ꯐꯪꯕꯗꯩ ꯑꯃꯨꯛ ꯄꯨꯔ ꯆꯠꯄ ꯑꯗꯨꯒ ꯑꯃꯨꯛ ꯚꯔꯥ ꯑꯝꯗ ꯑꯃꯨꯛ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯁꯤꯅꯅꯦ ꯆꯟꯅꯩꯅꯔꯒꯅꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯁꯜꯂꯣꯁꯨ ꯌꯥꯗꯕ ꯑꯗꯩ ꯃꯣꯏꯒꯤ ꯅꯨꯄꯤ ꯍꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯅꯤꯡꯕꯣꯡ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯦꯁꯨ ꯂꯣꯏ ꯈꯪꯉꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯦ ꯃꯥꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯉꯥꯡꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯂꯣꯏ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯅ ꯂꯧꯁꯟꯕ ꯅꯨꯄꯤ ꯃꯧ ꯁꯥꯒꯩꯅ ꯃꯁꯛ ꯈꯪꯕ ꯃꯧ ꯑꯣꯏꯗ꯭ꯔꯦꯕ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯑꯗꯩ ꯑꯃꯨꯛ ꯃꯥ ꯃꯔꯥꯏꯕꯛ ꯊꯤꯕꯗꯨ ꯇꯣꯛꯈ꯭ꯔꯣ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯣ ꯃꯄꯥꯅ ꯃꯁꯛ ꯈꯪꯗꯕ ꯃꯄꯥꯅ ꯑꯩ ꯏꯆꯥꯅꯦ ꯂꯦꯞꯇꯕ ꯑꯗꯩ ꯃꯄꯥꯒꯤ ꯁꯥꯒꯩꯅ ꯃꯕꯣꯛꯅ ꯃꯄꯨꯅ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯣꯏꯔꯦꯕ ꯃꯣꯏ ꯁꯥꯒꯩꯒꯤ ꯏꯅꯦ ꯍꯥꯏꯌꯨ ꯌꯥꯔꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯍꯌꯦꯡ ꯆꯥꯎꯔꯛꯑꯀꯥꯟꯗ ꯀꯩꯅꯣꯕ ꯑꯉꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦꯀꯣ ꯂꯝꯗ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯦ ꯃꯣꯏ ꯋꯥꯈꯟꯗꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯌꯦꯠꯅꯅ ꯂꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯇꯣꯞꯄ ꯄꯥꯎꯁꯦ ꯑꯃꯨꯛ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯑꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯔꯁꯨ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯐꯣꯟ ꯇꯧꯔ ꯊꯨꯒꯥꯏꯅꯤ ꯑꯩ ꯅꯨꯄꯤꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗꯅꯦ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯗꯅ ꯃꯌꯨꯝꯗ ꯄꯨꯁꯟꯕ꯭ꯔꯥ ꯄꯨꯁꯟꯕꯤꯗꯕ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯗꯨꯝ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯗ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯁꯤꯅ ꯍꯥꯏꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯃꯥꯁꯦ ꯂꯣꯏꯁꯟꯖꯔꯒꯀꯣ ꯃꯥꯁꯦ ꯂꯩꯖꯔꯒꯦ ꯍꯥꯏꯕꯁꯨ ꯂꯣꯏꯁꯟꯖꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯃꯄꯥꯍꯣꯏꯅ ꯃꯌꯨꯝꯗ ꯏꯔꯦꯟꯅ ꯂꯩꯍꯜꯂꯦꯕ ꯅꯨꯄꯤꯁꯦꯀꯣ ꯂꯩꯍꯟꯕꯕꯨꯗꯤ ꯑꯉꯥꯡꯗꯣ ꯃꯃꯥ ꯍꯣꯏꯅ ꯌꯣꯛꯑꯦ ꯃꯥ ꯑꯗꯨꯝ ꯃꯕꯨꯡ ꯑꯣꯏꯅ ꯇꯧꯔꯒ ꯀꯣꯂꯦꯖ ꯂꯣꯏꯁꯟꯈ꯭ꯔꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯅ ꯑꯗꯨꯏꯁꯨ ꯅꯨꯄꯤꯁꯤꯗꯅꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯊꯤꯜꯂꯛꯀꯅꯤ ꯃꯥꯅ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯊꯝꯃꯦꯗꯅ ꯑꯃꯗꯩ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯅꯝꯕꯔ ꯑꯃꯗꯩ ꯑꯃꯨꯛꯀꯣ ꯆꯒꯠ ꯊꯑꯣꯏꯅ ꯇꯧꯔꯛꯄꯁꯨ ꯇꯧꯔꯛꯇꯕ ꯑꯊꯤ ꯑꯊꯤꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯒꯁꯦ ꯏꯁꯂꯝꯗ ꯂꯧꯕ ꯅꯨꯄꯤꯅꯦꯍꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯍꯦ ꯀꯥꯏꯅꯅꯦ ꯁꯛ ꯈꯪꯗꯦ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯦꯅ ꯄꯥꯎꯁꯦ ꯇꯝꯃꯛꯄꯀꯣ ꯑꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯥ ꯅꯠꯇꯦ ꯃꯆꯥꯗꯨꯒꯤꯅꯦꯕ ꯑꯣ ꯑꯩ ꯏꯆꯥꯁꯦꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯅ ꯂꯩꯍꯟꯕ ꯑꯗꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯁꯤꯒꯤ ꯃꯥꯁꯨ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯍꯣꯏ ꯑꯉꯥꯡꯁꯤꯃꯁꯨ ꯁꯥꯒꯩꯁꯤꯅ ꯃꯁꯛ ꯈꯪꯕ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯃꯣꯏꯒꯤ ꯏ ꯅꯠꯇꯦꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯣꯏꯅꯔꯒ ꯄꯪꯄꯣꯛ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯅ ꯎꯕꯤꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨꯁꯨ ꯌꯥꯜꯂꯝꯕ ꯅꯨꯄꯥꯗꯨꯅꯁꯨ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯕꯁꯤ ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯝꯐꯨꯗ ꯐꯥꯕꯤꯔ ꯆꯦꯟꯕꯤꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯌꯣꯟꯐꯝꯗ ꯈꯔ ꯌꯥꯎꯍꯟ ꯕꯗꯅꯥꯝ ꯈꯔ ꯄꯤ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯊꯥꯔꯛꯑꯦ ꯑꯗꯩ ꯃꯃꯥꯟꯅꯕꯅꯦꯅ ꯌꯦꯡꯉꯣ ꯃꯥꯏ ꯄꯥꯎ ꯄꯤꯔꯛꯏꯃꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯔꯛꯇꯅ ꯃꯥꯏ ꯄꯥꯎ ꯁꯥꯔꯒ ꯅꯪ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯅ ꯀꯧꯊꯣꯛꯄꯤꯔꯒ ꯅꯝꯗꯅ ꯏꯖꯠ ꯂꯧꯕꯤꯔꯒ ꯑꯃꯨꯛ ꯐꯖꯅꯁꯨ ꯄꯨꯁꯟꯕꯤꯗ꯭ꯔꯦ ꯑꯉꯥꯡꯗꯨꯃꯁꯨ ꯌꯥꯎꯁꯜꯂꯦ ꯚꯔꯥꯗ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯍꯥꯏꯕ ꯐꯖꯅ ꯃꯣꯏꯁꯦ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯅꯤꯅ ꯃꯣꯏꯃꯛꯅ ꯅꯍꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯃꯣꯏꯃꯛꯅ ꯃꯆꯥ ꯌꯣꯛꯑꯒ ꯀꯩꯁꯨ ꯂꯩꯕꯗꯤ ꯃꯣꯏ ꯉꯝꯈꯩꯔꯣꯏꯕꯀꯣ ꯑꯗꯨꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯅ ꯐꯩꯌꯦꯕ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯣꯡꯒꯨꯟ ꯇꯥꯕ ꯅꯨꯄꯤ ꯂꯩꯇꯕ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ ꯑꯗꯨꯝꯕ ꯅꯨꯄꯥ ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯕꯅ ꯂꯧꯕꯤꯔꯒ ꯐꯖꯅ ꯊꯝꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏ ꯂꯧꯕꯁꯨ ꯐꯖꯅ ꯍꯦꯛ ꯂꯧꯕꯤꯗ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯦꯅ ꯅꯨꯄꯥꯔ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯨꯝꯗꯁꯨ ꯅꯨꯄꯤꯗꯨ ꯄꯨꯁꯟ ꯉꯝꯗꯕ ꯑꯗꯨꯗꯨꯅꯁꯨ ꯑꯃꯨꯛ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯁꯨꯝ ꯁꯥꯟꯅꯔ ꯊꯝꯕꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯕꯗꯣ
ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯨꯄꯤ ꯃꯌꯥꯝꯗ ꯊꯣꯛꯑꯦꯕ ꯇꯣꯛꯅꯁꯤ ꯅꯪ ꯅꯨꯄꯤ ꯂꯩꯕꯅꯦ ꯍꯥꯏꯁꯨ ꯌꯥꯗꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯁꯜꯂꯛꯄ ꯅꯪꯅ ꯑꯩ ꯅꯨꯄꯥꯗꯣ ꯉꯥꯎꯍꯜꯂꯦ ꯁꯦꯝꯖꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯩ ꯅꯨꯄꯥ ꯊꯥꯗꯣꯔꯛꯑꯣ ꯅꯪꯅ ꯑꯗꯣ ꯁꯣꯝꯗ ꯅꯨꯄꯤꯁꯤꯅ ꯇꯣꯛꯅꯁꯦ ꯍꯥꯏꯔꯒꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯂꯥꯟ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯍꯦꯛ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ ꯊꯣꯛꯇꯕ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯑꯣ ꯁ꯭ꯋꯥꯏꯐꯥꯎ ꯆꯧꯁꯦ ꯑꯗꯨ ꯆꯧꯁꯦ ꯍꯥꯏꯔꯗꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯁꯨ ꯆꯠꯂꯧꯒꯦ ꯍꯥꯏꯁꯨ ꯂꯣꯏ ꯉꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯨꯄꯥꯈꯩꯅꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯌꯥꯝ ꯅꯛꯅꯕ ꯇꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯁꯥꯕꯀꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯒꯤ ꯁꯤꯁꯦ ꯁꯥꯗꯕꯅ ꯐꯩꯌꯦꯕ ꯅꯨꯄꯥꯗꯨꯅ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯑꯦꯕ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯁꯥꯟꯅꯔꯛꯑꯦꯕꯀꯣ ꯃꯌꯨꯝꯗꯁꯨ ꯄꯨꯁꯟꯗꯦ ꯌꯦꯡꯉꯣ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯆꯥꯟꯅꯐꯝ ꯈꯪꯗꯅ ꯁꯥꯒꯩꯗꯨꯅꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯁꯦ ꯄꯨꯔꯥ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯗꯨꯅꯒ ꯍꯥꯏꯔꯝꯗꯣꯏꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯔꯥꯗ ꯇꯨꯔꯥꯗ ꯄꯨꯛꯇꯝ ꯊꯝꯕ ꯑꯣꯏꯅ ꯃꯥꯁꯦ ꯃꯊꯣꯡ ꯁꯨꯈꯪ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯃꯥꯅ ꯄꯣꯛꯏ ꯃꯆꯥꯒꯗꯨꯗꯤ ꯃꯣꯏꯅ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯨꯅꯣꯕ ꯍꯥꯏꯔꯨꯅꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯀꯅꯥꯏꯅꯣꯁꯨ ꯈꯪꯗꯕꯒ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯂꯨꯔꯗ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯂꯥꯏꯅ ꯉꯁꯤ ꯇ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟ ꯀꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯅ ꯚꯔꯥꯗ ꯈꯔ ꯂꯩꯃꯤꯟꯅ ꯅꯨꯄꯥꯅ ꯚꯔꯥꯗ ꯈꯔ ꯊꯝꯕꯤ ꯁꯤꯁꯦ ꯌꯥꯔꯣꯏꯗꯕꯅꯦꯕ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯐꯖꯅ ꯊꯤꯒꯠꯂꯒ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯗꯣꯏꯁꯦ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟ ꯀꯥꯏꯔꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯌꯨꯝꯕꯥꯟ ꯄꯥꯟꯗꯣꯏꯕꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯍꯥꯟꯕꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯅꯤꯔꯛ ꯁꯨꯕꯁꯤꯗꯤꯅ ꯑꯗ ꯑꯅꯤꯔꯛ ꯁꯨꯕꯁꯤꯗꯅ ꯄꯨꯡꯀꯣꯝ ꯀꯣꯝꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗꯒ ꯊꯝꯒꯦꯒ ꯍꯦꯛ ꯌꯥꯕ ꯃꯧ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯛꯑ ꯂꯩꯕ ꯃꯧ ꯃꯌꯥꯝꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯂꯧꯔꯒ ꯃꯌꯨꯝꯗꯁꯨ ꯄꯨꯁꯟ ꯉꯝꯗ꯭ꯔꯕ ꯚꯔꯥꯗ ꯊꯝꯃꯦꯕ ꯌꯥꯝꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯄꯩꯗꯅ ꯂꯩꯔꯤꯅꯤꯀꯣ ꯚꯔꯥꯗ ꯆꯪꯉ ꯊꯤꯒꯠꯂꯨꯕꯗ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯃꯁꯥꯅ ꯌꯥꯖꯔꯣꯏꯗꯕꯅꯦꯕ ꯑꯩ ꯌꯨꯝꯕꯥꯟ ꯀꯥꯏꯔꯦ ꯍꯥꯏꯗꯤ ꯑꯃ ꯌꯨꯝꯕꯥꯟ ꯀꯥꯏꯕ ꯑꯃꯒ ꯐꯖꯅ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯂꯧꯈꯠ ꯈꯣꯠꯀꯠꯇꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯐꯖꯅ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯧꯅꯦꯕ ꯚꯔꯥꯗ ꯇꯨꯔꯥꯗ ꯃꯤꯅ ꯍꯦꯛꯇ ꯊꯝꯒꯦ ꯍꯥꯏꯔꯒ ꯄꯪꯂꯩ ꯂꯩꯕ ꯁꯤꯁꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅ ꯑꯗꯨꯝ ꯊꯤꯅ ꯍꯥꯏꯅꯅꯕ ꯁꯥꯟꯅꯄꯣꯠ ꯑꯣꯏꯖꯅꯕ ꯃꯤꯅ ꯂꯝꯒꯤ ꯅꯨꯄꯤꯅꯦ ꯃꯊꯣꯡ ꯈꯪꯗꯕ ꯚꯔꯥ ꯇꯨꯔꯥꯗ ꯄꯨꯔꯩ ꯂꯩꯕ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯍꯥꯏꯍꯟꯅꯕꯁꯦ ꯃꯁꯥꯅ ꯁꯤꯟꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦꯀꯣ ꯏꯐ ꯐꯖꯈꯩ ꯑꯗꯨꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯃꯥꯡꯈꯤꯕ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯃꯥꯅ ꯃꯊꯃꯣꯏꯗꯗꯤ ꯆꯥꯛꯆꯕ ꯑꯃꯨꯛ ꯍꯜꯂꯛꯑꯣꯁꯨ ꯌꯥꯔꯔꯣꯏꯗꯕ ꯑꯗꯩ ꯌꯨꯝꯕꯥꯟꯗꯨꯅꯗꯤ ꯑꯅꯤ ꯁꯨꯖꯜꯂꯛꯑꯃꯤꯅ ꯑꯗꯩ ꯂꯧꯔꯒ ꯐꯖꯅ ꯂꯩꯔꯨꯕ꯭ꯔꯁꯨ ꯅꯠꯇꯦ ꯚꯔꯥꯗ ꯇꯨꯔꯥꯗ ꯊꯝꯕꯅꯤꯅ ꯊꯤꯒꯠꯅꯔꯛꯄꯗꯁꯨ ꯅꯨꯄꯥ ꯑꯐꯕ ꯑꯃꯅ ꯂꯧꯒꯦ ꯍꯥꯏꯔꯛꯑꯁꯨ ꯑꯁ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯅꯤꯗꯅꯦ ꯑꯃ ꯑꯍꯥꯟꯕꯩꯁꯨ ꯃꯆꯥ ꯂꯩꯍꯧꯕꯅꯤ ꯑꯅꯤꯁꯨꯕꯩꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯚꯔꯥꯗ ꯊꯝꯕꯅꯤ ꯃꯥꯏ ꯃꯆꯥ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ ꯃꯥꯏ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯍꯥꯏꯔꯛꯄꯗꯨꯁꯨ ꯃꯥꯁꯦ ꯇꯨꯀꯠꯆ ꯍꯪꯒꯣꯏꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯆꯍꯤ 30 ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯌꯦꯡꯉꯣ ꯃꯥꯡꯉꯦ ꯍꯧꯖꯤꯛ ꯃꯥꯡꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯃꯁꯥꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅꯕ ꯂꯤꯊꯣꯛꯄ ꯂꯥꯛꯏꯅꯦꯕ ꯃꯁꯥꯗ ꯑꯋꯥꯕ ꯇꯥꯈꯤꯕꯁꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯤꯅ ꯑꯗꯨꯒ ꯑꯗꯨꯅꯤ ꯁꯥꯒꯩꯅ ꯃꯄꯥꯒꯤ ꯁꯥꯒꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯆꯥ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯉꯥꯡꯗꯨꯁꯨ ꯍꯧꯖꯤꯛꯀꯣ ꯃꯔꯥꯏꯕꯛ ꯊꯤꯍꯟ ꯊꯤ ꯍꯩꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯩ ꯃꯄꯥꯒꯤ ꯁꯥꯒꯩꯒꯤ ꯃꯕꯣꯛ ꯃꯄꯨꯒꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯔꯣꯏꯗꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯖꯔꯛꯀꯦ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃꯈꯛꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯦꯕ ꯃꯥꯒꯤ ꯃꯀꯨꯕꯣꯛꯁꯤꯒꯤꯅꯦ ꯃꯅꯥꯎꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 9 ꯇꯝꯃꯛꯄ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯃꯣꯏ ꯃꯅꯥꯎꯄꯥꯁꯤꯅ ꯐꯖꯕ ꯃꯁꯛꯁꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯅꯥꯎꯄꯥ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯎꯄꯥꯒꯤ ꯃꯆꯥꯅꯦꯕ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯥꯒ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯁ ꯏꯟꯈꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯄꯥꯁꯤꯅ ꯀ꯭ꯂꯥꯁ 9 10ꯁꯦ ꯃꯇꯝ ꯑꯃꯗ ꯄꯥꯈꯪꯗꯧ ꯈꯟꯅꯔꯝꯕꯗꯣ ꯋꯥꯡ ꯆꯥꯎꯔꯒꯅꯦ ꯑꯉꯥꯡꯁꯦ ꯃꯃꯤꯠꯁꯦ ꯇꯔꯥꯎꯔꯒ ꯅꯨꯄꯥꯁꯦꯀꯣ ꯃꯆꯤꯟ ꯃꯌꯥꯁꯦ ꯉꯥꯡꯊꯣꯛꯄ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯑꯌꯥꯝꯕꯗ ꯅꯣꯛꯈꯤ ꯃꯌꯥꯁꯦ ꯌꯥꯝ ꯈꯤꯒꯠꯄ ꯏꯇꯩꯃꯥꯗꯣ ꯑꯁꯤꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯏꯇꯩꯃ ꯆꯥꯛ ꯂꯩꯔꯤꯕ ꯆꯐꯨꯒ ꯍꯥꯡꯉ ꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯏꯇꯩꯃ ꯁꯤꯡꯖꯨ ꯁꯨꯕ ꯆꯥꯁꯦꯒ ꯇꯧꯔꯒ ꯏꯇꯩꯃ ꯑꯩ ꯆꯥꯛ ꯊꯥꯡꯉꯛꯀꯦ ꯆꯥꯃꯤꯟꯅꯁꯤ ꯇꯧꯔꯒ ꯑꯉꯥꯡꯒꯁꯦ ꯍꯦꯛ ꯂꯧꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯩꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯋꯥꯏꯑꯦꯕ ꯃꯧꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯃꯀꯨꯕꯣꯛ ꯊꯕꯛ ꯇꯧꯋꯤ ꯅꯨꯡꯉꯥꯏꯑꯦꯕ ꯃꯣꯏꯒꯤꯅ ꯏꯖꯠ ꯑꯝꯗ ꯂꯩꯌꯦꯕ ꯃꯆꯥꯈꯩꯁꯨ ꯃꯄꯥꯟꯗ ꯀꯩꯗ ꯂꯣꯏ ꯂꯩꯌꯦꯕ ꯃꯆꯥ ꯅꯤꯉꯣꯜ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯗ ꯑꯗꯨꯝ ꯂꯤꯡꯅ ꯐꯧ ꯆꯦꯡ ꯍꯥꯞꯄꯒ ꯃꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯔꯒ ꯂꯩꯕ ꯃꯀꯨꯕꯣꯛ ꯃꯆꯤꯟ ꯃꯋꯥ ꯆꯠꯄꯗꯣ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯏꯖꯠ ꯑꯝꯗ ꯂꯩꯕꯀꯣ ꯋꯥꯒꯁꯦ ꯀꯌꯥ ꯉꯥꯡꯗꯕ ꯑꯗꯨꯝꯕ ꯑꯣꯏꯔꯒ ꯂꯩꯕ ꯑꯗ
ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯀꯩꯅꯣ ꯃꯤ ꯈꯔ ꯃꯃꯥ ꯍꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯕꯨꯡꯁꯤꯡ ꯈꯔ ꯂꯥꯛꯑꯒ ꯍꯥꯏꯔꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯦ ꯅꯨꯡꯁꯤꯅꯔꯒ ꯃꯣꯏꯅꯤꯁꯤ ꯃꯔꯤ ꯊꯝꯅꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯕꯥꯅꯤꯅ ꯁꯥꯟꯅꯕ ꯔꯦꯀꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯑꯗꯨꯅ ꯅꯣꯏ ꯂꯥꯛꯎ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯌꯥꯝ ꯂꯦꯝꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯕꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠꯁꯦ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯊꯝꯕ ꯄꯥꯝꯗꯦ ꯅꯣꯏ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃ ꯆꯠꯈꯤꯕ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯃꯣꯏꯁꯤꯅ ꯍꯪꯉꯦꯕ ꯅꯨꯄꯤꯁꯦ ꯂꯧꯔꯨꯒꯦ ꯅꯪ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯅꯛꯅꯕ ꯃꯩ ꯊꯝꯈꯤꯕ ꯈꯣꯠꯈꯤꯕ ꯀꯥꯏꯗꯩꯅꯣ ꯑꯁ ꯑꯩ ꯊꯝꯗꯦ ꯈꯣꯠꯇꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤꯅ ꯑꯉꯥꯡꯁꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯂꯧꯕ ꯆꯠꯀꯗꯕꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯉꯥꯡꯗꯣ ꯑꯗꯨ ꯍꯥꯏꯔꯃꯤꯅ ꯑꯗꯩ ꯑꯁꯤ ꯑꯉꯥꯡꯁꯤꯅꯕꯨ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅꯒ ꯏꯉꯥꯎ ꯉꯥꯎꯒꯩ ꯂꯩꯕꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯤꯗꯣ ꯃꯥꯅꯁꯨ ꯐꯤꯡꯐꯤꯡ ꯆꯣꯡꯉꯕꯅꯤꯅꯀꯣ ꯑꯗꯩ ꯑꯁꯣꯝꯗꯅ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯐꯣꯟꯒ ꯇꯧꯁꯜꯂꯛꯑꯦꯕ ꯆꯠꯂꯒ ꯉꯥꯡꯅ ꯊꯣꯛꯎꯔꯁꯤ ꯐꯖꯅ ꯑꯩꯈꯣꯏꯁꯦꯅ ꯃꯣꯏꯁꯤꯅ ꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯆꯥꯎꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯈꯜꯂꯒ ꯃꯧꯁꯦ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯣꯏ ꯍꯥꯏꯁꯦ ꯑꯗꯣ ꯃꯣꯏꯅ ꯐꯅꯦꯛꯀꯁꯦ ꯄꯨꯔꯒ ꯑꯍꯟꯕ ꯁꯨꯃꯥꯏꯅ ꯆꯠꯂꯦꯕꯀꯣ ꯂꯧꯕꯁꯦ ꯆꯠꯂꯦ ꯐꯅꯦꯛꯁꯦ ꯍꯣꯡꯍꯟꯕꯤꯌꯣꯅ ꯍꯥꯏꯕꯁꯦ ꯍꯣꯡꯍꯜꯂꯨ ꯌꯥꯗ꯭ꯔꯦ ꯃꯣꯏꯅ ꯍꯣꯡꯍꯜꯂꯣꯏꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅꯅꯦ ꯃꯧꯁꯦ ꯅꯨꯄꯤꯁꯦ ꯈꯔ ꯑꯃꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯅꯣꯏ ꯅꯨꯄꯥ ꯀꯧ ꯑꯃꯨꯛ ꯍꯥꯏꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯄꯨꯔ ꯆꯠꯈꯣ ꯑꯃꯨꯛ ꯍꯥꯏꯕ ꯁꯨꯝ ꯅꯩꯅꯔꯦꯕꯀꯣ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦꯕ ꯑꯗꯩꯗꯤ ꯈꯔ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦ ꯑꯗꯩ ꯀꯩꯅꯣꯅꯁꯨ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯒ ꯍꯦꯛꯇ ꯂꯧ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯀꯤꯠ ꯍꯦꯛꯇ ꯅꯝꯁꯤꯟꯕ ꯀꯥꯟꯗ ꯃꯣꯏ ꯃꯅꯦꯝꯕꯣꯛ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯀꯩꯁꯤꯅ ꯈꯔ ꯂꯥꯎꯅꯔꯦꯕꯀꯣ ꯑꯗꯩ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯁꯜꯂꯛꯑꯦꯕ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯁꯜꯂꯦ ꯇꯤꯟꯁꯜꯂꯦ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯅꯣꯏꯒꯤ ꯅꯨꯄꯥꯁꯨ ꯀꯧꯊꯣꯛꯑꯣ ꯑꯗꯨꯒ ꯈꯨꯜꯗ ꯐꯝꯅꯔꯁꯤ ꯅꯣꯏꯗ ꯄꯨꯗ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯑꯗꯨꯅ ꯀ꯭ꯂꯞꯇ ꯐꯝꯅꯔꯁꯤ ꯅꯣꯏ ꯅꯨꯄꯥꯁꯨ ꯀꯧꯊꯣꯛꯑꯣ ꯍꯥꯏꯔꯦꯕ ꯃꯤ ꯈꯔ ꯆꯠꯂ ꯂꯧꯔꯨꯔꯣꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯅꯨꯄꯤꯁꯤꯁꯨ ꯄꯨꯊꯣꯛꯑꯦ ꯀ꯭ꯂꯞꯇ ꯗꯨꯀꯥꯟꯗꯗꯤꯅꯦ ꯃꯣꯏꯒꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯁ ꯃꯣꯏꯁꯦ ꯍꯦꯛꯇ ꯄꯥꯈꯠꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯊꯤꯔꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯊꯤꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯇꯨꯡꯒ ꯊꯥꯖꯤꯜꯂꯛꯄꯤ ꯍꯧꯖꯤꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯦ ꯄꯥꯎ ꯄꯤꯌꯦꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯦ ꯈꯣꯠꯂꯦ ꯅꯨꯄꯥ ꯄꯨꯊꯣꯛꯑꯅ ꯁꯤꯗꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇꯅꯦꯕ ꯌꯨꯝꯁꯦ ꯇꯥꯔꯤꯁꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯀꯩꯗꯧꯔꯤ ꯈꯣꯠꯂꯤ ꯁꯣꯝꯅ ꯂꯥꯎꯁꯜꯂꯦ ꯈꯣꯡꯖꯜꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯦ ꯂꯥꯛꯑꯦꯕ ꯑꯗꯩ ꯄꯨꯂꯤꯁꯁꯦ ꯂꯥꯛꯄꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯖꯜꯂꯛꯑꯦꯅꯦ ꯅꯣꯏꯅ ꯄꯨꯂꯤꯁꯀ ꯄꯥꯎ ꯄꯤꯕ ꯅꯣꯏ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ ꯅꯣꯏ ꯉꯝꯕ꯭ꯔꯥ ꯈꯨꯜꯁꯤꯒ ꯅꯣꯏꯅ ꯁꯤꯡꯅꯕ ꯀ꯭ꯂꯕꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯅꯨꯄꯥ ꯐꯪꯉꯤ ꯂꯣꯠꯁꯤꯟꯕ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯧꯕꯅ ꯍꯦꯛꯇ ꯅꯨꯡꯇꯨꯝꯁꯦ ꯍꯦꯛꯇ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯒꯩ ꯊꯥꯔꯛꯑꯦ ꯄꯨꯂꯤꯁ ꯐꯥꯎ ꯉꯥꯛꯊꯣꯛ ꯉꯝꯗ꯭ꯔꯦ ꯄꯨꯂꯤꯁ ꯐꯥꯎ ꯇꯥꯟꯅꯔꯦ ꯄꯨꯂꯤꯁꯀ ꯆꯦꯜꯂꯦ ꯑꯗꯩ ꯃꯣꯏꯁꯨ ꯅꯨꯡꯇꯨꯝꯁꯦ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯊꯥꯔꯛꯑꯃꯤꯅ ꯃꯣꯏꯁꯤ ꯏꯃꯨꯡꯗ ꯂꯩꯅꯔꯝꯕꯁꯤ ꯂꯩꯕ ꯉꯝꯗꯗꯅ ꯃꯣꯏꯁꯤ ꯍꯦꯛꯇ ꯇꯨꯔꯦꯟ ꯐꯥꯎꯔꯒ ꯃꯣꯏ ꯃꯌꯥꯝꯁꯤ ꯃꯣꯏ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯑꯗꯒꯤ ꯅꯨꯄꯥ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯇꯧꯔꯒ ꯃꯣꯏꯁꯤ ꯆꯦꯜꯂꯕ ꯃꯥꯏ ꯅꯨꯄꯥ ꯀꯩ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅꯅꯦ ꯇꯥꯟꯅꯔꯛꯄꯗ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯥꯏ ꯃꯆꯥꯒꯁꯦ ꯌꯥꯝ ꯄꯤ ꯍꯥꯏ ꯃꯇꯝꯗꯨꯗꯀꯣ ꯍꯦꯛꯇ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤꯅꯅꯦ ꯉꯛ ꯁ꯭ꯋꯥꯏ ꯌꯧꯋꯦ ꯑꯍꯤꯡꯁꯤꯗ ꯃꯣꯏꯅ ꯆꯦꯟꯕꯁꯦ ꯑꯗꯨ ꯌꯨꯝꯁꯤꯗꯅ ꯅꯨꯡꯅ ꯂꯣꯏ ꯂꯥꯟꯗꯥꯍꯧꯔꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯃꯆꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅꯅꯦ ꯊꯣꯡꯒꯠꯂ ꯄꯨꯏ ꯍꯥꯏꯌꯦ ꯃꯀꯣꯛꯇ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂ ꯂꯥꯜꯂꯕꯀꯣ ꯑꯗꯩ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯅꯥꯟꯕ ꯑꯣꯏꯗꯅ ꯑꯃꯨꯛ ꯆꯦꯟꯊꯈꯤ ꯑꯁ ꯌꯥꯝ ꯋꯥꯅ ꯃꯣꯏꯁꯦ ꯂꯥꯜꯂ ꯆꯦꯜꯂꯦ ꯍꯥꯏꯀꯣ ꯆꯦꯜꯂꯒ ꯃꯣꯏꯁꯦ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯣꯠꯂꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯠꯂ ꯂꯩꯔꯦ ꯃꯔꯤ ꯃꯇꯥꯒꯤꯗ ꯑꯗꯨꯒ ꯃꯣꯏ ꯈꯨꯜ ꯂꯩꯀꯥꯏꯗꯨꯅ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯄꯅ ꯔꯥꯏ ꯇꯥꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯇꯥꯟꯊꯣꯛꯑꯅꯤ ꯃꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯎꯁꯤꯠꯇꯕꯤꯗ ꯃꯣꯏꯅ ꯂꯣꯠꯂꯦ ꯅꯨꯄꯥꯁꯨ ꯂꯣꯜꯂꯦ ꯃꯣꯏꯁꯨ ꯂꯣꯜꯂꯦ ꯄꯨꯂꯤꯁ ꯀꯧꯔ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯇꯥꯟꯊꯣꯛꯑꯦ ꯃꯣꯏꯁꯦ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯁꯨꯝ ꯃꯣꯏ ꯃꯔꯤ ꯃꯇꯥꯗꯣ ꯁꯨꯝ ꯇꯥꯡꯉ ꯂꯩꯔꯛꯄꯗꯨꯗꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯩ ꯃꯣꯏꯁꯦ ꯚꯔꯥ ꯑꯃꯨꯛ ꯂꯧꯔ ꯂꯩꯔꯦꯀꯣ ꯄꯩꯁꯥꯁꯤꯅ ꯃꯣꯏ ꯃꯀꯨꯕꯣꯛꯁꯤꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯄꯩꯁꯥꯁꯦ ꯂꯣꯏ ꯄꯨꯊꯣꯛꯄ ꯃꯀꯨꯕꯣꯛꯁꯤꯅ ꯑꯗꯩ ꯑꯃꯨꯛ
ꯈꯜꯂꯦꯒ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯂꯣꯠꯂꯒ ꯁꯤꯂꯣꯡꯗ ꯂꯣꯠꯂ ꯂꯩꯔꯝꯃꯦꯕ ꯄꯥꯎꯁꯨ ꯐꯥꯎꯅꯔꯦ ꯑꯗꯨ ꯐꯪꯅꯕꯗꯩ ꯊꯥ 5 ꯇꯔꯨꯛꯀꯤ ꯃꯇꯨꯡꯗꯅꯤꯀꯣ ꯐꯪꯅꯔꯒ ꯀꯧꯊꯣꯛꯑ ꯃꯣꯏꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯅ ꯐꯪꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯦꯁ ꯇꯧꯁꯜꯂꯦ ꯄꯨꯂꯤꯁꯅ ꯂꯥꯛꯑ ꯑꯉꯥꯡꯁꯦ ꯐꯥꯔꯦꯕꯀꯣ ꯑꯩꯁꯦ ꯁꯨꯛꯁꯣꯛ ꯁꯣꯛꯇꯦ ꯃꯉꯣꯟꯗꯩꯁꯨ ꯁꯨꯛꯁꯣꯛ ꯁꯣꯛꯇꯦꯅ ꯃꯣꯏꯗ ꯍꯥꯏꯔꯝꯕꯗꯨꯅꯅꯦ ꯄꯨꯂꯤꯁꯅ ꯍꯪꯕꯗꯗꯤ ꯑꯉꯥꯡꯗꯣ ꯀꯤꯔꯃꯤꯅ ꯑꯗꯨꯝ ꯂꯣꯏ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯑꯕ ꯏꯖꯠ ꯁꯣꯛ ꯂꯩꯔꯝꯃꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯖꯦꯜ ꯆꯪꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦꯀꯣ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯜꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯚꯔꯥꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯚꯔꯥꯁꯤꯗ ꯂꯩꯕꯁꯤ ꯋꯥꯅꯔꯛꯑꯦꯕ ꯃꯣꯏꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯖꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯗꯟꯗꯤ ꯐꯪꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯦ ꯆꯪꯕ ꯌꯥꯍꯟꯕꯅ ꯄꯨꯂꯤꯁꯅ ꯇꯧꯔꯒ ꯆꯪꯕꯁꯦ ꯌꯥꯍꯜꯂꯦꯕꯀꯣ ꯈꯨꯟꯁꯤꯗ ꯑꯗꯨꯗ ꯑꯁ ꯃꯣꯏꯅ ꯆꯪꯈꯤꯕꯗ ꯍꯦꯛꯇ ꯏꯃꯨꯡꯁꯤꯗꯅꯦ ꯂꯩꯔꯝꯕ ꯃꯣꯏꯅ ꯆꯪꯉꯤꯁꯦ ꯆꯍꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯅꯤꯀꯣ ꯑꯗꯨꯒ ꯑꯁ ꯄꯣꯠ ꯆꯩꯗꯩ ꯀꯩꯗꯩ ꯑꯝꯇ ꯆꯍꯤꯃꯨꯛ ꯌꯨꯝ ꯊꯥꯗꯣꯛꯎꯔꯕꯅꯤꯅ ꯃꯊꯣꯡ ꯈꯪꯗꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯃꯣꯏꯁꯦ ꯌꯨꯝꯁꯤꯗꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯗꯤ ꯊꯣꯛꯂꯛꯑꯒꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦꯕ ꯈꯨꯟꯅ ꯑꯗꯣ ꯃꯣꯏꯁꯦ ꯈꯨꯟꯅꯗꯤ ꯄꯨꯂꯤꯁꯅ ꯆꯪꯍꯜꯂꯣ ꯈꯜꯍꯜꯂꯣ ꯍꯥꯏꯔꯒꯁꯨ ꯈꯨꯟꯗ ꯃꯣꯏꯅ ꯈꯣꯏꯔꯝ ꯈꯥꯔꯝꯕ ꯍꯥꯏꯖꯕ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯆꯪꯅꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯣꯏ ꯃꯈꯨꯔꯥ ꯍꯣꯏ ꯃꯗꯣꯝꯆꯥ ꯍꯥꯏꯗꯨꯗꯤ ꯈꯨꯟꯗ ꯈꯣꯏꯔꯝ ꯈꯥꯔꯝ ꯇꯧꯔꯒ ꯆꯪꯅꯔꯁꯨ ꯌꯥꯝ ꯋꯥꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯅꯗꯕꯁꯦꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯨꯟꯒꯤ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯏ ꯈꯨꯟꯒ ꯆꯪꯅꯗꯕꯅꯤꯅ ꯑꯃꯐꯥꯎ ꯌꯥꯗ꯭ꯔꯃꯤꯅ ꯊꯨꯝ ꯑꯃ ꯂꯩꯕꯩꯁꯨ ꯃꯩꯈꯦꯠ ꯑꯃ ꯂꯩꯕꯩꯁꯨ ꯑꯁꯣꯝ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯂꯒ ꯊꯪꯅꯕ ꯈꯨꯟ ꯇꯥꯟ ꯆꯠꯂꯕꯗꯤ ꯋꯥꯔꯦꯗꯅꯀꯣ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤ ꯃꯣꯏꯒꯤ ꯃꯀꯨꯕꯣꯛꯁꯤꯗꯤ ꯑꯃꯨꯛ ꯃꯥꯗꯤ ꯇꯨꯝꯊꯈ꯭ꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯊꯣꯛꯈꯤꯗꯅ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯈꯨꯟꯒꯤ ꯃꯤꯇꯤꯡ ꯇꯧꯅꯤ ꯍꯌꯦꯡ ꯍꯥꯏꯕꯁꯦ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯗ ꯃꯈꯨꯔꯥ ꯍꯣꯏꯁꯤꯅꯗꯤ ꯃꯣꯏꯅ ꯃꯤꯇꯤꯡꯁꯦ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦ ꯈꯨꯟꯅ ꯂꯧꯁꯤꯟꯕꯤꯌꯨ ꯈꯨꯟꯒ ꯆꯪꯅꯔꯁꯤ ꯈꯨꯟꯗ ꯇꯤꯜꯂꯒꯦ ꯗꯦꯕ ꯀꯔꯃ ꯑꯃ ꯕꯥꯇꯣꯟꯁꯨ ꯇꯧꯅꯗ꯭ꯔꯃꯤꯅꯀꯣ ꯌꯥꯝ ꯋꯥꯔꯦ ꯈꯨꯟꯗꯩ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦꯅ ꯃꯣꯏꯅ ꯍꯥꯏꯖꯕ ꯑꯣꯏꯔꯝꯃꯦꯕ ꯃꯅꯨꯡꯗꯗꯤꯀꯣ ꯑꯗꯣ ꯃꯣꯏꯅꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯣꯏꯗꯗꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯕꯁꯤꯗꯤ ꯏꯖꯠ ꯑꯝꯗ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯁꯦ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯣꯏꯅ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯛꯑꯦ ꯑꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯥꯗꯤ ꯈꯨꯔꯝꯗꯅ ꯈꯣꯠꯇꯅ ꯃꯈꯨꯔꯥꯁꯤꯒꯤ ꯃꯗꯣꯝꯆꯥ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯅꯨꯄꯥꯁꯤꯒꯤ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯁꯤꯒꯤ ꯈꯨꯔꯝꯗꯅ ꯈꯣꯠꯇꯅ ꯇꯧꯍꯧꯔꯦꯕ ꯃꯥꯗꯤꯀꯣ ꯑꯗꯨꯒ ꯃꯣꯏꯗꯤ ꯆꯪꯅꯈ꯭ꯔꯦꯕ ꯈꯨꯟꯁꯤꯒ ꯕꯥꯇꯣꯟ ꯅꯨꯡꯗꯣꯟ ꯇꯧꯗꯅ ꯗꯦꯕ ꯀꯔꯃ ꯌꯥꯎꯅꯗꯅ ꯃꯣꯏꯗꯤ ꯆꯪꯅꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯃꯀꯨꯕꯣꯛꯁꯤꯅ ꯈꯨꯔꯝꯗ꯭ꯔꯤꯕꯅꯤꯅ ꯃꯣꯏꯒꯤꯗꯤ ꯍꯥꯏꯖꯗ꯭ꯔꯤꯐꯥꯎ ꯆꯪꯍꯜꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯆꯪꯅꯗꯅ ꯂꯩꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯪꯅꯗꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯖꯗꯕ ꯅꯣꯟꯖꯗꯕ ꯈꯨꯟ ꯃꯤꯇꯤꯡ ꯂꯩꯌꯦꯅ ꯃꯥꯌꯦꯞꯇ ꯂꯥꯎꯊꯣꯛꯑꯒ ꯃꯥꯅ ꯊꯣꯛꯂꯛꯇꯕꯅ ꯈꯨꯟꯅꯁꯨ ꯁꯥꯎꯔꯦꯕ ꯑꯗꯩ ꯊꯧꯗꯣꯛꯅ ꯃꯥꯒꯤꯁꯨ ꯅꯠꯇꯕ ꯃꯅꯥꯎꯄꯥ ꯃꯆꯥꯒꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯃꯛꯀꯤ ꯊꯧꯗꯣꯛꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯁꯤꯜꯂꯒ ꯅꯪꯒꯤ ꯊꯧꯗꯣꯛꯅ ꯅꯪꯒꯤ ꯊꯣꯛꯑꯒ ꯅꯪꯅ ꯍꯥꯏꯖꯔꯒ ꯈꯨꯟꯗ ꯆꯪ ꯂꯩꯔꯝꯕ ꯑꯩꯅ ꯏꯔꯥꯜ ꯂꯩꯕ ꯃꯤꯗꯧꯅ ꯈꯨꯟꯁꯤꯒ ꯆꯪꯅꯗꯅ ꯊꯝꯃꯝꯕ ꯅꯪ ꯆꯪꯅꯔꯣ ꯑꯗꯨꯗꯤ ꯆꯪꯅꯔꯣ ꯅꯪꯒꯤ ꯍꯥꯛꯇꯛꯀꯤ ꯑꯋꯥꯕꯁꯨ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯠꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯨꯔꯦ ꯚꯔꯥꯗ ꯀꯩꯗ ꯃꯤꯉꯣꯟꯗ ꯇꯥꯡꯗꯅ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯕꯁꯦ ꯁꯥꯎꯗꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯇꯥꯍꯟꯈꯤꯕ ꯗꯁꯥꯁꯦ ꯅꯪꯉꯒ ꯑꯗꯨꯝ ꯂꯩꯔꯅꯤꯅ ꯑꯩ ꯏꯔꯥꯟ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯩꯃꯛꯅ ꯄꯣꯛꯄ ꯏꯆꯥꯅ ꯑꯩꯃꯛꯅ ꯂꯥꯟꯕ ꯑꯣꯏꯗꯤ ꯈꯨꯔꯝꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯖꯔꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯗꯤ ꯅꯆꯥꯅ ꯂꯥꯟꯕꯅꯤ ꯈꯨꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯩꯃꯛꯅ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯂꯥꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯟꯗꯅ ꯑꯩ ꯀꯅꯥꯝꯇꯗ ꯈꯨꯔꯝꯃꯔꯣꯏ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯄꯥꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯟꯅ ꯏꯟꯊꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦꯅꯅꯦ ꯂꯩꯔꯦꯕ ꯑꯗꯨ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯍꯧꯖꯤꯛ ꯗꯦꯕ ꯀꯔꯃ ꯑꯃꯐꯥꯎ ꯕꯥꯇꯣꯟ ꯇꯧꯅꯗ꯭ꯔꯦ ꯈꯨꯟꯒ ꯆꯪꯅꯗ꯭ꯔꯦ ꯈꯨꯟꯒꯤ ꯗꯨꯀꯥꯟꯗꯩ ꯈꯨꯟꯒꯤ ꯏꯁꯤꯡꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯃꯣꯏ ꯂꯥꯛꯄꯁꯤꯗ ꯊꯩ ꯆꯠꯅꯔꯦ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯍꯣꯏꯗꯨꯗꯤ ꯃꯣꯏꯒ ꯑꯝꯇ ꯑꯣꯏꯈ꯭ꯔꯦ ꯊꯧꯗꯣꯛꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯧꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯑꯦꯕꯀꯣ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯀꯨꯕꯣꯛꯁꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦ ꯃꯣꯏ ꯈꯛꯇꯅꯤ ꯃꯣꯏꯗ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯌꯥꯝꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯌꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯀꯅꯦꯅ ꯍꯥꯏꯔꯝꯃꯒꯗꯤ ꯃꯣꯏ ꯑꯋꯥꯕꯗꯣ ꯇꯥꯔꯝꯃꯣꯏꯕ ꯃꯅꯥꯎꯄꯥꯅꯤꯅ ꯀꯟꯗ ꯌꯥꯗꯕꯅꯤꯅ
ꯀꯤꯗꯅ ꯃꯣꯏꯁꯨ ꯂꯣꯠꯄ ꯐꯪꯉꯤ ꯌꯥꯎꯔꯨꯔꯦ ꯚꯔꯥꯗ ꯂꯩꯔꯦ ꯌꯥꯎꯔꯦ ꯃꯇꯝ ꯆꯥꯅ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯦ ꯃꯣꯏ ꯈꯛꯇꯪꯅꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯣꯏꯗ ꯃꯌꯥꯝ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯨꯒꯤ ꯂꯣꯠꯂꯨꯔꯁꯨ ꯊꯣꯛꯑꯒ ꯈꯨꯜꯗ ꯍꯥꯏꯍꯧꯔꯒꯗꯤ ꯃꯣꯏꯗꯤ ꯑꯋꯥꯕꯗꯣ ꯑꯝꯇ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯃꯅꯥꯎꯄꯥꯗꯨꯅ ꯑꯋꯥꯕ ꯐꯤꯕꯝꯗꯨꯗ ꯂꯩꯔꯒ ꯌꯦꯡ ꯉꯝꯗꯗꯅ ꯃꯣꯏ ꯌꯥꯎꯔꯨꯕꯒꯤ ꯃꯣꯏ ꯗꯁꯥ ꯇꯥꯍꯧꯔꯦ ꯁꯨꯃꯥꯏꯅ ꯈꯨꯟꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗꯅꯦ ꯆꯪꯅꯗꯕ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ ꯏꯟꯊꯣꯛꯄ ꯗꯦꯕ ꯀꯔꯃ ꯀꯛꯅꯕꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯂꯩꯌꯦꯕ ꯂꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯤ ꯈꯨꯟꯒ ꯆꯪꯅꯗꯅ ꯂꯩꯔꯤꯅꯦꯕꯀꯣ ꯊꯧꯗꯣꯛꯅ ꯃꯁꯥꯒꯤꯁꯨ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯃꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯤꯔꯛꯈꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯦꯛ ꯊꯣꯛꯑꯦ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡꯁꯦ ꯂꯧꯕ ꯐꯠ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯗ ꯁꯠꯂꯥꯎ ꯁꯤꯟꯅꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒ ꯀꯩꯒ ꯇꯧꯔꯒ ꯂꯥꯎꯅꯔꯒ ꯃꯥꯏ ꯆꯪꯈꯣꯝꯅꯔ ꯈꯠꯅꯕꯤ ꯁꯤꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯛ ꯃꯥꯡꯕ ꯀꯥꯡꯕꯨꯅꯁꯨ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒ ꯂꯨꯞꯇ ꯃꯤꯗꯣ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯀꯧꯍꯟꯕ ꯌꯥꯏꯑꯕꯀꯣ ꯅꯨꯡꯗꯥꯡꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯁꯦ ꯑꯀꯤ ꯑꯈꯪ ꯀꯤꯃꯟꯗꯅꯅꯦ ꯃꯤ ꯂꯣꯠꯈꯤꯕ ꯌꯥꯎꯋꯦꯕ ꯃꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯃꯤꯗꯣ ꯌꯥꯝꯃꯛꯄꯅꯤꯅ ꯊꯣꯛꯄꯗꯣ ꯉꯝꯗꯕꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯕꯨ ꯅꯨꯄꯥ ꯄꯨꯊꯣꯛꯑꯅ ꯊꯣꯛꯎꯕꯗ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯊꯣꯛ ꯉꯝꯗꯣꯏꯅꯣ ꯑꯗꯣ ꯃꯥꯁꯤꯅ ꯂꯣꯠꯈ꯭ꯔꯤꯃꯤ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯁꯤꯜꯂ ꯂꯣꯠꯈ꯭ꯔꯤꯃꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯧꯁꯤꯒꯤ ꯏꯃꯨꯡ ꯃꯥꯏ ꯃꯀꯨ ꯃꯅꯦꯝꯗꯨꯗꯤ ꯃꯣꯏꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯧꯗꯣꯛꯇꯨꯗꯤ ꯂꯣꯏ ꯌꯥꯎꯔ ꯆꯦꯟꯅꯔꯦ ꯑꯗꯩ ꯃꯧꯗꯨꯐꯧꯗ ꯋꯥꯔꯦ ꯑꯗꯩꯗꯤ ꯃꯧꯗꯨꯒꯤ ꯃꯆꯥꯅꯐꯧꯗ ꯏꯃꯥ ꯗꯨꯀꯥꯟꯁꯦ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ ꯉꯪꯕꯁꯦ ꯀꯞꯄꯦ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯣꯛꯑꯒ ꯇꯥꯟ ꯆꯠꯅꯔꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯈꯨꯟꯒꯤ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯂꯩꯇ꯭ꯔꯤꯁꯦ ꯍꯥꯏꯔꯦꯀꯣ ꯄꯤꯕ ꯑꯉꯥꯡꯗꯨꯐꯥꯎ ꯆꯩꯊꯦꯡ ꯐꯪꯉꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯩꯌꯦꯕꯀꯣ ꯂꯝꯗ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯗꯣ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯂꯧꯔꯒ ꯑꯃꯨꯛ ꯂꯤꯖꯒꯦꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯑꯃꯗ ꯅꯠꯇ꯭ꯔꯦ ꯑꯃꯗ ꯅꯠꯇ꯭ꯔꯦ ꯑꯃ ꯍꯦꯛꯇ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯆꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯅꯤꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯑꯩꯈꯣꯏ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯁꯤ ꯊꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯉꯥꯛꯇꯅꯤ ꯈꯨꯟ ꯑꯃꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯅꯕ ꯃꯊꯪ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯦꯔꯅꯦꯁ ꯄꯤꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯇꯨꯃ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯃꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜ ꯇꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯁꯤꯃꯁꯨ ꯊꯝꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤ ꯑꯅꯤꯗꯨꯒꯤꯁꯨ ꯃꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯠꯁꯤ ꯄꯥꯔꯛꯇ꯭ꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯃꯦꯟꯠꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗꯃꯛ ꯄꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯄꯥꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯒ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯃꯒ ꯄꯥꯎ ꯍꯦꯟꯅ ꯐꯥꯎꯅꯅꯕ ꯑꯩꯈꯣꯏ ꯑꯃꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯝꯖꯕꯅꯤ ꯋꯥꯔꯤꯁꯤꯡꯁꯤꯅꯁꯨ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯃꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯃꯒ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁ ꯑꯃꯃꯝ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯅꯈꯨꯠ ꯆꯠꯂꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯝꯃꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛꯇꯣ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯍꯥꯏꯊꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯂꯧꯅꯤꯡꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯅꯤ ꯄꯥꯝꯗꯕ ꯅꯨꯄꯤꯗꯗꯤ ꯑꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯂꯦꯡꯉꯣ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯁꯨ ꯇꯧꯅꯤꯡꯗꯦ ꯑꯋꯥꯠ ꯑꯄꯥ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯟꯗꯦ ꯅꯠꯇꯦ ꯊꯕꯛꯇꯣ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯌꯥꯗꯕ꯭ꯔꯥꯕ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯇꯦꯅꯕꯨ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯣ ꯅꯪ ꯍꯧꯗꯣꯛꯄ ꯆꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯁꯤ ꯍꯥꯏꯅꯣ ꯆꯟꯅꯔꯣꯏꯌꯦꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯉꯝꯅꯦꯗꯤ ꯈꯜꯂꯨꯅꯣꯕ
सुमाइना तौरंबा इचा नतिये मतम चाना मथौ मसक खंगबदा हाइनरिबने कांगोन चुमना चचब इचाने नोइगी नचिन ननाउसे हेक थेंगनरुबदगी आई इचासे मांगबने पुंमांग मांगबने ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯑꯦꯚ꯭ꯔꯤ ꯋꯦꯗꯅꯦꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦꯗ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 63 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯅꯤꯗꯨꯗꯒꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯆꯪ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯇꯟꯖꯥ ꯂꯧꯖꯔꯒ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯊꯝꯖꯔꯤꯕꯗꯨꯅꯤ ꯊꯝꯕꯤꯔꯤꯕ ꯀꯃꯦꯟꯠꯁ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯕ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯐꯪꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯅ ꯀꯃꯦꯟꯠꯁ ꯑꯃꯃꯝ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯀꯃꯦꯟꯠꯁ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯗꯨꯁꯨ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯑꯗꯨꯃꯛꯇꯪꯗꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ 63 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯊꯧꯅꯥꯗꯨꯅ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯖꯕꯅꯤ ꯍꯥꯏꯅꯁꯨ ꯍꯟꯅ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯁꯤ ꯑꯣꯖꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒ ꯑꯣꯖꯥꯗꯒꯤ ꯃꯊꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯦ ꯁꯤꯁꯨ ꯈꯨꯜ ꯑꯃꯈꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛꯅ ꯀꯞꯄꯒꯅꯦ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯨꯟꯒ ꯈꯠꯅꯔꯒ ꯈꯨꯟꯒ ꯆꯪꯅꯗꯅ ꯇꯧꯅ ꯉꯥꯡꯅꯗꯅ ꯂꯩꯕꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯈꯩꯁꯦ ꯂꯣꯏ ꯃꯩ ꯊꯥꯗꯣꯔꯦ ꯈꯨꯟꯅ ꯑꯗꯨꯅ ꯑꯝꯇꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯟꯕꯤꯌꯣꯅ ꯍꯦꯛ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅꯀꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤ ꯈꯨꯟꯅꯣ ꯈꯣꯠꯅꯣ ꯍꯪꯅꯕ ꯑꯗꯩ ꯃꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯝꯕꯔ ꯀꯩ ꯂꯧꯅꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯁꯤꯗ ꯐꯣꯟ ꯇꯧꯔꯦꯕ ꯗꯨꯀꯥꯟꯗꯗꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕꯗꯣ ꯑꯃꯐꯧ ꯀꯩꯅꯣ ꯇꯧꯒꯅꯨ ꯏꯔꯥꯡ ꯐꯂꯥꯡ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯐꯝ ꯐꯝꯃꯝꯃꯣ ꯁꯤꯜꯂꯝꯃꯣ ꯍꯌꯦꯡꯁꯦ ꯉꯇ ꯑꯅ ꯍꯥꯏꯔꯒ ꯃꯣꯏ ꯈꯨꯟꯒꯤꯁꯨ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯜꯒꯤ ꯈꯨꯜ ꯑꯃꯒꯤ ꯑꯍꯟꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡ ꯂꯩꯗꯅ ꯂꯣꯏꯅ ꯍꯣꯏ ꯍꯣꯏ ꯋꯥ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏ ꯐꯝꯍꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯁꯨ ꯑꯦꯗꯚꯥꯏꯖꯔ ꯀꯩꯀꯥ ꯃꯦꯝꯕꯔ ꯀꯩꯀꯥ ꯑꯩꯈꯣꯏ ꯌꯥꯝꯃꯦ ꯆꯠꯂꯦꯀꯣ ꯈꯨꯟꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗ ꯈꯨꯟꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯟꯒꯤ ꯑꯣꯊꯣꯔꯤꯇꯤ ꯒ꯭ꯔꯨꯞ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡ ꯒ꯭ꯔꯨꯞ ꯂꯣꯏ ꯁꯨꯅ ꯄꯨꯜꯂꯦ ꯐꯝꯃꯦ ꯑꯗꯩ ꯃꯣꯏꯒꯤ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯦꯕꯀꯣ ꯌꯨꯝ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯣꯏ ꯃꯆꯥ ꯑꯃ ꯃꯧ ꯃꯣꯏ ꯂꯣꯏ ꯐꯝꯃꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯀꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯏꯍꯧꯅꯣ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗ ꯃꯣꯏꯁꯦ ꯈꯨꯟꯒꯤ ꯁꯦꯡꯒꯥꯏꯅ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤꯁꯦ ꯍꯥꯞꯄꯨ ꯈꯣꯠꯂꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯍꯥꯞꯄꯔꯣꯏ ꯈꯨꯟꯗꯩ ꯑꯩꯈꯣই ꯇꯣꯈꯥꯏ ꯇꯥꯖꯔꯒꯦ ꯑꯩꯈꯣꯏ ꯍꯥꯞꯄꯔꯣꯏꯅ ꯍꯥꯞꯇꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯨꯟꯁꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯣꯏꯅ ꯌꯥꯔꯛꯇꯕ ꯈꯨꯟꯗꯩ ꯇꯣꯈꯥꯏ ꯇꯥꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯅꯧꯕ ꯃꯃꯤꯡ ꯊꯣꯜꯂꯅꯤ ꯑꯗꯣ ꯈꯨꯟꯗꯩ ꯇꯣꯈꯥꯏ ꯇꯥꯖꯔꯒꯦꯅ ꯃꯣꯏꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯨꯕ ꯖꯥꯠꯅꯦꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯏꯗꯤ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯈꯨꯟꯗꯩ ꯇꯣꯈꯥꯏ ꯇꯥꯔꯒꯦ ꯃꯣꯏꯅ ꯈꯨꯜ ꯑꯅꯧꯕ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯒ ꯑꯩꯈꯣꯏ ꯈꯨꯟ ꯑꯅꯧꯕ ꯁꯦꯝꯃꯅꯤ ꯍꯥꯏꯔꯃꯤꯅ
ꯑꯗꯨꯗꯤ ꯐꯔꯦ ꯈꯨꯟꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯣꯏ ꯈꯨꯟꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯈꯨꯟꯗ ꯄꯨꯔꯛꯏꯕ ꯃꯩꯁꯦ ꯄꯩꯌꯥ ꯇꯤꯡꯉꯤꯕꯁꯦ ꯑꯗꯩ ꯃꯩ ꯂꯧꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯑꯅꯧꯕ ꯇꯧ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯒꯤꯗꯤ ꯗꯦꯕ ꯀꯔꯃ ꯈꯨꯟꯒ ꯑꯃꯠꯇ ꯆꯪꯅꯕ ꯌꯥꯔꯣꯏ ꯈꯨꯟꯅ ꯑꯝꯇ ꯕꯥꯇꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯁꯤ ꯑꯅꯥ ꯑꯃꯨꯛ ꯆꯪꯅꯕ ꯌꯥꯔꯣꯏ ꯃꯣꯏ ꯌꯨꯝ ꯑꯍꯨꯝꯁꯤꯒꯤ ꯃꯤ ꯁꯤꯔꯦ ꯆꯪꯕ ꯌꯥꯔꯣꯏ ꯅꯥꯔꯦ ꯆꯪꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯉꯦ ꯆꯪꯕ ꯌꯥꯔꯣꯏ ꯈꯨꯟꯒꯤꯗꯁꯨ ꯑꯝꯇ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯀꯧꯅꯕ ꯌꯥꯔꯣꯏ ꯈꯨꯟꯒꯤ ꯃꯤꯒana ꯂꯣꯏ ꯊꯤꯡꯖꯤꯜꯂꯕ ꯂꯣꯏ ꯊꯤꯡꯉꯦ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨꯅꯦ ꯂꯨꯔꯗ꯭ꯔꯥ ꯍꯣꯏ ꯈꯨꯟꯒꯤ ꯗꯨꯀꯥꯟꯈꯩꯗꯩ ꯄꯣꯠ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯒꯠꯂꯛꯑꯕ ꯈꯨꯟꯒꯤ ꯇꯤꯡꯉꯤꯕ ꯋꯥꯌꯥꯔ ꯄꯣꯁꯇꯒꯤ ꯃꯩ ꯄꯨꯁꯟꯕ ꯃꯩ ꯌꯥꯔꯣꯏ ꯂꯧꯕ ꯍꯥꯏꯔꯦ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯀꯛꯊꯠꯂꯦ ꯑꯗꯨꯁꯨ ꯀꯣ ꯀꯛꯊꯠꯂꯦ ꯑꯗꯩ ꯑꯃꯨꯛ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯒꯠꯂꯛꯑꯦ ꯈꯨꯟꯒꯤ ꯂꯝꯕꯤ ꯐꯥꯎꯔ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡ ꯂꯝꯕꯤ ꯑꯃ ꯂꯩꯕ ꯑꯗꯣꯝꯗꯩ ꯀꯣꯏꯔꯒꯗꯤ ꯆꯠꯈꯤꯗꯣꯏꯕ ꯑꯇꯣꯞꯄ ꯈꯨꯟ ꯇꯥꯈꯤꯗꯣꯏꯕ ꯑꯗꯨꯗ ꯆꯠꯈꯤꯗꯕꯅꯤ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯂꯨꯁꯜꯂꯛꯇ꯭ꯔꯥ ꯍꯣꯏ ꯃꯣꯏꯅ ꯈꯨꯟ ꯇꯣꯉꯥꯟ ꯇꯥꯒꯦ ꯍꯥꯏꯔꯨꯔꯕꯅꯤꯅ ꯍꯣꯏ ꯑꯗꯨꯁꯨ ꯇꯧꯔꯦꯕ ꯑꯗꯨꯁꯨ ꯇꯧꯔꯦ ꯑꯝꯇ ꯆꯪꯅꯗ꯭ꯔꯦ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯦ ꯈꯨꯟꯗꯩ ꯏꯟꯊꯣꯛꯑꯦ ꯃꯣꯏꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯗ ꯈꯨꯟꯁꯤꯗ ꯃꯣꯏꯁꯦ ꯍꯥꯏꯖꯧ ꯑꯗꯨꯒ ꯈꯨꯟꯗꯩ ꯇꯣꯉꯥꯟ ꯆꯣꯡꯊꯣꯛꯄ ꯈꯣꯠꯄꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯑꯗꯨ ꯇꯧꯗꯕ ꯈꯨꯟꯅ ꯈꯜꯂꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯟꯊꯔꯛꯀꯗ꯭ꯔꯥ ꯃꯗꯨ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯈꯨꯟꯅ ꯑꯗꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯃꯩ ꯀꯛꯊꯠꯈ꯭ꯔꯦ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯦ ꯃꯣꯏ ꯁꯣꯝ ꯐꯥꯎꯗ꯭ꯔꯦ ꯃꯣꯏꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯁꯜꯂꯛꯑꯕꯀꯣ ꯈꯨꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯩꯗꯤ ꯑꯗꯨꯏꯗꯤ ꯈꯨꯟꯁꯤꯗ ꯅꯣꯏ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝꯅꯤ ꯁꯤꯗꯤ ꯅꯣꯏ ꯑꯇꯣꯞꯄ ꯆꯣꯡꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯈ꯭ꯔꯣ ꯃꯩ ꯊꯥꯔꯅꯤ ꯁꯤꯅꯤ ꯅꯣꯏꯅ ꯍꯥꯏꯖꯗ꯭ꯔꯗꯤ ꯍꯥꯏꯖꯒꯗꯕꯅꯤ ꯁꯤꯅꯦꯕ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯗꯥꯏꯇ ꯅꯁꯥ ꯅꯁꯥ ꯂꯧꯖꯒꯗꯕꯅꯦꯅ ꯈꯨꯟꯗ ꯍꯥꯏꯖꯔꯛꯇꯦ ꯍꯥꯏꯕꯒꯤ ꯁꯥꯎꯔꯛꯏꯅꯦꯕ ꯃꯗꯨꯁꯨ ꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯥꯁꯤ ꯃꯣꯏꯁꯤ ꯈꯨꯟꯅ ꯃꯇꯝ ꯄꯤꯕꯁꯤꯗ ꯃꯣꯏꯅ ꯍꯥꯏꯖꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯥꯎꯔꯛꯄꯒꯤꯅꯦꯕ ꯈꯨꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯈꯨꯟꯅ ꯇꯧꯁꯦ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯅꯦꯅ ꯑꯗꯨꯗꯅꯦꯕ ꯉꯁꯥꯏꯒꯤ ꯈꯔ ꯑꯃꯅ ꯃꯩ ꯊꯥꯅꯤ ꯍꯥꯏꯔꯦ ꯈꯔ ꯍꯥꯏꯔꯛ ꯑꯃ ꯈꯔ ꯍꯥꯏꯔꯛ ꯇꯧꯕꯗꯨꯗ ꯅꯦꯕ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯄꯥꯈꯠꯇꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯣꯏꯗ ꯅꯣꯏ ꯈꯨꯜ ꯑꯃꯗ ꯂꯩꯔꯗꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯅꯣꯏ ꯈꯨꯟꯗ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯑꯣꯏꯔꯣꯏ ꯈꯨꯜ ꯑꯃꯗ ꯂꯩꯔꯒꯕꯨ ꯈꯨꯜ ꯑꯅꯧꯕ ꯇꯥꯅꯤ ꯍꯥꯏꯕ ꯈꯨꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯗꯕ ꯑꯗꯩ ꯈꯨꯟꯒꯤ ꯂꯝꯕꯤ ꯆꯠꯇꯕ ꯃꯩ ꯀꯛꯊꯠꯄ ꯑꯗꯩ ꯈꯨꯟꯒꯤ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛ ꯌꯥꯗꯕ ꯑꯁ ꯑꯔꯨꯕ ꯑꯃꯅꯦ ꯍꯌꯦꯡꯉꯥꯏꯐꯥꯎ ꯑꯗꯨꯅ ꯅꯣꯏ ꯀꯩꯗꯧꯅꯣ ꯐꯖꯅ ꯌꯥꯅꯁꯟꯁꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏꯗ ꯉꯛ ꯅꯣꯜꯂꯦ ꯑꯗꯩ ꯃꯣꯏꯗ ꯍꯥꯏꯖꯔꯛꯑꯦ ꯈꯣꯏꯔꯝꯈ꯭ꯔꯦꯅ ꯍꯥꯏꯅꯗꯧꯕ ꯂꯩꯇꯦ ꯈꯨꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯣꯏꯁꯦ ꯏꯟꯊꯣꯛꯄꯗꯧꯅ ꯃꯣꯏꯅꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯍꯥꯏꯌꯦ ꯈꯨꯟꯅ ꯃꯣꯏꯗ ꯎꯁꯤꯠꯇꯦ ꯃꯣꯏ ꯊꯣꯛꯂꯛꯄꯗ ꯀꯔꯦꯝꯅꯩ ꯑꯗꯩꯗꯤ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯑꯗꯨ ꯇꯧꯋꯦꯅ ꯃꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯔꯥ ꯇꯣꯈꯥꯏ ꯇꯥꯍꯟꯕꯒꯤ ꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯅꯒ ꯍꯥꯏꯖꯔꯨꯕꯗ ꯍꯥꯏꯖꯈ꯭ꯔꯦ ꯅꯣꯟꯖꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯧꯕꯤꯒꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯗꯁꯨ ꯈꯥꯡꯉꯝꯃꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝꯕ ꯂꯣꯏꯅ ꯇꯣꯛꯑꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯈꯨꯔꯝ ꯈꯥꯔꯝꯃꯒ ꯈꯨꯟꯗꯨꯒ ꯌꯥꯁꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯍꯜꯍꯧꯋꯦꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡ ꯐꯂꯥꯡꯗꯤ ꯊꯣꯛꯅꯈꯤꯗꯦ ꯑꯗꯨꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯈꯨꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯀꯩꯅꯣ ꯌꯥꯝꯃꯗꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯅꯦꯕꯀꯣ ꯍꯣꯏ 12 ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯌꯥꯝ ꯊꯧꯗꯥꯡꯁꯦ ꯂꯧꯔꯛꯑꯦꯕ ꯂꯝ ꯂꯝꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯔꯨ ꯑꯔꯨꯕ ꯊꯧꯗꯣꯛ ꯀꯌꯥꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯦꯛ ꯏꯟꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯄ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯅꯦ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯐꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯁꯤ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯑꯥꯏꯟꯒꯤ ꯑꯔꯥꯟꯕ ꯃꯤꯅ ꯑꯥꯏꯟꯒꯤ ꯗꯟꯗꯤ ꯑꯗꯨꯝ ꯐꯪꯖꯈꯤꯕ ꯑꯗꯨꯒ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯄꯤ ꯈꯣꯠꯄꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯗꯨꯝꯕꯒꯗꯤ ꯌꯥꯝ ꯇꯧꯍꯩꯕ ꯃꯇꯝ ꯑꯃꯗꯗꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯑꯗꯨꯅꯦꯕ ꯍꯦꯛꯇ ꯍꯣꯏ ꯊꯣꯛꯅꯔꯝꯃꯤꯁꯦꯀꯣ ꯍꯣꯏ ꯌꯨꯝ ꯍꯦꯛꯇ ꯃꯩ ꯃꯣꯞ ꯖꯁꯇꯤꯁ ꯇꯧꯕꯤꯕꯁꯦ ꯑꯗꯣ ꯑꯔꯥꯟꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯗꯟꯗꯤ ꯐꯪꯖꯈꯤꯕ ꯑꯗꯨꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯁꯤꯁꯨ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯦ ꯁꯤꯗ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯃꯥꯅ 4, 5 ꯁ꯭ꯋꯥꯏ ꯀꯥꯔꯛꯄꯗ ꯍꯣꯏ
ꯃꯣꯏ ꯈꯨꯟꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯣꯏ ꯑꯋꯥꯡꯀꯥꯏ ꯃꯈꯥ ꯀꯥꯏꯒ ꯍꯥꯏꯅꯕꯤꯗꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯁꯤꯅ ꯂꯩꯀꯥꯏ ꯑꯃ ꯅꯨꯄꯥꯗꯨꯅ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗꯩꯗꯤ ꯌꯥꯝ ꯍꯜꯂꯦꯀꯣ ꯅꯨꯄꯥꯁꯤꯅ ꯆꯍꯤ ꯑꯗꯨꯝ 10 ꯑꯗꯨꯃꯥꯏꯅꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯀꯧꯔꯛꯄ ꯃꯉꯣꯟꯗ ꯃꯥꯅ ꯇꯨꯏꯁꯟ ꯆꯠꯄ ꯀꯩꯊꯦꯜ ꯆꯠꯄ ꯗꯨꯀꯥꯟ ꯆꯠꯄ ꯑꯗꯨꯝ ꯀꯧꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯋꯦꯕ ꯑꯗ ꯊꯦꯡꯅꯕꯗ ꯂꯝꯕꯤꯗ ꯊꯑꯣꯏꯅ ꯀꯣꯏꯒꯦ ꯈꯣꯠꯀꯦꯗꯤ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯤꯅꯒ ꯃꯉꯣꯟꯗ ꯃꯣꯏ ꯆꯠꯃꯤꯟꯅꯔꯤꯉꯩꯗ ꯃꯥꯅ ꯍꯧꯔꯛꯄꯁꯦ ꯁꯥꯁꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯧꯅꯒꯅꯨ ꯑꯁꯤ ꯅꯪ ꯀꯃꯥꯏꯅ ꯀꯧꯅꯩꯅꯣ ꯀꯥꯏꯅ ꯃꯕꯨꯡꯈꯩ ꯃꯆꯦꯈꯩꯅꯒ ꯉꯥꯡꯉꯦꯕ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗ ꯀꯧꯔꯛꯄꯩ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯤ ꯑꯗꯨꯝ ꯀꯧꯔꯛꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀ꯭ꯂꯥꯁꯁꯦ ꯈꯔ ꯃꯥꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯑꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯗꯅ ꯅꯣꯡꯃ ꯁꯨꯝ ꯀꯣꯏꯅꯗꯅ ꯅꯨꯄꯥꯁꯤꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯒꯤꯔꯤ ꯇꯛꯄ ꯑꯗ ꯑꯉꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯤ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕ ꯑꯗꯨ ꯊꯣꯛꯎꯕꯁꯤꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯁꯤꯗ ꯇꯣꯡꯈꯠꯂꯣ ꯁ꯭ꯋꯥꯏꯐꯥꯎꯗ ꯊꯧꯔꯨꯁꯤ ꯃꯇꯦꯛ ꯑꯃ ꯑꯅ ꯍꯥꯏꯕꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯨꯁꯤꯅ ꯃꯤ ꯎꯔꯅꯤ ꯇꯣꯡꯈꯠꯂꯣ ꯁꯠ ꯇꯣꯡꯈꯠꯂꯣꯕ ꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯇꯣꯡꯈꯠꯂꯦꯕ ꯑꯗꯨꯒ ꯊꯧꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯅꯪ ꯆꯦꯜꯂꯗꯕꯅꯦ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯦ ꯉꯁꯤꯗꯤ ꯅꯪ ꯑꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤ ꯀꯔꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩ ꯐꯨꯕꯗ ꯁꯤꯔꯅꯤ ꯍꯧꯖꯤꯛꯇꯩ ꯆꯦꯜꯂꯗꯤ ꯌꯥꯝ ꯊꯨꯝ ꯈꯥꯝꯃꯣ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯀꯟꯅ ꯊꯧꯔꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯍꯦꯛꯇ ꯆꯣꯡꯊꯔꯕ ꯒꯥꯔꯤꯗꯩ ꯆꯣꯡꯊꯕꯁꯤꯗ ꯃꯥꯁꯤ ꯁꯣꯛꯑꯦ ꯑꯗꯩꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯆꯣꯡꯊꯕꯁꯤꯗ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯃꯤ ꯈꯔ ꯀꯧꯔꯒ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯀꯧꯔꯒ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯑꯣꯏꯅ ꯄꯨꯈꯠꯂꯦꯕ ꯆꯣꯡꯊꯕꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯃꯥꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯃ ꯗꯥꯛꯇꯔ ꯄꯨꯈꯠꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯊꯔꯛꯑꯦ ꯑꯗꯨꯒ ꯑꯌꯨꯛꯇ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ ꯍꯣꯏ ꯑꯗꯨꯒ ꯃꯥꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕꯅꯤ나 ꯃꯥꯁꯦ ꯊꯤꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯒꯤ ꯐꯖꯅ ꯂꯦꯞꯄ ꯆꯠꯄꯐꯧ ꯃꯥꯁꯦ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯃꯣꯏꯅ ꯐꯅꯦꯛ ꯐꯤꯔꯣꯜꯁꯦ ꯍꯣꯡꯉꯣ ꯍꯥꯏꯌꯦꯕ ꯊꯤꯟꯕꯒꯤ ꯁꯦꯠꯀꯗꯕꯁꯦ ꯑꯗꯩ ꯃꯥꯅ ꯑꯩ ꯉꯝꯃꯣꯏ ꯍꯣꯡꯉꯔꯣꯏ ꯑꯩ ꯉꯔꯥꯡ ꯁꯦꯠꯄꯁꯦ ꯑꯗꯨꯝ ꯁꯦꯠꯆꯔꯒꯦ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯐꯖꯔꯣꯏꯅ ꯃꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯁꯤꯕꯗ ꯐꯅꯦꯛ ꯁꯦꯠꯆꯟꯕꯤꯕꯗꯧ ꯌꯦꯠꯁꯜꯂꯦꯀꯣ ꯃꯌꯦꯛ ꯃꯄꯥꯟ ꯅꯥꯏꯕꯒ ꯃꯌꯦꯛ ꯅꯥꯏꯕꯒ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯅ ꯐꯖꯅ ꯁꯦꯠꯆꯗ꯭ꯔꯒꯗꯤ ꯐꯖꯕ ꯅꯠꯇꯦꯕ ꯍꯣꯏ ꯑꯗꯩ ꯔꯥꯅꯤ ꯐꯤꯒꯗꯣ ꯄꯨꯔꯥ ꯑꯁꯤꯕꯗ ꯏꯟꯕꯗꯧꯅ ꯀꯣꯟꯁꯤꯜꯂ ꯏꯜꯂ ꯃꯣꯏꯅ ꯍꯦꯛꯇ ꯆꯞꯄꯒ ꯄꯨꯁꯜꯂꯛꯄꯗꯨꯅꯦꯕ ꯑꯗꯩ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯈꯣꯠꯈꯤ ꯃꯥꯁꯦ ꯅꯥꯏ ꯈꯣꯠꯂꯤꯗꯤ ꯃꯣꯏ ꯃꯤꯅ ꯈꯪꯗꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯦꯛꯇ ꯍꯥꯠꯇꯣꯛꯑꯒ ꯊꯤꯜꯂꯛꯑꯦ ꯀꯣꯜꯂꯒꯅꯦ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯤꯅꯀꯣ ꯍꯦꯛꯇ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯇꯧꯅꯔꯦꯅꯦ ꯑꯗꯨ ꯇꯧꯅꯕꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯐꯥꯕꯤꯕꯅꯤ ꯈꯣꯠꯄꯤꯕꯅꯦꯒ ꯍꯥꯏꯔꯨꯕ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯔꯣꯏꯗꯕ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯍꯣꯏ ꯑꯗꯩꯗꯤ ꯃꯥꯅ ꯑꯩ ꯉꯔꯥꯡ ꯆꯦꯟꯕꯗ ꯒꯥꯔꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯤ ꯇꯨꯁꯜꯂꯤ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯦꯕ ꯑꯇꯩ ꯃꯥ ꯐꯥꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟꯕ ꯈꯣꯠꯄꯗꯤ ꯃꯉꯣꯟꯗ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯏ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯅꯀꯣ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯗꯨꯅ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯟꯈ꯭ꯔꯕꯅꯦꯕ ꯃꯥꯏꯁꯦ ꯁꯣꯛꯂꯛꯇꯦꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯩꯅꯔꯦ ꯑꯗꯩ ꯂꯩꯅꯔꯦ ꯑꯗꯨ ꯃꯥꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯅꯤ ꯈꯣꯠꯅꯤꯅ ꯃꯣꯏꯁꯦ ꯇꯧꯔꯦꯕ 10ꯁꯦ ꯊꯥꯗꯣꯛꯑꯒꯀꯣ ꯃꯥꯏ ꯆꯍꯤꯃꯨꯛꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦꯕꯀꯣ 10ꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥ ꯃꯄꯥꯟ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯅꯤꯅ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏ ꯐꯣꯟꯁꯨ ꯄꯥꯏꯍꯟꯗꯦ ꯅꯨꯄꯤꯁꯤ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗꯦ ꯑꯗꯩ ꯁ꯭ꯀꯨꯜꯁꯦ ꯏꯟꯊꯤꯉꯥꯏ ꯀꯥꯍꯟꯗ꯭ꯔꯦꯕ ꯆꯦꯜꯂꯨꯕꯁꯦ ꯉꯋꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯅꯔꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦꯗꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤ ꯊꯕꯛ ꯇꯧꯔꯦꯀꯣ ꯊꯕꯛ ꯑꯃ ꯁꯔꯀꯥꯔꯒꯤ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒꯗꯤ ꯆꯍꯤꯗꯣ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯗꯩ ꯑꯉꯥꯡꯁꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯅꯤ 10 ꯍꯥꯏꯗꯣꯔꯛꯄꯒꯅ ꯇꯧꯔꯦꯕ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ ꯂꯣꯏꯔꯦꯀꯣ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯅꯨꯄꯥꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯦꯕ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣꯅꯀꯣ ꯑꯗꯨ ꯄꯥꯏꯔꯦꯕ ꯃꯥꯅ ꯐꯣꯟꯁꯦ ꯅꯪ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯅꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯑꯩꯒ ꯆꯦꯜꯂꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯍꯦꯛ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯍꯥꯏꯅꯒ ꯍꯥꯏꯔꯒ ꯙꯞꯇꯣ ꯇꯧꯔꯛꯄ ꯀꯤꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯤꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯅꯣꯡꯃ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯤ ꯈꯣꯠꯂꯨꯁꯤ ꯍꯥꯏꯔꯒ ꯄꯨꯊꯣꯛꯍꯜꯂꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯒ ꯁꯤꯟꯅꯔꯒ ꯅꯨꯄꯥꯁꯤꯒ ꯃꯥ ꯃꯁꯥꯗꯤ ꯁꯨꯈꯪ ꯈꯪꯖꯗꯕ ꯑꯗꯨꯗꯁꯨ ꯑꯃꯨꯛꯅꯦ ꯐꯥꯔꯦꯅꯦ ꯅꯨꯄꯤꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯨꯛꯀꯁꯨ ꯐꯥꯔꯦꯕ ꯃꯁꯥꯅꯁꯨ ꯁꯨꯡꯌꯥ ꯌꯥꯗꯅ ꯑꯍꯥꯟꯕꯩꯁꯨ ꯃꯥꯏ ꯐꯥꯈꯤꯕ ꯃꯣꯏꯅꯁꯨ ꯖꯗꯥꯕꯤ ꯇꯥꯡꯒꯦ ꯈꯣꯠꯀꯦꯁꯨ ꯈꯟꯖꯗ꯭ꯔꯦ ꯑꯗꯨꯝ
मानसु ꯑꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯊꯖꯔꯒꯦ ꯍꯥꯏꯖꯔꯦꯕ ꯃꯣꯏꯗ ꯀꯦꯁ ꯇꯧ ꯑꯩ ꯐꯥꯈꯤꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯃꯥ ꯁꯨꯡꯂꯤ ꯂꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯏꯉꯥꯎ ꯉꯥꯎꯅ ꯆꯦꯜꯂꯨꯕ ꯁꯥꯔꯒ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯣꯏꯅ ꯐꯥꯕꯅꯦ ꯑꯗꯨ ꯀꯥꯏꯅ ꯂꯟꯖꯥꯎ ꯇꯧꯕꯗꯣ ꯌꯥꯝ ꯇꯟꯕ ꯃꯥꯅ ꯑꯗꯨꯒꯤ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯂꯩꯔꯔꯣꯏꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯃꯛꯑꯒꯦꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯏꯪꯊꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯗꯣ ꯑꯃꯨꯛꯀꯁꯨ ꯐꯥꯕꯤꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯁꯤꯅꯗꯤ ꯃꯆꯤꯟ ꯍꯪꯕꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛꯀ ꯆꯦꯟꯁꯤꯟꯕꯅ ꯁꯥꯎꯗꯅ 인ꯊꯣꯔꯛꯑꯦꯕ ꯃꯁꯥꯅ ꯑꯅꯤꯔꯛ ꯐꯥꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯁꯨꯈꯪ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯟꯅ ꯆꯦꯜꯂꯤꯃꯦꯅ ꯑꯗꯨꯝ ꯂꯧꯕꯤꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤꯅꯦꯅ ꯀꯔꯤꯝꯐꯧ ꯍꯥꯄꯛꯇ꯭ꯔꯃꯤꯅꯅꯦ ꯃꯅꯦꯝꯕ ꯑꯣꯏꯅ ꯁꯥꯎꯔꯦꯕ ꯂꯨꯍꯣꯡꯗꯕ 인ꯊꯣꯔꯛꯄ ꯃꯣꯏ ꯑꯁꯣꯝꯗ ꯍꯣꯡꯉꯦꯀꯣ ꯑꯗꯣ ꯍꯣꯡꯕꯁꯤꯁꯨ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯄ ꯑꯃ ꯂꯩꯌꯦꯕ ꯌꯨꯝꯁꯦ ꯈꯔ ꯂꯥꯞꯅ ꯈꯨꯜ ꯊꯪꯅꯕꯗ ꯑꯗꯨꯒꯤꯁꯤꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯄꯣꯔꯛꯎ ꯃꯣꯏꯗ ꯍꯣꯡꯒꯦ ꯁꯨꯃꯥꯡ ꯊꯥꯡꯗꯣꯛꯀꯦ ꯍꯌꯦꯡꯉꯥꯏꯕꯧ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯨꯍꯣꯡꯈꯤꯗꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯗ ꯄꯣꯔꯛꯎ ꯍꯥꯏꯕꯁꯤꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯐꯥꯍꯧꯅꯤꯅ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅꯀꯣ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯍꯣꯡꯉꯦ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯃꯈꯨꯔꯥꯗꯣ ꯈꯇꯪ ꯃꯥꯒꯤ ꯗꯥꯟ ꯄꯤꯕ ꯂꯥꯛꯈꯤ ꯑꯇꯩ ꯃꯃꯥ ꯃꯄꯥ ꯀꯅꯥꯝ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯆꯥꯛꯀꯧꯔꯒ ꯃꯥꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯂꯨꯍꯣꯡꯕ ꯑꯝꯗ ꯍꯥꯞꯀꯗꯕꯁꯤ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯅꯦꯝꯕ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤꯗꯦ 인ꯊꯣꯔꯛꯏ ꯈꯣꯠꯂꯛꯑꯦꯅ ꯁꯨꯝ ꯁꯥꯎꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯁꯨ ꯂꯧꯕꯤꯔꯛꯈ꯭ꯔꯤꯅꯤꯗꯅ ꯃꯥꯁꯦ ꯅꯨꯄꯤ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯣꯛꯇꯕ ꯌꯥꯝ ꯑꯄꯪꯕ ꯅꯨꯄꯤꯁꯦ ꯂꯩꯌꯦꯕ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯑꯝꯐꯥꯎ ꯍꯦꯛ ꯐꯨꯗꯣꯛꯄ ꯉꯝꯖꯗꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯃꯊꯪ ꯀꯣꯏꯁꯜꯂꯛꯄꯅꯦꯃꯤ ꯀꯣꯏꯕꯁꯦ ꯅꯨꯄꯤꯁꯦ ꯐꯖꯅ ꯍꯦꯛꯇ ꯀꯣꯏꯔꯦ ꯑꯗꯨꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯂꯥꯟꯕ ꯃꯥꯅ ꯃꯦꯁꯦꯖꯁꯦ ꯐꯥꯕ ꯑꯗꯩ ꯑꯗꯨꯝ ꯐꯣꯟ ꯔꯦꯀꯣꯔꯠꯁꯦ ꯇꯧꯁꯜꯂꯦꯕ ꯃꯥꯅꯀꯣ ꯆꯤꯡꯅꯕꯗꯩ ꯔꯦꯀꯣꯔꯠꯁꯦ ꯐꯥꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯩ ꯍꯥꯏꯒꯦꯗ ꯃꯉꯣꯟꯗꯀꯣ ꯏꯃꯥꯟꯅꯕꯒꯤꯅꯤ ꯏꯃꯥꯟꯅꯕꯗꯣ ꯃꯦꯁꯦꯖ ꯏꯕ ꯍꯩꯇꯦ ꯑꯗꯨꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯒ ꯑꯩꯒꯤꯗ ꯊꯥꯕꯅꯤ ꯑꯩꯅ ꯏꯕꯤꯔꯒ ꯑꯗꯨꯗꯤ ꯔꯦꯀꯣꯔꯠꯇ ꯋꯥꯔꯤ ꯁꯥꯏꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯔ ꯃꯔꯩ ꯇꯠꯂꯦ ꯋꯥ ꯉꯥꯡꯉꯝꯗꯦ ꯑꯗꯨꯒꯤ ꯑꯩꯒ ꯁꯥꯟꯅꯕꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯤꯔꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕ ꯑꯗꯨꯝ ꯑꯃꯃꯨꯛ ꯀꯣꯏ ꯍꯥꯏꯔꯗꯤ ꯃꯥꯅꯅꯦ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯤ ꯅ ꯍꯥꯏꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯒꯅꯦ ꯂꯩꯁꯥꯕꯤꯀꯣ ꯑꯩꯗꯤ ꯄꯥꯈꯪꯅꯦ ꯀꯣꯏꯕꯅꯤ ꯏꯅꯝꯃ ꯂꯥꯜꯂꯦ ꯑꯩ ꯈꯟꯗꯕꯅꯤꯀꯣ ꯏꯅꯝꯃ ꯑꯗꯨꯅ ꯑꯩ ꯂꯥꯞꯊꯣꯛꯆꯔꯒꯦ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯗꯤꯅꯦꯀꯣ ꯀꯣꯏꯅꯕꯁꯤꯗ ꯃꯥꯅ ꯐꯥꯔꯦ ꯈꯪꯉꯦꯕ ꯃꯥꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯗꯤ ꯅꯪ ꯅꯨꯄꯥꯅ ꯅꯪ ꯄꯥꯝꯗꯗꯅ ꯅꯪ ꯂꯩꯅ ꯑꯩ ꯀꯣꯏꯔꯤꯁꯦ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯁꯤꯅꯦꯕ ꯌꯥꯝ ꯎꯈꯥꯏꯔꯒꯀꯣ ꯅꯪꯅ ꯉꯝꯃꯦ ꯂꯩꯌꯨ ꯑꯩꯅ ꯉꯝꯃꯦ ꯂꯩꯔꯛꯀꯅꯤ ꯒꯥꯏꯅ ꯍꯥꯏꯅꯕꯗ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯩ ꯃꯥꯁꯦ ꯈꯠꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯍꯥꯏꯅꯨ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯐꯨꯔꯦꯕꯀꯣ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯆꯥ 2 ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅꯅꯤ ꯀꯣꯏꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯈꯤ ꯑꯗꯩꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕꯁꯦ ꯁꯤꯁꯤꯅ ꯃꯥꯁꯦ ꯈꯔ ꯑꯃꯨꯛ ꯏꯪꯉꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯤꯅ ꯅꯨꯄꯤꯁꯦ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯑꯗꯨꯝ ꯐꯥꯕ ꯃꯥꯅ ꯑꯗꯨꯏ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯄꯨꯂꯞ ꯂꯩꯌꯣꯅ ꯑꯥꯗ ꯑꯃꯨꯛ ꯂꯩꯍꯟꯕ ꯑꯥꯗ ꯄꯨꯂꯞ ꯂꯩꯔꯒꯅꯅꯦ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯥꯅ ꯃꯔꯝ ꯆꯠꯂꯨꯗꯕ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯛꯅꯔꯨꯕ ꯀꯥꯔꯟ ꯇꯥꯔꯨꯕꯗꯤ ꯀꯔꯤꯝ ꯈꯜꯂꯣꯏꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯤꯗꯗꯤ ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯀꯅꯤ ꯃꯤꯅ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯊꯪꯅꯕ ꯀ꯭ꯋꯥꯇꯔꯒꯤ ꯅꯨꯄꯥꯈꯩ ꯀꯩꯗꯣ ꯑꯗꯣ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯁꯥꯟꯅꯕ ꯂꯩꯃꯤꯟꯅꯔꯝꯅꯤ ꯍꯦꯛ ꯀꯧꯅꯕꯁꯦ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯅꯪ ꯌꯥꯝ ꯀꯧꯅꯅꯤꯡꯕ꯭ꯔꯥ ꯅꯪ ꯃꯤꯒꯤ ꯅꯨꯄꯥꯒ ꯑꯣꯟꯁꯤꯜꯂ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯣꯛꯇꯕꯤ ꯑꯣꯏꯒꯦ ꯍꯥꯏꯔ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯒꯦ ꯍꯥꯏꯔ ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯨꯄꯥ ꯉꯥꯡꯅ ꯂꯥꯛꯏꯔꯒꯅ ꯍꯦꯛꯇ ꯐꯨꯕ ꯃꯉꯣꯟꯗ ꯃꯥꯅ ꯍꯦꯛ ꯇꯧꯔꯤꯉꯩꯗꯤ ꯌꯥꯕ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯤꯗ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯦꯕ ꯃꯤꯅ ꯃꯣꯏꯁꯦ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯤꯅ ꯃꯥꯁꯦ ꯅꯨꯄꯤꯅ ꯀꯧꯔꯛꯄꯗꯤ ꯌꯥꯏꯑꯕꯀꯣ ꯅꯨꯄꯥꯅ ꯀꯧꯔꯛꯄꯗꯤ ꯌꯥꯗꯕ ꯑꯗꯣ ꯃꯤꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯥꯁꯦ ꯄꯥꯈꯠꯂꯦꯕꯀꯣ ꯃꯥꯅ ꯑꯣꯏꯅ ꯄꯥꯈꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯧꯖꯦ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯣꯏꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯊꯤꯗꯤ ꯊꯤꯔꯛꯇꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩ ꯊꯤꯕꯗꯤ ꯁꯨꯡꯊꯤꯔꯣꯏ ꯑꯗꯣ ꯀꯣꯏꯕꯗꯤ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩ ꯀꯣꯏꯅꯤ ꯍꯥꯏ ꯑꯗꯣ ꯀꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯃꯤ ꯑꯅ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯅ ꯉꯛꯏꯁꯤꯅꯀꯣ ꯃꯁꯤꯗ ꯑꯗꯨꯝ ꯌꯥꯔꯤꯕ ꯁꯨꯝꯕꯁꯤꯗ ꯌꯥꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯣꯏ ꯍꯣꯏ
ꯃꯥꯏ ꯅꯨꯄꯥꯅ ꯂꯦꯞꯇꯅ ꯀꯣꯏꯈꯠꯂꯛꯏ ꯃꯤ ꯃꯆꯥ ꯍꯧꯖꯤꯛ ꯅꯥꯎꯔꯣꯜ 2 ꯁꯨꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 35 ꯁꯨꯔꯛꯑꯕꯅꯤ ꯃꯥꯅ ꯌꯦꯡꯉꯣ ꯃꯌꯨꯝ ꯄꯥꯜꯂꯛꯏꯗꯣ ꯀꯩꯅꯣ ꯑꯗꯒꯤꯅꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯛꯄ ꯂꯣꯏꯕꯒ ꯅꯠꯇ꯭ꯔ ꯄꯥꯜꯂꯛꯏꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯆꯥ ꯆꯥꯎꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯃꯆꯥꯁꯤꯐꯧꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 8 9 ꯀꯥꯈꯠꯂꯛꯑꯕꯅꯦ ꯆꯍꯤ ꯃꯆꯥꯗꯣ 12 ꯑꯗꯨꯃꯥꯏꯅ ꯁꯨꯒꯠꯂꯛꯏꯕꯅꯦꯕ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 35 ꯀꯥꯔꯝꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯀꯣꯏꯈꯠꯂꯛꯑꯕꯅꯦꯕ ꯅꯨꯄꯤꯁꯤ ꯌꯥꯝꯃꯕꯅꯦꯕ ꯑꯗꯨꯅ ꯂꯥꯏꯅꯥ ꯄꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯤꯕ ꯑꯗꯩ ꯃꯥꯅ ꯔꯦꯀꯣꯔꯠꯁꯦ ꯇꯧꯁꯟꯕ ꯅꯨꯄꯥꯗꯣ ꯈꯪꯍꯟꯗꯕ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅꯀꯣ ꯃꯉꯣꯟꯗ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯕ ꯅꯨꯄꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯅꯥꯔꯛꯄ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯒꯤꯅ ꯃꯣꯏ ꯄꯤꯖꯐꯝ ꯊꯣꯛꯄ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯂꯣꯏ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯁꯅꯥꯁꯤꯃ ꯁꯥꯖꯜꯂꯨ ꯑꯗꯩ ꯁꯤꯃ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯃꯔꯨꯞꯁꯤꯃ ꯌꯥꯎꯁꯜꯂꯣ ꯑꯍꯦꯟꯕ ꯇꯨꯡꯁꯤꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥ ꯅꯨꯄꯤ ꯀꯣꯏꯅꯤꯡꯒꯅ ꯀꯣꯏꯊꯣꯛꯄ ꯍꯥꯏꯔꯒꯅ ꯑꯩꯅ ꯂꯣꯏ ꯄꯨꯔꯤ ꯍꯥꯏꯕ ꯑꯗꯩ ꯀꯩꯅꯣ ꯃꯥꯅ ꯈꯤꯇꯪ ꯃꯨꯛꯎꯔꯒꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯐ꯭ꯔꯤ ꯊꯤꯔꯣꯏ ꯚꯦꯟ ꯄꯩꯁꯥ ꯄꯤꯔꯣꯏ ꯅꯪ ꯇꯧ ꯉꯝꯃꯗ꯭ꯔꯣ ꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯃꯥꯗꯤ ꯂꯨꯄꯥ ꯑꯃ ꯊꯣꯛꯍꯧꯗ꯭ꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯗꯨꯅ ꯈꯤꯇꯪ ꯍꯥꯏꯔꯨꯔꯦꯗꯅ ꯅꯣꯏ ꯁ꯭ꯀꯨꯜ ꯀꯅꯥ ꯇꯝꯍꯟꯒꯦ ꯇꯣꯛꯀꯦꯔꯣ ꯍꯥꯏꯕ ꯃꯆꯥꯈꯩꯗꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯈꯤꯇꯪ ꯍꯥꯏꯔꯨꯕꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯃꯥꯅ ꯂꯣꯏ ꯊꯥꯛꯄ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯑꯍꯨꯝꯃꯛꯇꯣ ꯃꯆꯥ ꯑꯅꯤꯁꯨ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯟꯗꯒꯤ ꯃꯥꯌꯣꯛꯇ ꯃꯣꯏ ꯑꯝꯇ ꯂꯩꯕ ꯉꯝꯗꯦꯕ ꯃꯥꯅ ꯊꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣꯟꯖꯨ ꯃꯥꯟꯖꯨꯅꯅ ꯑꯗꯨꯝ ꯅꯨꯄꯤ ꯀꯣꯏꯔꯦ ꯈꯥꯡꯉꯦ ꯅꯨꯄꯤꯁꯤꯡꯁꯤꯒ ꯀꯩꯅꯣ ꯇꯧꯁꯦ ꯚꯤꯗꯤꯑꯣꯒꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯌꯦ ꯐꯣꯟꯁꯤꯗ ꯃꯣꯏ ꯍꯣꯇꯦꯜꯗ ꯀꯩꯗ ꯎꯅꯔꯨꯕꯩꯁꯦ ꯑꯗꯨ ꯁꯤ ꯀꯩꯅꯣꯅ ꯍꯥꯏꯔꯁꯨ ꯌꯦꯡꯉꯨ ꯀꯩꯅꯣ ꯅꯪ ꯌꯦꯡꯅꯕ ꯅꯝꯃꯛꯄꯅꯦꯒ ꯍꯥꯏꯕ ꯗꯥꯏꯔꯦꯛꯇ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯦ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯒ ꯃꯥꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯁꯦ ꯃꯤꯒꯤ ꯅꯨꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯀꯔꯤꯝ ꯈꯟꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯅ ꯉꯥꯎꯃꯤꯟꯅꯁꯤ ꯌꯥꯔꯒꯗꯤ ꯅꯨꯄꯥ ꯑꯝꯇꯁꯨꯀꯣ ꯆꯥꯔꯔꯣꯏ ꯑꯅꯅꯦ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯨ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯑꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯒꯤꯁꯤꯁꯨ ꯑꯗꯨ ꯊꯧꯗꯣꯛ ꯑꯗꯨꯝ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯁꯨ ꯑꯅꯤꯔꯛ ꯐꯥꯕꯕꯨ ꯃꯃꯥ ꯃꯄꯥꯅ ꯁꯨꯈꯪ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯃꯥ ꯋꯥꯔꯤ ꯂꯤꯊꯣꯛꯏꯁꯦ ꯑꯩꯉꯣꯟꯗ ꯂꯤꯕ ꯂꯥꯛꯏꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯃꯥꯅ ꯂꯤꯊꯣꯛꯏꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯈ꯭ꯔꯕꯅꯦꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗꯣ ꯃꯥꯅ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯒꯗꯤ ꯐꯨꯗꯅ ꯈꯣꯠꯇꯅ ꯎꯖꯥ ꯃꯦꯂꯥ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯐꯥꯏ ꯍꯥꯏꯔꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯃꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝꯖꯔꯤꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯟꯕꯤꯕ ꯅꯝꯗꯅ ꯐꯥꯕꯤꯕ ꯅꯨꯄꯤ ꯀꯌꯥ ꯉꯁꯤ ꯄꯦꯟꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯝꯅ ꯐꯥꯕꯣꯏ ꯈꯣꯠꯄꯣꯏ ꯂꯥꯛꯄꯣꯏ ꯆꯤꯡꯕꯣꯏ ꯂꯧꯈ꯭ꯔꯀꯥꯟꯗꯅ ꯃꯈꯨꯠ ꯆꯜꯂꯀꯥꯟ ꯃꯆꯥ ꯌꯥꯎꯔꯀꯥꯟꯗꯅ ꯄꯨꯡꯂꯥꯏ ꯍꯦꯛ ꯂꯥꯏꯊꯣꯛꯑꯒ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯦ ꯀꯣꯏꯊꯣꯛꯄ ꯌꯥꯝ ꯊꯤꯅ ꯃꯤꯔꯥꯏꯔꯒ ꯃꯈꯨꯠ ꯆꯜꯂꯒꯅ ꯀꯩꯁꯨꯝꯇ ꯃꯥꯏ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯣꯏꯔꯅꯤ ꯑꯣꯏꯔꯗꯕꯅꯤ ꯀꯩꯁꯨ ꯂꯦꯡꯉꯔꯣꯏ ꯅꯪ ꯅꯆꯥꯁꯤꯡꯁꯤ ꯀꯩꯁꯨ ꯅꯄꯥꯝꯗ ꯍꯜꯂꯔꯣꯏ ꯑꯩꯈꯣꯏꯅ ꯊꯥꯛꯑꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯅꯤꯒꯤ ꯏꯄꯥꯝꯗ ꯏꯆꯥ ꯄꯨꯔꯒ ꯍꯟꯕꯁꯨ ꯏꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯃꯣꯏꯗꯕ ꯁꯦꯟ ꯊꯣꯛꯍꯧꯗꯕ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯔꯨꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯌꯥ ꯀꯣ ꯎꯄꯥꯏ ꯂꯩꯇꯅ ꯕꯟꯗꯤꯗꯧꯅ ꯏꯁꯥ ꯆꯔꯥ ꯍꯦꯟꯗꯅꯕ ꯏꯆꯥ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯤꯕ ꯄꯦꯟꯗ ꯑꯗꯨꯅ ꯃꯥꯒꯤ ꯖꯥꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ kaya ꯂꯤꯕ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯁꯨ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯔꯤꯁꯤꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯉꯟꯅꯅꯦ ꯃꯣꯏ ꯑꯅꯤꯁꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 8 ꯍꯦꯛ ꯂꯣꯏꯔꯛꯄ 9 ꯀꯥꯗ꯭ꯔꯤꯉꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯀꯩꯅꯣ ꯃꯃꯥꯟꯅꯕꯈꯩꯒ ꯈꯠꯅꯔꯒ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯀꯩꯁꯨ ꯄꯥꯝꯗꯕꯅꯤ ꯅꯪꯅ ꯄꯥꯝꯕꯩ ꯋꯥꯅꯤ ꯃꯥꯅꯗꯤ ꯀꯩꯁꯨ ꯅꯪ ꯄꯥꯝꯗꯕꯅꯤ ꯀꯩꯁꯨ ꯂꯩꯕꯤꯔꯣꯏ ꯊꯨꯡꯅꯔꯣꯏ ꯍꯦꯛ ꯌꯦꯡꯉꯣ ꯅꯪꯒ ꯃꯥꯒ ꯊꯨꯡꯅꯔꯗꯤ ꯀꯥꯏꯅ ꯃꯣꯏꯒꯩ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯇꯧꯅꯕꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯑꯣ ꯅꯪꯒꯅ ꯀꯧꯊꯣꯛꯑꯒ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯤꯈꯤꯕ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗꯅꯦ ꯅꯨꯄꯥꯁꯤ ꯑꯗꯨꯛ ꯌꯥꯝꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅꯀꯣ ꯃꯥꯁꯦ ꯅꯤꯁꯥꯁꯦ ꯆꯥꯈꯠꯂꯛꯑꯦꯕ ꯃꯣꯏ ꯂꯨꯍꯣꯡꯕꯩ ꯄꯩꯁꯥꯁꯦ ꯄꯨꯊꯩ ꯑꯗꯨ ꯄꯨꯊꯕꯗ ꯃꯇꯝ ꯑꯃꯗꯗꯤ ꯀ꯭ꯂꯥꯁ 7ꯗ ꯆꯦꯟꯒꯦꯔꯥ 8ꯗ ꯆꯦꯟꯒꯦꯔꯥ ꯆꯍꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯍꯦꯛꯇ ꯍꯣꯡꯗꯣꯛꯅꯩꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯄꯩꯁꯥ ꯄꯨꯊꯕꯁꯤ ꯃꯣꯏꯗ ꯁꯦꯟꯗꯣꯏ ꯀꯩꯀꯩ ꯍꯨꯜꯍꯜꯂꯦꯕ ꯃꯅꯦꯝ ꯃꯀꯨꯅ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯊꯥ 3 4 ꯂꯩꯔ ꯃꯣꯏ ꯇꯣꯉꯥꯟ ꯆꯥꯍꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯍꯜꯂꯀꯥꯟꯗ ꯃꯥꯁꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯟꯗꯣꯏ ꯅꯨꯡꯗꯣꯏꯁꯨ ꯍꯨꯟꯕ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯀꯩꯅꯣ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯗꯨꯝ ꯉꯥꯎꯁꯟꯅꯕꯁꯦ ꯍꯧꯔꯛꯈ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯃꯆꯥ ꯆꯦꯟꯅ ꯃꯆꯥ ꯃꯤꯔꯣꯟꯅ ꯐꯤ ꯈꯔ ꯁꯥ ꯂꯧ ꯈꯔ ꯀꯨꯝ ꯇꯧꯔ माजे सेंदोई हुन ngamnaba khotnaba honare nupajina somdo pesa khara thokpaduna ne pesa thokti ai tolop sadri khosa khak pi chab khak thai harga magi thakpa chabada dum chakhre ba do
ꯋꯥꯛꯁꯣꯞꯁꯤꯗ ꯌꯥꯎꯃꯤꯟꯅꯕ ꯃꯥꯟꯅꯕ ꯈꯔ ꯐꯣꯔ ꯀꯥꯞꯄ ꯈꯔ ꯁꯝꯅꯔꯨꯗꯅ ꯃꯥꯁꯦ ꯐꯣꯔ ꯀꯥꯞꯈ꯭ꯔꯦꯕ ꯑꯗꯨ ꯀꯥꯞꯄꯗꯩꯗꯤ ꯅꯨꯄꯤꯁꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯦ ꯀ꯭ꯂꯕꯅ ꯍꯥꯏꯔꯒꯅꯦ ꯅꯪ ꯅꯨꯄꯥ ꯐꯥꯔꯦ ꯍꯥꯏꯔ ꯃꯥꯏ ꯅꯨꯄꯤꯁꯨ ꯀꯧꯊꯣꯛꯇꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯅꯨꯄꯥ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯇꯧꯔꯒ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤꯅ ꯏꯀꯥꯏꯕꯗꯨꯗꯤ ꯅꯪꯈꯤꯗꯅ ꯑꯗꯨꯝꯕ ꯍꯣꯏ ꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯊꯦꯡꯅꯔꯛꯈ꯭ꯔꯦꯕ ꯑꯗꯩ ꯅꯣꯡꯃꯅ ꯀꯩꯅꯣꯁꯦ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯅꯪꯅ ꯍꯥꯏꯔꯒ ꯃꯥ ꯑꯁꯤꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ ꯄꯣꯠ ꯑꯃ ꯂꯩꯔꯨꯈꯤꯒꯦꯅ ꯀꯔꯤꯒꯤ ꯇꯛꯇꯅ ꯍꯌꯦꯡ ꯉꯇꯥ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯄꯥꯠꯇꯣ ꯍꯧꯖꯤꯛ ꯂꯩꯍꯧꯗꯗꯤ ꯌꯥꯔꯣꯏ ꯒꯥꯔꯤꯁꯦ ꯃꯤ ꯍꯌꯦꯡ ꯉꯇꯥ ꯊꯕꯛ ꯆꯠꯅꯒꯗꯕꯅꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯉꯁꯤ ꯂꯣꯏꯗꯣꯏꯃꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯆꯥꯛ ꯊꯤꯔ ꯉꯥꯏꯔ ꯂꯩꯔ ꯍꯜꯂꯛꯇꯦ ꯇꯧꯔꯒ ꯇꯥꯔ ꯂꯩꯔꯦ ꯈꯨꯜ ꯑꯃꯗ ꯐꯥꯔꯒ ꯂꯩꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯣꯗꯤ ꯆꯠꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯠꯂꯦ ꯇꯥꯔ ꯂꯩꯔꯦꯅ ꯍꯥꯏꯔꯛꯇꯅ ꯐꯧꯕꯗꯣ ꯑꯗꯨꯁꯨ ꯁꯦꯠꯈꯤꯕꯗꯣ ꯂꯧꯕꯨꯛꯁꯤꯗ ꯆꯦꯜꯂꯒ ꯍꯦꯛꯇ ꯀꯞꯄꯒꯅꯦ ꯈꯨꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯣꯝꯃ ꯌꯦꯡ ꯂꯩꯔꯝꯃꯦꯀꯣ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥꯅꯦꯅ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯏꯀꯥꯏꯖꯩꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯗꯥꯛꯇꯔ ꯄꯨꯈꯠꯇꯅ ꯍꯣꯠꯅꯔꯛꯄ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝꯕ ꯑꯗꯩ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯀ꯭ꯂꯕꯅ ꯐꯥꯔꯦꯅ ꯑꯃꯨꯛ ꯀꯧꯔꯛꯀꯗꯣꯏꯅꯦ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯃꯥꯅ ꯒꯥꯔꯤ ꯋꯥꯏꯔ ꯃꯤ ꯈꯔ ꯅꯦꯛ ꯑꯃꯨꯛ ꯄꯨꯔ ꯆꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖ ꯃꯆꯥꯁꯦ 2 3 ꯁꯨꯖꯜꯂꯛꯑꯦꯀꯣ ꯃꯊꯪꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯁꯦꯟꯇꯔ ꯊꯝꯕꯩ ꯄꯩꯁꯥꯁꯨ ꯊꯤꯒꯗꯕ ꯃꯆꯥꯈꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯩꯁꯨ ꯍꯣꯠꯅꯕ ꯆꯥꯕꯩꯁꯨ ꯍꯣꯠꯅꯕ ꯅꯨꯄꯤꯁꯤꯅꯅꯦ ꯂꯩꯉꯣꯏ ꯈꯔ ꯄꯦꯛ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯃꯥꯁꯦ ꯀꯦꯅꯤ ꯃꯧꯅꯤꯒ ꯈꯪꯗ꯭ꯔꯦ ꯃꯁꯥꯏ ꯁꯛꯐꯝꯁꯦ ꯂꯣꯏ ꯑꯣꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯛꯑꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯂꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯒꯦꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯆꯠꯈ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯁꯤꯗ ꯈꯔ ꯂꯩꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥꯈꯩꯗꯨꯒ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯗꯨꯗ ꯃꯣꯏ ꯑꯗꯨꯒꯤ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯀꯣ ꯏꯅꯝꯃ ꯇꯥꯃꯣ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯗꯧ ꯈꯜꯂꯦ ꯏꯅꯝꯃꯗꯧ ꯈꯜꯂꯦ ꯆꯥꯛ ꯄꯨꯈꯝ ꯑꯝꯇ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯅ ꯋꯥꯔꯤ ꯂꯤꯅꯗꯅ ꯇꯨꯝꯃꯤꯟꯅꯗꯅ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯅꯝꯃ ꯃꯦꯒꯤ ꯍꯧꯔꯛꯀꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯍꯥꯏꯔꯒ ꯇꯥꯃꯣꯗꯤ ꯕꯣꯔꯥ ꯌꯥꯝ ꯆꯥꯒꯟꯕꯅꯦ ꯇꯥꯃꯣ ꯕꯣꯔꯥ ꯍꯧꯔꯛꯀꯦ ꯍꯥꯏꯔꯒ ꯍꯧꯔꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯌꯦꯟ ꯆꯥꯁꯤ ꯉꯁꯤꯗꯤ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯌꯥꯝ ꯊꯥꯖꯗꯅ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯃꯥꯁꯦ ꯆꯠꯂꯒ ꯑꯃꯨꯛ ꯂꯩꯔꯦꯕꯀꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯍꯦꯛꯇ ꯃꯥꯁꯤꯅꯅꯦ ꯃꯈꯣꯏꯗꯣ ꯃꯔꯤꯟꯁꯦ ꯊꯤꯠꯄꯅꯦꯕꯀꯣ ꯈꯪꯅ ꯎꯅ ꯈꯪꯗꯕꯗ ꯂꯩꯒꯦꯒ ꯂꯩꯌꯨ ꯑꯗꯣ ꯈꯪꯅ ꯎꯅ ꯅꯪꯅ ꯅꯨꯄꯤ ꯂꯩꯕꯁꯦ ꯆꯦꯟꯁꯤꯜꯂꯛꯄ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯏꯑꯦꯗꯅꯀꯣ ꯑꯗꯩ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯍꯨꯞꯄꯒ ꯂꯥꯛꯑꯒ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯒ ꯂꯣꯠꯈ꯭ꯔꯦꯕ ꯄꯨꯊꯣꯛꯎ ꯈꯣꯠꯂꯣꯅ ꯃꯇꯝ ꯊꯥꯔꯝꯃꯦ ꯁꯨꯛꯄꯨ ꯄꯨꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯥꯏꯁꯟꯁꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯇꯧꯔꯀꯥꯟꯗ ꯐꯝꯃꯤꯟꯅꯩꯑꯕ ꯑꯁ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯋꯥꯔꯤ ꯂꯤ ꯃꯥꯅ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯅꯪꯕꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯛꯑꯦ ꯁꯦꯟꯇꯔꯗ ꯀꯌꯥ ꯊꯝꯗꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯑꯗꯩ ꯇꯥꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯣꯝꯒꯠꯄ ꯈꯔ ꯆꯠ ꯗꯥꯛꯇꯔꯗ ꯈꯔ ꯄꯨ ꯇꯧꯗꯅ ꯌꯦꯡꯉꯨ ꯀ꯭ꯂꯕꯅ ꯐꯥꯔꯦ ꯑꯗꯨꯅ ꯐꯥꯔꯦ ꯍꯥꯏꯕ ꯀꯌꯥ ꯆꯠ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕ ꯀꯌꯥ ꯂꯧꯊꯣꯛ ꯄꯩꯁꯥ ꯂꯩꯇꯗꯅ ꯈꯔ ꯀꯣꯏꯆꯦꯟ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯦꯛ ꯆꯥꯛ ꯄꯨꯈꯝ ꯑꯝꯇ ꯆꯥꯔꯒ ꯈꯪꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯑꯗꯨꯝ ꯅꯨꯄꯤ ꯂꯩꯇꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯈꯪꯅ ꯑꯗꯨꯃꯥꯏꯅꯃꯛ ꯂꯩꯁꯜꯂꯛꯄ ꯑꯗꯨꯅ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯇꯅ ꯌꯥꯝ ꯊꯤꯅ ꯀꯞꯄꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯣ ꯃꯌꯨꯝ ꯌꯨꯝꯐꯝ ꯂꯩꯇꯦꯕ ꯃꯣꯏꯒꯤ ꯉꯋꯥꯏ ꯃꯄꯥꯒꯤ ꯍꯥꯡꯇꯛꯇ ꯄꯩꯁꯥ ꯄꯨꯊꯈꯤꯗꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯤ ꯈꯨꯟꯒꯤ ꯑꯍꯥꯡꯕ ꯖꯒꯥꯗ ꯌꯨꯝ ꯃꯇꯠ ꯑꯃ ꯁꯥꯔ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯃꯆꯥꯈꯩꯗꯣ ꯂꯣꯏ ꯊꯥꯛꯏ ꯑꯗꯨꯗ ꯌꯦꯡꯉꯣ ꯂꯩꯁꯜꯂꯛꯀꯅꯤꯅ ꯂꯩꯁꯜꯂꯛꯏꯕ ꯂꯩꯁꯥꯕꯤꯀꯣ ꯂꯣꯏ ꯈꯪꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯨꯕꯨ ꯊꯥꯛꯄ ꯉꯝꯗꯗꯅ ꯅꯨꯄꯤꯗꯨꯅ ꯑꯋꯥꯕ ꯊꯦꯡꯒꯥꯡ ꯍꯣꯠꯅꯖꯔꯛꯑꯒ ꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨ ꯊꯤꯅꯦꯅ ꯊꯤꯔꯤꯕ ꯌꯦꯡꯉꯣ ꯇꯧꯅꯩꯁꯦ ꯑꯗꯨꯗ ꯁꯤꯒꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕ ꯍꯥꯏꯗꯣ ꯌꯥꯝ ꯇꯥꯗꯕꯀꯣ ꯌꯥꯝ ꯇꯥꯗꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕ ꯂꯩꯁꯥꯕꯤꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯁꯤꯗ ꯀꯃꯥꯏꯅꯅꯣꯕ ꯂꯩꯁꯟꯅꯤꯡꯉꯤꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣꯕꯀꯣ ꯃꯥꯅꯦ ꯈꯪꯅ ꯎꯅ ꯑꯗꯨꯁꯨ ꯈꯪꯗꯕꯗꯁꯨ ꯅꯠꯇꯕꯀꯣ ꯋꯥꯈꯟꯗꯣ ꯈꯤꯇꯪꯗꯤ ꯈꯟꯊꯅꯒꯗꯕꯅꯦꯕ ꯑꯗꯒꯤ ꯐꯔꯁꯨ ꯐꯠꯇꯁꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨꯅꯦ ꯈꯥꯏꯗꯣꯛꯅꯒꯗꯕꯅꯦꯕ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔ ꯅꯨꯄꯥꯗꯣ ꯖꯦꯜ ꯊꯥꯖꯤꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯍꯣꯏ ꯊꯥꯖꯤꯟꯖꯒꯣꯕ ꯂꯧꯊꯣꯛꯀꯗꯧꯅꯦ ꯆꯦꯟꯈ꯭ꯔꯃꯤꯅ ꯑꯩꯈꯣꯏꯗꯤ ꯃꯥꯡꯉꯃꯤꯅ ꯑꯅ ꯊꯣꯛꯂꯥꯎ ꯏꯟꯊꯣꯔꯛꯑꯦ ꯑꯗꯨꯗꯤ ꯃꯤꯒꯤꯗꯤ ꯃꯌꯨꯝꯗꯣ ꯀꯥꯏꯔꯦ ꯃꯥꯏ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯍꯧꯔꯦ ꯃꯤꯒꯤꯅ ꯅꯨꯄꯤꯗꯨꯅ
ꯃꯆꯥ ꯑꯍꯨꯝꯗꯨꯒ ꯃꯄꯥꯝꯗ ꯌꯦꯡꯉꯨꯁꯤ ꯀꯞꯄꯒ ꯃꯀꯣꯛꯁꯤꯗ ꯍꯦꯛꯇ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗꯒ ꯂꯤꯕ ꯋꯥꯔꯤꯁꯦ ꯀꯞꯄꯒ ꯍꯦꯛꯇ ꯃꯊꯃꯣꯏꯁꯦ ꯐꯨꯛꯑꯒ ꯂꯤꯌꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯟꯊꯅꯕ ꯑꯃ ꯆꯪꯉꯦꯕ ꯏꯃꯨꯡ ꯀꯥꯏꯔꯛꯄ ꯑꯗꯩ ꯃꯆꯥꯈꯩꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯛꯇꯣꯏꯅꯦꯕ ꯃꯃꯥꯗꯨꯅ ꯌꯣꯛꯂꯛꯄꯗ ꯀꯌꯥꯝ ꯐꯖꯅ ꯌꯣꯛꯂꯛꯄ ꯉꯝꯗꯣꯏꯅꯣ ꯃꯄꯥ ꯌꯥꯎꯗꯅ ꯌꯦꯡꯉꯣ ꯑꯗꯣ ꯅꯨꯄꯤꯗ ꯁꯤꯒꯨꯝꯕ ꯃꯔꯥꯏꯕꯛꯁꯦ ꯊꯤꯔꯕ ꯅꯨꯄꯤꯁꯦ ꯂꯩꯌꯦꯕ ꯃꯄꯨꯔꯣꯏꯕ ꯌꯨꯝꯐꯝꯁꯦ ꯐꯠꯇꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕꯅꯤꯅꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯑꯗꯣ ꯑꯩꯁꯦ ꯀꯃꯦꯟꯁꯦ ꯄꯥꯕꯁꯦ ꯑꯃꯠꯇ ꯁꯪꯗ꯭ꯔꯦ ꯁꯨꯛꯁꯪ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯄꯥꯔꯒ ꯑꯗꯨꯝ ꯅꯩꯅꯕꯤꯔꯣ ꯑꯗꯣ ꯑꯩ ꯃꯊꯪꯗꯩꯗꯤ ꯈꯔ ꯀꯃꯦꯟꯁꯦ ꯑꯩ ꯂꯧꯈꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯖꯔꯒꯦ ꯍꯟꯗꯛꯁꯦ khitang ꯍꯣꯝ ꯁꯪꯒꯥꯏꯁꯦ ꯁꯪꯒꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯒꯤ ꯕꯣꯔꯗꯤꯡꯒꯤ ꯀꯩꯒꯤ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯋꯥꯏꯑꯦ ꯕꯣꯔꯗꯤꯡ ꯇꯧꯕꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯄꯨꯡ ꯑꯀꯛꯅꯕꯤ ꯃꯇꯝꯅꯦꯕꯀꯣ ꯃꯇꯝ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯡ 4:30ꯗ ꯍꯧꯗꯣꯛꯀꯅꯤ ꯑꯗꯩ ꯕ꯭ꯔꯁ ꯇꯧꯍꯟꯕ ꯁꯦꯟꯅꯅꯤ ꯑꯉꯥꯡꯅꯤꯅ ꯁꯦꯟꯅꯗꯕ ꯌꯥꯄꯣꯟꯇꯦ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯇꯣꯏꯅꯤ ꯄꯨꯡ ꯑꯁꯨꯛꯇꯩ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤꯅ 5:00ꯗꯩ ꯍꯧꯍꯟꯗꯣꯏꯅꯤ ꯑꯗꯩ 6:30ꯁꯤꯗ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯚꯦꯟ 7:35 ꯁ꯭ꯋꯥꯏꯗꯩ ꯂꯣꯏ ꯂꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯅꯕꯒꯤ ꯅꯪꯅꯕ ꯊꯣꯡꯍꯟꯗ ꯌꯥꯕ ꯅꯠꯇꯦ ꯁꯣꯏꯕ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯇꯤꯐꯤꯟꯁꯦ ꯃꯔꯣꯟ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯍꯥꯞꯈ꯭ꯔꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯦ ꯆꯠꯈ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯤ ꯎꯅꯕ ꯈꯣꯠꯄ ꯑꯩꯒꯤ ꯊꯕꯛꯁꯤꯡꯗꯣ ꯇꯧꯊꯣꯛꯑꯒ ꯑꯉꯥꯡꯈꯩꯁꯦ ꯑꯃꯨꯛ ꯄꯨꯡ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗꯗꯤ ꯂꯣꯏ ꯍꯟꯅꯔꯛꯑꯦꯀꯣ 3 ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯒꯤ ꯍꯜꯂꯛꯄꯒꯤ ꯆꯔꯥ ꯋꯥꯅꯕ ꯁꯤꯟꯕꯤꯗ ꯌꯥꯕ ꯅꯠꯇꯦ ꯀꯔꯤ ꯊꯣꯡꯕ ꯍꯣꯔꯦꯟꯒꯤꯅ ꯀꯔꯤꯅ ꯑꯗꯩ ꯑꯗꯨꯝ ꯆꯔꯥ ꯋꯥꯟꯕꯩ ꯁꯤꯟꯗꯣꯛꯈ꯭ꯔꯒ ꯇꯨꯏꯁꯟ ꯇꯧꯕ ꯇꯨꯏꯁꯟ ꯃꯇꯝ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ 3:30ꯗꯒꯤꯅ 5:30 ꯑꯗꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯔꯦꯁ ꯂꯧꯔꯒ 7:00ꯗꯩ ꯑꯃꯨꯛ ꯇꯨꯏꯁꯟ ꯍꯧꯈꯤꯗꯣꯏꯅꯤ ꯄꯨꯡ 7 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯃꯥꯒꯤ ꯑꯉꯥꯡ ꯀꯅꯥꯅ ꯃꯁꯥ ꯃꯁꯥꯅ ꯆꯥꯕ ꯃꯁꯥ ꯃꯁꯥꯅ ꯐꯦꯡꯍꯜꯂꯤꯀꯅꯥꯅ ꯔꯨꯝ ꯁꯤꯠꯄ ꯉꯁꯤ ꯇꯥꯏ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯊꯧ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯈꯥꯏꯗꯣꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯀꯩꯅꯣꯁꯦ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯍꯟꯅꯕ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅꯤꯠ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯊꯣꯡꯍꯧꯗ ꯌꯥꯕ ꯅꯠꯇꯦ ꯁꯤꯁꯦ ꯂꯣꯏ ꯁꯤꯜꯂꯤꯅꯦꯕ ꯍꯣꯔꯦꯟꯒꯤꯅ ꯀꯩ ꯊꯣꯡꯕ ꯍꯌꯦꯡꯒꯤꯅ ꯀꯔꯤ ꯍꯌꯦꯡꯒꯤꯁꯦ ꯂꯣꯏ ꯁꯦꯝꯗꯣꯛꯑ ꯊꯝꯃꯝꯗꯣꯏꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯅꯕꯁꯤꯐꯥꯎꯗꯅꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯒꯗꯕ ꯈꯛ ꯈꯥꯛꯑꯝꯃꯒ ꯂꯣꯏ ꯆꯥꯝꯊꯣꯛꯑ ꯊꯝꯕꯤꯔꯝꯃꯕꯅꯤ ꯁꯤꯡ ꯈꯦꯠꯇꯣꯛꯇꯅ ꯑꯌꯨꯛꯁꯤꯗ ꯂꯣꯏꯅ ꯈꯦꯠꯇꯣꯛꯇꯣꯏꯅꯤ ꯃꯣꯏ ꯑꯗꯨ ꯀꯩꯅꯣ ꯑꯔꯥꯛꯄ ꯃꯌꯥꯝꯁꯨ ꯂꯣꯏ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯕꯤ ꯑꯗꯨꯏꯁꯨ ꯊꯧꯕꯨ ꯑꯣꯏꯔꯨꯕ ꯑꯩꯅꯗꯤ ꯅꯪꯅ ꯁꯤ ꯇꯧꯔꯣ ꯅꯪꯅ ꯁꯤ ꯇꯧꯔꯣꯁꯦ ꯑꯩꯅ ꯑꯣꯔꯗꯔꯗꯨ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯑꯗꯨꯝ ꯁꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯊꯣꯡꯉꯣ ꯁꯤ ꯊꯥꯛꯑꯣ ꯅꯣꯡꯃꯩꯁꯤ ꯂꯧꯗ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯇꯁꯦꯡꯅ ꯁꯨꯝ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯈꯣꯡꯗꯒꯤ ꯈꯤꯇꯪ ꯁꯦꯝꯒꯠꯅꯤꯡꯕꯒꯤ ꯑꯗꯨꯝ ꯇꯧꯔꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯈꯟꯖꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯡꯕꯒꯤ ꯕꯣꯔꯗꯤꯡꯁꯤꯗ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯅ ꯃꯌꯥꯝ ꯃꯈꯜ ꯎꯕ ꯐꯪꯉꯦꯀꯣ ꯎꯕ ꯐꯪꯉꯦꯗꯤ ꯑꯉꯥꯡꯁꯦ ꯃꯔꯤꯜ ꯂꯩꯕ ꯌꯥꯎꯋꯦ ꯃꯔꯤꯜ ꯌꯥꯝ ꯂꯩꯕ ꯑꯗꯩꯗꯤ ꯅꯥꯔꯁꯨꯅꯦ ꯀꯞꯇꯕ ꯑꯩ ꯃꯦꯗꯥꯝ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯩ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯊꯤꯜꯂꯤ ꯑꯗꯩ ꯆꯥꯕ ꯇꯨꯝꯗꯦ ꯑꯩ ꯑꯣꯏ ꯑꯗꯩ ꯑꯩ ꯈꯣꯡ ꯍꯥꯝꯗꯩ ꯑꯩ ꯒꯨꯂꯤ ꯆꯥꯒꯦ ꯍꯥꯏꯔꯒꯅꯦ ꯒꯨꯂꯤ ꯆꯥꯔꯒꯅꯦ ꯃꯔꯤꯜ ꯌꯥꯝ ꯐꯕ ꯌꯥꯎꯋꯦ ꯑꯗꯩ ꯀꯞꯄ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯩ ꯃꯣꯏ ꯀꯩꯅꯣ ꯃꯕꯨꯛ ꯊꯤꯟꯗꯅ ꯂꯦꯡꯗꯅ ꯌꯥꯝ ꯀꯞꯄꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅ ꯌꯦꯡꯉꯣ ꯀꯞꯄꯛꯄꯗꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦꯕꯀꯣ ꯑꯁ ꯌꯨꯝꯗ ꯄꯥꯎ ꯄꯤꯗ꯭ꯔꯦ ꯀꯔꯥꯏ ꯃꯤ ꯃꯆꯥꯁꯤꯕꯨ ꯀꯞꯄꯒ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯧꯐꯝ ꯈꯪꯗꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯉꯥꯡ ꯀꯅꯥ ꯑꯅꯥꯕ ꯌꯥꯎꯔꯤ ꯉꯁꯤ ꯑꯅꯅꯦ ꯍꯪꯉꯤ ꯆꯥꯛ ꯂꯣꯏ ꯆꯥꯈ꯭ꯔꯕ ꯑꯉꯥꯡ ꯆꯥꯛ ꯆꯥꯗꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯆꯥꯗꯕ ꯌꯥꯎꯕꯗꯣ ꯄꯨꯁꯜꯂꯨ ꯄꯤꯖꯧ ꯑꯗꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯈꯥꯕ ꯌꯥꯎꯏ ꯑꯣꯕꯒꯤ ꯆꯥꯛ ꯆꯥꯗꯕ ꯌꯥꯎꯏ ꯆꯥ ꯄꯤꯊꯛꯎ ꯑꯆꯥꯄꯣꯠꯀ ꯄꯤꯖꯧ ꯆꯉꯥꯡ ꯂꯣꯜꯂꯨꯑꯅ ꯅꯣꯡꯃꯒꯤ ꯁꯤꯟꯗ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯝꯇ ꯅꯥꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯀꯣ ꯑꯗꯨꯒ ꯑꯁ ꯉꯁꯤꯗꯤ ꯑꯗꯨꯏ ꯑꯉꯥꯡꯗꯨꯃ ꯅꯥꯏ ꯃꯥ ꯀꯞꯄꯤ ꯃꯥ ꯆꯥꯛ ꯆꯥꯗꯦ ꯍꯧꯒꯠ ꯉꯝꯗꯦ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯕꯁꯦ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨ ꯃꯔꯤꯟ ꯑꯈꯥꯕ ꯑꯉꯥꯡ ꯌꯥꯎꯏ ꯑꯗꯩ ꯃꯌꯨꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯨꯝ ꯐꯣꯟ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯀꯦ ꯑꯅ ꯑꯗꯨꯝ ꯀꯞꯄ ꯂꯩꯕ ꯑꯉꯥꯡꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯍꯩꯅꯗꯗꯅꯀꯣ ꯃꯌꯨꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯃꯝꯃꯤꯉꯩꯗ ꯁꯤꯒꯤ ꯃꯇꯝ ꯈꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯁꯤꯗ ꯁꯤꯒꯤ ꯔꯨꯜꯁꯦ ꯏꯟꯕ ꯉꯝꯗꯕ ꯑꯉꯥꯡꯁꯨ ꯌꯥꯎꯋꯦꯕ ꯃꯈꯟꯅꯦꯕꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯑꯦꯗꯖꯁ ꯇꯧꯕ ꯉꯝꯕ ꯑꯉꯥꯡ ꯃꯔꯤ ꯂꯩꯕ ꯌꯥꯎꯋꯦ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯅꯤꯅꯅꯦ ꯃꯣꯏꯒꯤꯕꯨ ꯃꯇꯝꯁꯦ ꯈꯤꯇꯪ ꯃꯥꯡꯍꯟꯕ ꯃꯇꯝ ꯅꯨꯄꯤ ꯃꯆꯥꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯇꯧꯋꯤꯗꯅꯀꯣ ꯕ꯭ꯔꯁ ꯃꯛꯇ ꯍꯥꯏꯔꯁꯨ ꯑꯗꯩ ꯀꯥꯈꯠꯈ꯭ꯔꯦ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔ ꯁꯠꯂꯥꯎ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯗꯕꯁꯦ ꯍꯦꯛ ꯉꯥꯡꯅꯕ ꯁꯠꯂꯥꯎ ꯃꯁꯥ ꯈꯪ ꯀꯨꯝꯊꯔꯛꯇꯕ
ꯑꯗꯩ ꯁ꯭ꯀꯨꯜꯒꯤꯁꯨ ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤ ꯕꯦꯜ ꯂꯥꯛꯑꯅꯤ ꯅꯣꯏ ꯂꯣꯏꯁꯜꯂꯣꯏꯗ꯭ꯔꯤꯕ ꯑꯗꯩ ꯆꯥꯛꯆꯥ ꯂꯣꯏꯗ꯭ꯔꯤꯕ ꯑꯅ ꯁꯤꯒꯤ ꯍꯥꯏꯅꯕ ꯑꯃ ꯂꯣꯏ ꯆꯪꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯉꯥꯡꯅꯤꯅ ꯃꯁꯥꯅ ꯈꯪꯅ ꯇꯧꯔꯛꯇꯕꯗꯣ ꯑꯗꯨꯒ ꯌꯥꯝ ꯋꯥꯏ ꯁꯦꯟꯅꯕ ꯑꯗꯨꯒ ꯑꯗꯩꯗꯤ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯍꯦꯛꯇ ꯑꯗꯨꯝꯕꯗꯤ ꯑꯣꯏꯗꯦ ꯈꯤꯇꯪ ꯍꯥꯏꯅ ꯃꯣꯏ ꯃꯇꯝꯗꯤ ꯈꯤꯇꯪ ꯃꯥꯡꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯊꯨꯏꯌꯦꯕꯀꯣ ꯑꯩ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯁꯤꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯌꯥꯎꯕꯅꯤꯅ ꯈꯪꯉꯦꯕ ꯐꯠ ꯀꯥꯈꯠꯈꯤꯅꯤ ꯃꯣꯏꯗꯤ ꯃꯐꯤ ꯁꯦꯠꯂ ꯁꯠ ꯀꯨꯝꯃꯛꯀꯅꯤ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯣꯏꯁꯟꯕꯁꯦ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯅꯪꯅꯔꯔꯣꯏꯗ꯭ꯔꯅ ꯑꯗꯨꯝꯕꯒꯤ ꯁꯦꯟꯅꯗꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯀꯣꯟꯃꯛꯇ ꯐꯦꯡꯉꯦ ꯁꯣꯝꯂꯣꯝꯗ ꯏꯁꯤꯡ ꯇꯥꯔꯛꯀꯅꯤ ꯑꯗꯩ ꯁꯤꯗ ꯆꯥꯛ ꯇꯥꯅꯤ ꯁꯤꯗ ꯍꯥꯞꯆꯜꯂꯣꯅ ꯂꯣꯏ ꯁꯦꯟꯅꯕꯤꯗꯕ ꯌꯥꯕ ꯅꯠꯇꯦꯕꯀோ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯕ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠ ꯌꯥꯕꯁꯤꯡ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯁꯤꯡ ꯁꯤꯠ ꯑꯗꯨꯝ ꯍꯥꯡꯉꯤꯀꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯨꯅꯤ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯤꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ 3ꯗꯩꯅ 7 ꯐꯥꯎꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯤꯕꯁꯤꯡꯀꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯕꯣꯔꯗꯤꯡꯒꯤꯁꯤꯀꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯑꯉꯥꯡꯈꯩꯁꯦ ꯑꯗꯣ ꯁꯦꯟꯅꯗꯕꯁꯨ ꯌꯥꯗꯕ ꯑꯃꯨꯛꯇꯤ ꯋꯥꯃꯜꯂꯛꯇꯅꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯣꯛꯄ ꯈꯣꯠꯄ ꯑꯩꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯉꯥꯡꯈꯩꯁꯤꯗ ꯇꯨꯝ ꯍꯧꯒꯠꯄꯒꯁꯦ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯣ ꯇꯧꯗꯅ ꯑꯩꯅꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯀꯩꯅꯣꯈꯩꯗꯨꯗꯅꯦ ꯃꯤꯁ ꯋꯥꯔꯗꯦꯟ ꯅꯨꯄꯤꯈꯩꯗꯨꯗ ꯑꯁ ꯅꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ ꯅꯣꯏ ꯀꯩꯗꯧꯔꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥꯒ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯖꯇ꯭ꯔꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯀꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯍꯧꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯣ ꯏꯆꯥ ꯍꯧꯒꯠꯂꯣ ꯅꯣꯏ ꯃꯤꯁꯈꯩꯅ ꯑꯃꯨꯛ ꯂꯥꯎꯔꯛꯑꯅꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣꯒ ꯇꯧꯔꯒ ꯊꯦꯝꯃꯒꯅꯦ ꯑꯗꯨ ꯄꯨꯡ ꯍꯧꯒꯠꯂꯛꯇꯕ ꯑꯉꯥꯡ ꯌꯥꯎꯋꯦꯕꯀꯣ ꯍꯧꯒꯠꯂꯦꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯐꯝ ꯂꯩꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯅꯗꯤ ꯊꯤꯅꯗꯤ ꯀꯟꯅꯗꯤ ꯉꯥꯡꯅꯤꯡꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯅꯣꯏꯕꯨ ꯂꯥꯛꯑꯣꯃꯤ ꯍꯧꯒꯠꯂꯛꯑꯣꯃꯤ ꯅꯣꯏꯕꯣ ꯅꯣꯏ ꯃꯤꯁꯈꯩꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯇꯤ ꯉꯥꯡꯕꯤꯕꯗꯣ ꯑꯗꯣ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯄꯥꯕꯗ ꯅꯪ ꯀꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏꯅꯣ ꯑꯅꯗꯤ ꯉꯥꯡꯉꯛꯑꯣꯏꯕ ꯃꯔꯝ ꯂꯩꯕꯩꯗꯤ ꯉꯥꯡꯉꯤꯅꯦꯕ ꯑꯗꯣ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯗꯅꯕꯁꯨ ꯏꯁꯥꯅ ꯁꯤꯜꯂꯣꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯎ ꯑꯗꯒꯤꯗꯤ ꯁꯠ ꯂꯥꯎ ꯐꯃꯨꯡ ꯁꯦꯝꯃꯝꯃꯨ ꯁꯠ ꯀꯨꯝꯊꯔꯕ ꯁꯠ ꯇꯧꯕ ꯕ꯭ꯔꯁ ꯂꯣꯏꯔ ꯀꯥꯈꯠꯈ꯭ꯔ ꯂꯥꯏꯔꯤꯛ ꯆꯠ ꯄꯨꯊꯔꯛꯄ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯇꯧ ꯈꯔ ꯊꯨꯅ ꯃꯇꯝꯁꯦ ꯂꯩꯔꯛꯇꯕꯅꯤꯅꯅ ꯇꯧꯗꯅ ꯑꯗꯩ ꯄꯦꯔꯦꯟꯁꯈꯩꯅ ꯄꯩꯁꯥ ꯇꯤꯡꯅ ꯁꯤꯗ ꯊꯥꯔꯛꯏꯅꯤ ꯑꯗꯨꯅ ꯅꯣꯏꯁꯦ ꯃꯤ ꯑꯣꯏꯗ ꯌꯥꯕ ꯅꯠꯇꯦꯅ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃꯒ ꯂꯣꯏꯅꯩꯌꯦꯕꯀꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯝꯕꯅꯤꯅ ꯑꯩꯁꯦ ꯂꯣꯏꯅꯃꯛ ꯑꯉꯥꯡ ꯃꯃꯤꯡ ꯂꯩꯐꯝ ꯀ꯭ꯂꯥꯁ ꯆꯤꯟꯐꯥ ꯄꯨꯕꯁꯦ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯑꯐꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯁꯥꯒꯤꯅꯦ ꯆꯦꯟꯁꯤꯜꯂꯒ ꯃꯔꯤꯜ ꯂꯣꯠꯇꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯗ ꯃꯦꯝ ꯑꯩ ꯌꯥꯎꯁꯜꯂꯛꯀꯦ ꯑꯩꯁꯤ ꯄꯥꯏꯔꯛꯀꯦꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯕꯁꯦ ꯃꯁꯥꯒꯤ ꯔꯨꯇꯤꯟ ꯉꯁꯤ ꯇꯥꯗꯦꯅ ꯈꯥꯏꯔ ꯂꯩꯕ ꯈꯥꯏꯗꯕ ꯑꯗꯨꯝ ꯄꯨꯡꯌꯥꯎ ꯌꯥꯎꯁꯟꯕ ꯔꯨꯝ ꯋꯥꯏꯃꯛꯇ ꯁꯤꯠꯂꯁꯨ ꯑꯗꯩ ꯆꯥꯛꯆꯥꯕꯩ ꯇꯦꯕꯜ ꯇꯩꯊꯣꯛꯑꯁꯨ ꯑꯗꯨꯝ ꯄꯨꯡꯇꯧ ꯇꯧꯁꯟꯕꯀꯣ ꯑꯩꯒꯤ ꯉꯁꯤ ꯇꯥꯗꯦ ꯇꯔꯟꯅ ꯉꯥꯏꯗꯕ ꯑꯉꯥꯡꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯅꯁꯥꯅ ꯐꯔ ꯅꯁꯥꯒꯤ ꯑꯣꯏꯖꯒꯗꯕꯅꯤ ꯅꯥꯔꯤꯟꯁꯤꯗꯤ ꯍꯦꯛꯇ ꯑꯔꯩꯕꯤ ꯊꯥꯛꯇ ꯈꯥꯎ ꯅꯣꯡꯃꯥꯡꯈꯥꯃꯨꯛ ꯍꯦꯛ ꯈꯥꯒꯗꯕꯅꯤ ꯅꯥꯔꯤꯟꯁꯦ ꯑꯗꯩ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯄꯥꯟꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯀꯩꯗ ꯑꯗꯩ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯀꯩꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯄꯥꯟꯗ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯛꯈꯤꯅꯤ ꯊꯕꯛ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯗ ꯌꯦꯡꯉꯣ ꯁꯤꯗ ꯈꯛꯇꯪ ꯊꯣꯛꯂꯛꯄꯐꯥꯎ ꯁꯤꯗꯤ ꯅꯌꯨꯝꯅꯦꯅ ꯈꯜꯂꯣ ꯁꯤꯗꯤ ꯑꯗꯨ ꯈꯣꯡꯀꯥꯞ ꯑꯃꯈꯛ ꯊꯥꯡꯗꯣꯔꯛꯒꯅꯤ ꯑꯗꯣ ꯁꯤꯗꯐꯧ ꯅꯣꯏ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯩꯕ ꯉꯝꯗ꯭ꯔꯗꯤ ꯅꯥꯔꯤꯟ ꯌꯥꯎꯗ꯭ꯔꯗꯤ ꯈꯤꯇꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯄꯨꯛ ꯊꯤꯟꯕ ꯄꯨꯛ ꯁꯧꯒꯠꯄ ꯀꯣ ꯁꯨꯝꯕ ꯃꯆꯥꯒꯤ ꯑꯅꯥꯕꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯛꯀꯅꯦꯕ ꯑꯗꯣ ꯈꯥꯡꯒꯗꯕꯅꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯁꯤꯒꯤꯗꯃꯛꯇ ꯄꯦꯔꯦꯟꯁꯇ ꯃꯊꯥ ꯁꯥꯍꯟꯕ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯐꯣꯟ ꯇꯧꯔꯒ ꯀꯧꯕ ꯄꯦꯔꯦꯟꯁꯇꯣ ꯂꯧ ꯂꯥꯛꯍꯟꯕ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯎꯤꯟꯁꯤꯅ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛꯁꯤꯅ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯏꯁꯥꯗꯨꯅ ꯁꯣꯜꯂꯒ ꯄꯗꯠ ꯅꯥꯗ ꯇꯧꯔꯒꯗꯤ ꯀꯔꯤꯝꯇ ꯉꯝꯃꯔꯣꯏꯕ ꯃꯥꯅ ꯐꯦꯁ ꯇꯧꯕ ꯑꯆꯧꯕ ꯃꯤꯑꯣꯏꯕ ꯉꯝꯃꯔꯣꯏ ꯃꯥꯅ ꯑꯆꯧꯕ ꯑꯦꯟꯇ꯭ꯔꯥꯟꯁꯀ ꯊꯥꯔꯛꯄ ꯍꯥꯏꯁꯤꯗꯤ ꯃꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯇꯨꯝꯗꯕꯤ ꯆꯥꯗꯕ ꯍꯦꯛꯇ ꯅꯩꯈꯥꯏꯔ ꯄꯥꯔꯛꯇꯣꯏꯅꯦꯕ ꯑꯩ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯃꯥꯗꯣ ꯑꯗꯨꯝꯕꯒꯤ ꯃꯤ ꯊꯦꯡꯅꯕ ꯑꯗꯩ ꯑꯦꯖꯦꯁ ꯍꯩꯇ꯭ꯔꯕ ꯑꯗꯩ ꯃꯉꯣꯟꯗ ꯃꯔꯤꯟ ꯌꯥꯎꯗꯕ ꯅꯥꯔꯕ ꯄꯠꯂꯕ ꯁꯣꯟꯖꯜꯂꯕ ꯑꯗꯨ ꯀꯗꯥꯏꯗ ꯉꯝꯗꯣꯏꯅꯣ ꯑꯗꯨꯏ ꯃꯔꯤꯟꯗꯨꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯅꯦꯀꯣ ꯌꯥꯝ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯑꯁ ꯃꯤ ꯇꯤꯟꯅꯕꯁꯨ ꯍꯩꯇꯕ ꯋꯥꯁꯨ ꯉꯥꯡꯗꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯉꯥꯡ ꯌꯥꯎꯋꯦꯕ ꯌꯥꯝ ꯇꯞꯄ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯗꯩ ꯑꯁ ꯃꯤꯁꯦ ꯀꯔꯤꯝ ꯀꯤꯗꯕ ꯑꯉꯥꯡꯁꯨ ꯌꯥꯎꯋꯦꯕ ꯇꯣꯉꯥꯟꯕ ꯃꯥꯏ ꯃꯁꯥꯒꯤ ꯏꯁꯇꯥꯏꯜꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯪꯂꯦꯟ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯉꯥ ꯄꯥꯡꯉꯛꯄꯩ ꯃꯊꯪ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯦꯖꯤ 5 ꯄꯥꯡꯉꯛꯀꯦ ꯑꯗꯨ ꯄꯥꯡꯉꯛꯀꯦꯅ ꯃꯥꯒꯤ ꯄꯩꯁꯥ ꯀꯥꯞꯁꯟꯅꯔꯛꯄ ꯂꯥꯛꯑꯒ ꯄꯤ ꯉꯝꯗꯕꯅꯤꯅ ꯑꯗꯩ ꯆꯦꯡ ꯑꯩꯈꯣꯏ ꯊꯤꯜꯂꯛꯑꯒꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯊꯥꯎ ꯄꯥꯡꯉꯛꯑꯒꯦ ꯑꯗꯨ ꯇꯧꯔꯒꯦꯅ ꯃꯊꯪ ꯃꯍꯩ ꯍꯧꯖꯤꯛꯁꯦ ꯄꯥꯎꯒ ꯂꯦꯞꯄ ꯅꯥꯏꯗꯦ ꯐꯥꯎꯅꯔꯛꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤꯡꯁꯦ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝꯅꯁꯨ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯀꯦꯖꯤ 10 ꯃꯇꯦꯡ ꯄꯥꯡꯕꯤꯅꯦꯅ ꯏꯄ꯭ꯋꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤ ꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯅꯦ ꯑꯉꯝ ꯇꯧꯔꯒ ꯍꯔꯥꯎ ꯑꯩꯈꯣꯏꯁꯦ ꯆꯥꯛꯂꯦꯟꯁꯦ ꯆꯥꯃꯤꯟꯅꯁꯤ ꯑꯗꯒꯤ ꯁꯪꯒꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯒꯤ ꯐꯤꯜꯇꯔꯗꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯒꯤ ꯑꯗꯩ ꯆꯥꯛ ꯆꯥꯅꯕ ꯇꯦꯕꯜꯗꯒꯤ ꯑꯗꯩ ꯒ꯭ꯌꯥꯁ ꯎꯄꯨꯗꯒꯤ ꯀꯔꯤꯝꯇ ꯋꯥꯠꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯕꯦꯟꯗꯧ ꯂꯦꯡꯁꯟꯕꯒꯤ ꯆꯥꯛꯁꯪꯗ ꯑꯗꯨ ꯆꯥꯛꯁꯪꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗ ꯃꯌꯥꯝꯅ ꯂꯣꯏ ꯄꯤꯔꯛꯈ꯭ꯔꯦ ꯀꯔꯤꯝ ꯋꯥꯠꯈꯤꯗ꯭ꯔꯦꯀꯣ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗꯗꯤ ꯀꯩꯗꯩ ꯑꯝꯇ ꯋꯥꯠꯇ꯭ꯔꯦ ꯃꯌꯥꯝꯅ ꯖꯛꯇꯒꯤ ꯀꯩꯗꯩ ꯂꯣꯏ ꯁꯨꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯒ꯭ꯂꯥꯁ ꯁꯨꯅ ꯄꯤꯅꯔꯛꯈ꯭ꯔꯦ ꯀꯔꯤꯝ ꯋꯥꯠꯇ꯭ꯔꯦ ꯑꯗꯩ ꯂꯥꯏ ꯗꯨꯛ ꯊꯥꯅꯕ ꯀꯣꯜ ꯂꯤꯛꯇꯒꯤ ꯂꯣꯏ ꯄꯤꯅꯔꯛꯈ꯭ರೆ ꯑꯗꯣ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯂꯥꯛꯄꯁꯦ ꯂꯦꯞꯇꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯑꯉꯥꯡꯁꯤꯡ ꯃꯣꯏ 4 ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯣꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯂꯥꯏꯔꯤꯛ ꯂꯩꯕꯤꯌꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯂꯩꯕꯤꯌꯨ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯨꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯃꯁꯨ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯁꯤꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯃ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯅꯗ꯭ꯔꯦ ꯑꯃꯒ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯨꯡꯁꯤꯟꯅꯔꯒ ꯑꯉꯝꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯀꯠꯊꯣꯛꯑꯒ ꯃꯤꯑꯣꯏ ꯈꯔꯅ ꯍꯤꯡꯕ ꯉꯝꯖꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯪꯍꯟꯕꯤꯕꯀꯣ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯩꯒꯤ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯗꯤ ꯑꯩꯈꯣꯏ ꯏꯪ ꯆꯤꯛꯅ ꯐꯖꯅ ꯋꯥꯔꯤ ꯇꯥꯗꯅ ꯈꯣꯠꯇꯅ ꯇꯧꯍꯧꯗ ꯌꯥꯗꯕ ꯏꯊꯧ ꯑꯃꯗꯧꯅ ꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯏꯄ꯭ꯋꯥ ꯁꯨꯔꯁꯅ ꯍꯥꯏꯕꯤꯈꯤꯕ ꯊꯧꯖꯥꯜꯒꯤ ꯒꯤꯐ ꯈꯨꯗꯣꯜ ꯃꯤꯅꯨꯡꯁꯤꯒꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯕ ꯐꯪꯉꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯂꯩꯕꯗ ꯄꯩꯁꯥ ꯄꯤꯔꯒ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯂꯩꯕ ꯐꯪꯉꯔꯣꯏꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯅ ꯈꯖꯤꯛꯇꯪꯈꯛ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯕꯗꯒꯤ ꯇꯧꯖꯈꯤꯕꯁꯤꯅꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯒꯤꯁꯨ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯕ ꯐꯪꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ ꯑꯗꯨ ꯈꯛꯇꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯨꯕ ꯑꯩ ꯀꯔꯤꯝ ꯄꯥꯝꯕ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯗꯣ ꯇꯥꯕ ꯐꯪꯉꯒ ꯑꯩ ꯁꯤꯖꯈꯤꯕ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯕꯗꯅꯥꯝ ꯑꯗꯨꯝꯕ ꯇꯥꯖꯗꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯑꯗꯨ ꯈꯛꯇꯪ ꯑꯩ ꯑꯣꯏꯕ ꯉꯝꯖꯒꯦ ꯑꯗꯨꯒ ꯁꯪꯒꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯁꯪꯒꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯉꯥ ꯄꯥꯡꯉꯛꯄ ꯑꯂꯨ ꯄꯥꯡꯕ ꯆꯦꯡ ꯄꯥꯡꯉꯛꯄ ꯂꯣꯏꯅꯃꯛꯇꯣ ꯑꯩ ꯁꯪꯒꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯃꯦꯟ ꯇꯥꯅ ꯑꯩ ꯂꯥꯎꯊꯣꯛꯆꯔꯒꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯦ ꯁꯪꯒꯥꯏꯁꯦ ꯃꯌꯥꯝꯗꯨꯒ ꯈꯨꯠꯁꯤꯟꯅꯕꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯅꯛꯁꯜꯂꯛꯄ ꯁꯤꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯡꯈꯠꯂꯛꯄ 2 ꯄꯥꯟꯕ 4 ꯄꯥꯟꯕ ꯁꯤꯒꯨꯝꯕꯗ ꯇꯧꯕ ꯌꯥꯗ꯭ꯔꯥ 10 ꯄꯥꯟꯕꯗ ꯈꯤꯇꯪ ꯊꯦꯡꯊꯅ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯀꯣꯏꯗꯅ ꯍꯥꯏꯖꯕꯅꯦꯕꯀோ ꯀꯩꯅꯣꯁꯦ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯊꯣꯛꯄ ꯃꯇꯝꯁꯦ ꯑꯣꯏꯕ ꯄꯥꯡꯈꯠꯂꯛꯄ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅꯀꯣ ꯑꯗꯨꯒꯤꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯨꯝꯕꯗꯣ ꯂꯣꯏꯔꯒ ꯌꯥꯝ ꯁꯦꯡꯕ ꯑꯩꯒꯤ ꯏꯁꯣꯔ ꯅꯤꯡꯕ ꯌꯥꯕ ꯃꯇꯝ ꯀꯣ ꯆꯥꯛꯈꯨꯝ ꯆꯪꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯇꯧꯅꯤꯡꯕꯒꯤꯁꯨ ꯀꯣ ꯑꯌꯥꯝꯕ ꯈꯤꯇꯪ 10 ꯄꯥꯟꯕꯁꯤꯗ ꯑꯣꯏꯅ ꯇꯧꯖꯈꯤꯕꯅꯦꯕ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉ ꯈꯣꯠꯂꯒ ꯀꯣ ꯑꯩꯈꯣꯏ ꯄꯥꯡꯈꯠꯂꯛꯄ ꯑꯗꯩ ꯑꯃꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤꯅ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯕ ꯑꯩꯒꯤꯅ ꯑꯃꯨꯛ ꯏꯔꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯀꯩꯅꯣ 2 ꯄꯥꯟꯕꯈꯩꯗꯨꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯃꯨꯛ ꯉꯟꯈꯠꯄ ꯀꯩꯀꯩꯁꯦ ꯑꯃꯨꯛ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ 10 ꯄꯥꯟꯕꯁꯤꯗꯤ ꯌꯨꯝꯁꯀꯩꯁꯁꯦ ꯑꯣꯏꯕ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯩ ꯄꯣꯛ ꯅꯨꯃꯤꯠ ꯇꯥꯗꯕꯀꯣ ꯑꯗꯨꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯆꯦꯕꯥꯎꯁꯦ ꯇꯧꯖꯈ꯭ꯔꯦ ꯁꯪꯒꯥꯏꯁꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯃꯥ ꯃꯌꯥꯝ ꯏꯃꯥ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡꯁꯨ ꯃꯌꯥꯝ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯁꯪꯒꯥꯏꯁꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯪꯒꯥꯏꯁꯦ ꯁꯪꯒꯥꯕꯁꯤ ꯃꯌꯥꯝꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯕꯅꯤꯅ ꯍꯔꯥꯎ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯄꯥꯡꯅꯔꯛꯑꯒ
ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯏꯁꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯪꯄꯥꯡꯗ ꯄꯥꯡꯅꯔꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯜꯂꯝꯗꯣꯏꯅꯤ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯃꯤꯟꯅꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯒ ꯁꯪꯒꯥꯏꯁꯤ ꯐꯖꯅ ꯊꯝꯈꯤꯁꯤ ꯌꯥꯝ ꯁꯦꯡꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯅ ꯃꯥꯅꯦ ꯂꯥꯛꯆꯅꯕ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯟꯖꯒꯦ ꯃꯥꯅꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯊꯧꯒꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯈꯠꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯔꯕ ꯀꯠꯊꯣꯛꯄꯒꯤ ꯀꯩꯅꯣꯅ ꯍꯦꯟꯅ ꯃꯒꯨꯟꯅ ꯍꯦꯟꯅ ꯋꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤꯁꯨ ꯊꯧꯒꯥꯏ ꯀꯌꯥ ꯑꯃ ꯂꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯧꯒꯠꯐꯝꯁꯨ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃ ꯊꯤꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯔꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯀꯔꯤꯌꯔ ꯁꯦꯝꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯀꯌꯥ ꯑꯃ ꯆꯠꯅ ꯂꯣꯟꯆꯠ ꯀꯌా ꯑꯃ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯑꯣꯖꯥꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯤꯃꯦꯟꯁ ꯑꯒꯦꯟ ꯀ꯭ꯔꯥꯏꯝꯁꯀꯤꯗꯃꯛꯇ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯏꯅꯁꯨ ꯊꯣꯛꯄꯤꯔꯛꯄꯗꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯁꯨ ꯆꯥꯎꯔꯕ ꯐꯝꯕꯥꯛ ꯑꯃ ꯊꯝꯕꯤꯔꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯑꯣꯖꯥꯒꯤ ꯃꯒꯨꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯀꯗꯥꯏꯐꯥꯎ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯥꯁꯦ ꯃꯁꯥꯒꯤ ꯑꯣꯏꯖꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯥꯏꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯗꯨꯅꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯨꯅꯁꯨ ꯉꯁꯤꯗꯤ ꯐꯝꯕꯥꯛ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯅ ꯊꯣꯟꯖꯔꯒ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯌꯥꯝꯅ ꯃꯒꯨꯟ ꯋꯥꯡꯂꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤ ꯁꯦꯡꯂꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯥꯏꯔꯦꯟꯒꯤ 19 ꯄꯥꯟꯕ ꯑꯣꯖꯥꯅ ꯃꯌꯥꯝꯗꯁꯨ ꯕꯥꯇꯣꯟ ꯀꯠꯆꯈ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯃꯌꯥꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯁꯪꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯟꯂꯒꯅ ꯆꯤꯟꯈ꯭ꯔꯦ ꯆꯤꯟꯗꯕꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯈꯤꯕ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯁꯦꯝꯕ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯈꯔꯗꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯌꯧꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯁꯤ ꯃꯌꯥꯝ ꯀꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯅ ꯊꯟꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯔꯒ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠꯇꯨꯃꯁꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯦꯅꯔꯖꯤ ꯄꯣꯖꯤꯇꯤꯕ ꯑꯦꯅꯔꯖꯤ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯌా ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯝꯅꯐꯝ ꯑꯣꯏꯍꯟꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯨꯅ ꯃꯤꯅꯨꯡꯁꯤꯗꯨꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄ ꯀꯌꯥ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯒꯤ ꯖꯤꯕꯤꯀꯥ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯊꯣꯛꯂꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯤꯡꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯛꯄꯤꯗꯨꯅ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯃꯐꯝ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯖꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯡꯂꯕ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯐꯝ ꯑꯃ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗꯨꯃ ꯊꯧꯅꯥ ꯄꯥꯡꯒꯜꯗꯨꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯀꯟꯕꯤꯔꯒ ꯁꯦꯝꯕꯤꯔꯒ ꯁꯥꯕꯤꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯄꯨꯜꯂꯞ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯐꯕ ꯑꯅꯧꯕ ꯁꯃꯥꯖ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯔꯥ ꯇꯞꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃ ꯏꯃꯥ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯉꯁꯤꯒꯤ 60 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯡ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡꯗꯨꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯁꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ
ꯆꯥꯎꯊꯣꯛꯅ ꯁꯟꯗꯣꯛꯄꯗ ꯃꯌꯥꯝꯒꯤ ꯇꯦꯡꯕꯥꯡꯗꯨꯃ ꯗꯔꯀꯥꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯄꯥꯛ ꯁꯟꯅ ꯀ꯭ꯔꯥꯏꯝꯁꯤ ꯃꯤꯇꯤꯒꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯐꯤल्म ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯖꯕꯁꯤꯁꯨ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯍꯣꯔꯦꯟꯒꯤ ꯃꯤꯗ ꯅꯥꯏꯠꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯒꯗꯧꯔꯤꯕ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯥꯔꯠ 2 ꯁꯤꯁꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯑꯦꯕ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 70 ꯁꯨꯕ ꯍꯥꯏꯕꯗꯤ 70 ꯁꯨꯕ एपिसोड येंगबीरिबा सपोर्ट तौबीरबा पुनमकपु अमुका हना कानेनबा याथंग निजरी पिनबिरसी